ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯝꯖꯤꯡꯊꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯇꯨꯔꯦꯜ ꯀꯌꯥ ꯐꯥꯎꯅ ꯄꯥꯠ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯄꯟꯖꯥꯎ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯀꯥꯟꯅꯕꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯤꯛꯅ ꯇꯥꯕ ꯈꯨꯜꯅꯤ, ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯖꯗꯦ, ꯂꯧ ꯈꯔ ꯎꯔꯒ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯟꯖꯥꯅꯤ꯫ ꯑꯃꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯂꯞ ꯑꯣꯝꯁꯤꯟꯗꯨꯅ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯇꯧꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ, ꯄꯥꯠꯇ ꯆꯠꯀꯦ ꯍꯥꯏꯗꯅ ꯊꯔꯣꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯌꯦꯞꯄꯤ, ꯀꯣꯛꯇ ꯐꯤ ꯍꯥꯞꯄꯤ, ꯐꯅꯦꯛꯇꯨ ꯈꯔ ꯆꯤꯡꯈꯠꯂꯒ ꯁꯦꯠꯂꯤ꯫ ꯃꯣꯠꯆꯥꯏꯅꯔꯕ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯔꯣꯗꯨ ꯃꯆꯥꯕꯨ ꯀꯧꯔꯤ꯫ "ꯌꯥꯏꯅꯨ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯇꯥꯔꯤ ꯏꯃꯥ." ꯆꯍꯤ 9-10ꯇ ꯉꯥꯏꯔꯤꯕꯤ ꯌꯥꯏꯅꯨꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ, "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯌꯦꯡꯉꯣꯏ, ꯏꯃꯥ ꯆꯠꯅꯕ ꯇꯧꯔꯒꯦ. ꯅꯄꯥꯅꯅꯦ ꯉꯥꯏꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ. ꯅꯧꯄꯥ ꯅꯨꯄꯥꯁꯤꯒ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." "ꯏꯃꯥ, ꯉꯁꯤꯁꯨ ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯄ ꯑꯣꯏꯖꯔꯣ, ꯉꯔꯥꯡ ꯐꯥꯕ ꯑꯗꯨꯃꯥꯏꯅ." ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯉꯥ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯏꯃꯥꯅꯅꯦ ꯉꯔꯥꯡ ꯌꯣꯛꯂꯒ ꯊꯝꯂꯝꯕ ꯉꯥꯗꯣ ꯃꯗꯨ ꯈꯔ ꯄꯤꯈꯣꯀꯣ. ꯏꯃꯥꯒ ꯍꯥꯟꯅ ꯄꯥꯎ ꯂꯣꯏꯅ ꯍꯥꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ?" "ꯏꯃꯥꯒꯅꯦ ꯂꯣꯏꯅ ꯍꯥꯏꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ, ꯉꯥꯗꯨꯗ ꯄꯤꯌꯨ." "ꯑꯗꯣ ꯏꯃꯥ, ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯌꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯋꯦꯕ." "ꯍꯩꯃꯥ, ꯊꯣꯏꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯗꯨꯕꯣ?" "ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯍꯧꯋꯦ ꯏꯃꯥ, ꯃꯣꯏ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯍꯧꯔꯤꯕꯅꯤ." "ꯍꯣꯏ, ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ. ꯐꯔꯦ, ꯏꯃꯥ ꯆꯠꯂꯦꯀꯣ, ꯐꯖꯅ ꯂꯩꯔꯝꯃꯣ." ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯂꯣꯡ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯊꯔꯣꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯌꯥꯏꯅꯨ ꯃꯥꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯄꯥꯠꯀꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯊꯔꯣꯗꯨ ꯈꯣꯡꯍꯥꯏ ꯊꯨꯅ ꯆꯠꯂꯤ꯫ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜ ꯅꯪꯅꯕ ꯆꯠꯄꯒꯨꯝ ꯃꯥꯁꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯤ꯫ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯊꯔꯣꯗꯨ ꯄꯥꯠꯆꯤꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯔꯣ ꯃꯥꯕꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯊꯔꯣ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅ?" "ꯏꯆꯦ, ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯄꯤꯛꯄ ꯏꯆꯥ ꯂꯩꯕꯅꯤꯅ ꯊꯕꯛꯁꯦ ꯍꯦꯛꯇ ꯌꯥꯗꯕ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤꯅꯦ, ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯄꯥꯠ ꯑꯁꯤꯒꯤ ꯂꯦꯝꯂꯩꯉꯥ ꯄꯨꯝꯅꯃꯛ ꯆꯥꯎꯔꯦꯟꯅ ꯂꯣꯏꯅ ꯐꯥꯗꯨꯅꯅꯦ ꯂꯣꯏꯈ꯭ꯔꯕꯅꯤ." "ꯏꯆꯦ ꯍꯣꯏꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯕꯒꯦ? ꯇꯨꯡꯒꯣꯜꯗꯣ ꯊꯟꯅ ꯎꯏꯗ." "ꯑꯩꯈꯣꯏꯅ ꯐꯥꯗꯅ ꯀꯌꯥꯕꯨ ꯐꯥꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯇꯩ ꯅꯅꯥꯎꯒꯤ ꯅꯇꯧꯒꯅꯦ ꯇꯝꯖꯕ ꯉꯝꯕ ꯅꯠꯇꯦꯗ." "ꯑꯗꯨꯗꯤ ꯏꯆꯦ, ꯑꯩꯁꯨ ꯂꯣꯡꯁꯦ ꯑꯃꯨꯛꯇ ꯈꯣꯟꯕ ꯍꯧꯒꯦ. ꯑꯩ ꯀꯨꯝꯂꯦꯀꯣ ꯏꯆꯦ." "ꯀꯨꯝꯃꯨ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯁꯤꯗ ꯐꯝꯕꯅꯤ. ꯏꯆꯦꯁꯨ ꯀꯨꯝꯂꯛꯂꯗꯕꯅꯤ." ꯊꯔꯣꯗꯣ ꯏꯁꯤꯡꯗ ꯀꯨꯝꯊꯩ꯫ ꯃꯇꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯡꯍꯟꯖꯗ ꯂꯣꯡ ꯈꯣꯟꯕꯗꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯈꯣꯟꯕ ꯍꯦꯛ ꯍꯧꯕꯒ ꯊꯔꯣꯗꯨ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯉꯥꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯂꯣꯡ ꯈꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯇꯩꯗꯨ ꯊꯔꯣꯗ ꯀꯜꯂꯛꯄ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥ ꯐꯥꯗ꯭ꯔꯒ ꯊꯔꯣꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯟꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯪꯅꯕ ꯌꯥꯎꯔꯛꯂꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯔꯣꯗꯨ ꯃꯗꯥꯎ ꯌꯥꯝꯅ ꯌꯥꯏ꯫ ꯊꯔꯣꯅ ꯉꯥ ꯐꯥꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯣꯡ ꯈꯣꯜꯂꯕꯁꯨ ꯊꯔꯣꯗꯤ ꯉꯥ ꯂꯦꯞꯇꯅ ꯐꯥꯏ꯫ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯨꯡꯒꯣꯜ ꯑꯁꯤ ꯐꯥꯎꯕ ꯑꯅꯤ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯊꯔꯣꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯅꯤꯈꯛ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯅꯔꯤ꯫ "ꯊꯥꯔꯤꯛꯇ, ꯏꯆꯦ ꯊꯔꯣꯒꯤ ꯂꯣꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯉꯥ ꯑꯃꯠꯇ ꯋꯥꯠꯇꯦ ꯍꯥꯏꯋꯥꯅꯤ. ꯉꯁꯤꯇ ꯅꯠꯇꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ." "ꯈꯪꯗꯦ ꯏꯆꯦ, ꯐꯅꯌꯥꯝ ꯉꯟꯅ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ. ꯗꯥꯎ ꯑꯃ ꯌꯥꯗꯕ ꯍꯥꯏꯗꯨꯅꯤ. ꯌꯦꯡꯉꯣ ꯊꯥꯔꯤꯛꯇ, ꯉꯥꯁꯤꯡꯁꯦ ꯏꯆꯦ ꯊꯔꯣꯅ ꯂꯣꯏꯅ ꯐꯥꯔꯒ ꯂꯩꯔꯕꯅꯤ." "ꯍꯣꯏ, ꯏꯆꯦ ꯊꯔꯣ ꯈꯛ ꯅꯠꯇꯦ, ꯂꯥꯡ ꯊꯥꯛꯂꯤꯕ ꯇꯥꯗ ꯆꯥꯎꯔꯦꯜꯁꯨ ꯉꯥ ꯌꯥꯝꯅ ꯐꯥꯕꯅꯤ. ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯉꯥꯗꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯥꯔꯒ ꯂꯩꯔꯕꯅꯤ." "ꯏꯆꯦ ꯊꯔꯣꯅ ꯍꯧꯖꯤꯛ ꯂꯣꯡꯈꯣꯜꯂꯤꯕ ꯃꯐꯝꯁꯦ ꯑꯩꯅ ꯉꯁꯥꯏꯗ ꯌꯦꯡꯂꯝꯂꯕꯅꯤ. ꯉꯥ ꯑꯃꯠꯇꯁꯨ ꯂꯩꯍꯧꯗꯕꯅꯤ. ꯀꯃꯥꯏꯅꯕꯨ ꯐꯥꯔꯤꯅꯣ ꯈꯪꯗꯦ." "ꯃꯥꯒꯤꯁꯤꯕꯨ ꯍꯩꯖ ꯁꯤꯡꯖꯗꯅ ꯇꯧꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯥꯡꯕ ꯊꯥꯛꯄꯖꯥꯠꯅꯣ?
ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯅꯔꯦꯗ ꯈꯪꯗꯦ ꯕꯦꯝꯃ ꯉꯥ ꯌꯥꯝꯅ ꯐꯥꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯑꯃꯨꯛ ꯇꯧꯔꯝꯗꯤ ꯄꯣꯅꯤꯀꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯇꯧꯔꯤꯁꯤꯡꯁꯦ ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯤꯝꯇ ꯍꯦꯛ ꯎꯗ꯭ꯔꯕꯣ ꯉꯥꯁꯤꯡꯁꯦ ꯃꯣꯏꯅꯗ ꯐꯥꯗꯣꯛꯄꯗ ꯂꯩꯇ꯭ꯔꯕꯅꯤ ꯍꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯗꯤ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯌꯥꯝ ꯆꯥꯟꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯩ ꯍꯥꯏꯗꯅ ꯌꯥꯝꯅꯁꯨ ꯊꯥꯒꯠꯂꯤ ꯄꯣꯠꯅꯤ ꯇꯥꯗ ꯆꯥꯎꯔꯦꯜꯗꯨꯁꯨ ꯃꯉꯥꯏꯔꯦ ꯉꯥ ꯐꯥꯐꯝ ꯊꯣꯛꯄꯗꯣ ꯆꯨꯝꯅ ꯐꯥꯗꯦ ꯊꯝꯕꯥꯜꯁꯨ ꯊꯝꯆꯦꯠꯁꯨ ꯄꯥꯠ ꯑꯁꯤꯗ ꯍꯧꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛꯇꯅꯦ ꯍꯦꯛꯂꯒ ꯂꯥꯛꯄ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯣꯏ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤꯀꯣ ꯃꯣꯏ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯣꯏ ꯃꯉꯥꯏꯔꯦꯕ ꯃꯆꯥꯁꯤꯡ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯣ ꯑꯩꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯈꯛꯇꯔ ꯈꯜꯂꯨꯕꯅꯤ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯈꯤꯀꯣ ꯏꯀꯥꯎꯕꯨ ꯀꯥꯎꯏꯗꯅ ꯇꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯁꯣꯝꯅ ꯍꯤ ꯍꯣꯟꯗꯨꯅꯕꯨ ꯂꯥꯛꯏꯗꯣ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯅꯤ ꯈꯨꯠꯇ ꯅꯧ ꯄꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯇꯞꯅ ꯊꯔꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯤꯗꯨꯕꯨ ꯍꯣꯟꯖꯤꯜꯂꯛꯏ ꯂꯣꯡꯈꯣꯟꯗ ꯂꯩꯔꯝꯕꯤ ꯊꯔꯣ ꯃꯥꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯇꯨꯅ ꯆꯥꯎꯔꯦꯜꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯔꯝ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯤꯁꯤꯗ ꯀꯥꯔꯣ ꯍꯤ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯠꯍꯧꯔꯦ ꯈꯔ ꯍꯦꯛꯎꯁꯤ ꯍꯤꯁꯦ ꯑꯃꯨꯛꯇ ꯍꯣꯟꯗꯣꯛꯄꯤꯌꯨ ꯏꯁꯤꯡ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯁꯤꯗꯒꯤ ꯇꯣꯡꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯄꯥꯎ ꯇꯥꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯊꯨꯅ ꯍꯦꯛꯇ ꯍꯣꯟꯖꯤꯜꯂꯛꯂꯕꯅꯤ ꯑꯊꯥꯞꯄꯗ ꯏꯅꯦ ꯏꯟꯗꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯀꯥꯏꯗ ꯇꯧꯖꯅꯨꯀꯣ ꯏꯔꯩ ꯐꯥꯎꯕ ꯑꯩ ꯍꯤꯁꯦ ꯍꯣꯟꯗꯣꯛꯑꯒꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯟꯕ ꯍꯧꯕꯤꯔꯣ ꯍꯤꯁꯤ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯅꯈꯨꯠꯇꯨꯅ ꯑꯝꯇ ꯏꯜꯂꯛꯑꯣ ꯑꯁ ꯅꯧ ꯌꯥꯎꯔꯤꯕꯗꯣ ꯍꯤ ꯍꯣꯟꯅꯕꯅꯦ ꯃꯗꯨꯕꯨ ꯃꯊꯧ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯉꯥꯡꯗꯅ ꯍꯦꯛ ꯂꯩꯗꯀꯣ ꯅꯪꯁꯦ ꯑꯃꯨꯛꯇ ꯏꯜꯂꯧ ꯀꯩꯗꯧꯒꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯩ ꯇꯧꯈ꯭ꯔꯦ ꯏꯀꯥꯏꯖꯗ꯭ꯔꯥ ꯈꯪꯗꯦꯕ ꯀꯔꯤꯒꯤ ꯏꯀꯥꯏꯔꯨꯅꯤ ꯍꯥꯏꯒꯦ ꯃꯁꯤꯁꯨ ꯄꯨꯟꯁꯤꯔꯣꯜ ꯑꯃꯅꯤꯗꯅ ꯍꯣꯅꯦ ꯏꯟꯗ ꯏꯟꯖꯔꯛꯂꯒꯦꯁꯤ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯣꯡꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯊꯔꯣꯗꯨ ꯍꯤ ꯑꯗꯨꯕꯨ ꯏꯜꯂꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯆꯥꯎꯔꯦꯜꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ ꯊꯔꯣꯗꯨ ꯃꯥꯏꯊꯣꯡ ꯁꯨꯛꯂꯤ ꯂꯣꯡꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯍꯤ ꯑꯗꯨꯕꯨ ꯏꯪꯅ ꯇꯞꯅ ꯍꯣꯜꯂꯗꯨꯅ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯃꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯑꯄꯪꯕꯤꯅꯤ ꯅꯣꯏꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯑꯗꯨꯛ ꯋꯥꯅ ꯄꯥꯏꯔꯤꯕ ꯂꯣꯡꯗꯣ ꯍꯤꯁꯤꯗ ꯍꯥꯞꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯍꯣ ꯍꯥꯏꯕꯤꯔꯒꯗ꯭ꯔꯥ ꯈꯟꯗꯅ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯣꯡꯗꯨ ꯍꯤꯗꯨꯗ ꯊꯨꯅ ꯂꯪꯈꯠꯂꯤ ꯆꯥꯎꯔꯦꯜꯒꯤ ꯆꯤꯡꯂꯦꯝꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯪꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯄꯪꯉꯦ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗꯦꯗꯅ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯍꯤꯁꯦ ꯑꯃꯨꯛꯇ ꯆꯨꯝꯅ ꯍꯣꯟꯒꯠꯄꯤꯌꯨ ꯏꯁꯤꯡ ꯆꯥꯎꯕ ꯃꯐꯝꯗ ꯌꯧꯔꯕꯅꯤ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯈꯣꯡꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯁꯨꯅꯦ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯏꯍꯦ ꯅꯪꯗꯤ ꯌꯥꯝꯅ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯅꯕ ꯇꯧꯔꯣ ꯉꯥꯏꯈꯣꯀꯣ ꯁꯣꯝꯗ ꯑꯃꯨꯛꯇ ꯍꯣꯟꯖꯤꯟꯈꯤꯒꯦ ꯊꯔꯣꯗꯨ ꯏꯇꯞ ꯇꯞꯅ ꯍꯤꯗꯨꯗ ꯀꯥꯈꯠꯂꯤ ꯐꯝꯐꯝ ꯑꯃ ꯌꯥꯎꯔꯤꯕꯗꯨꯗ ꯊꯔꯣꯗꯨ ꯊꯨꯅ ꯐꯝꯊꯈ꯭ꯔꯦ ꯊꯔꯣ ꯊꯝꯕꯥꯜ ꯍꯧꯔꯤꯕꯗꯣꯝꯗ ꯆꯥꯎꯔꯦꯜ ꯃꯥꯅꯁꯨ ꯍꯤ ꯍꯣꯟꯖꯤꯜꯂꯤ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯊꯔꯣꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯃꯄꯥ ꯊꯝꯕꯥꯜꯁꯤ ꯀꯌꯥꯝ ꯍꯦꯛꯀꯅꯤ ꯈꯔ ꯑꯗꯨꯛ ꯍꯦꯛꯂꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯝꯅ ꯆꯠꯅꯩ ꯂꯩ ꯌꯥꯝꯅ ꯄꯨꯔꯧ ꯍꯥꯏꯍꯧꯕꯅꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯥꯕꯤꯔꯒꯦ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯝ ꯐꯥꯔꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯁꯤ ꯊꯣꯏꯕꯗꯣ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯜꯂ ꯃꯥꯜꯂꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯗꯤ ꯌꯨꯝꯗꯒ ꯍꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯉꯥ ꯐꯥꯗꯨꯅ ꯑꯗꯨꯝ ꯂꯩꯅꯤꯡꯂꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯠ ꯃꯅꯥꯛꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯃ ꯈꯜꯂꯤꯕꯅꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯁꯥꯗꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯕꯅꯤꯗ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯁꯥꯒ ꯑꯃꯠꯇ ꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯗꯣ ꯅꯪ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯃꯊꯪꯒꯤ ꯆꯍꯤ ꯍꯧꯔꯛꯄꯁꯤꯗꯗꯤ ꯅꯃꯥ ꯅꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯐꯤ ꯑꯃꯃꯝꯗꯤ ꯊꯣꯟꯒꯦ ꯈꯟꯕꯅꯤ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯊꯣꯟꯗ꯭ꯔꯁꯨ ꯌꯥꯏꯗ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯀꯔꯤꯒꯤ ꯌꯥꯝ ꯐꯖꯅꯅꯦ ꯂꯩꯍꯟꯅꯤꯡꯕꯗꯣ ꯏꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯈꯜꯂꯕ꯭ꯔꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯄꯣꯟꯇꯦ ꯅꯪꯇꯅ ꯃꯔꯨꯅꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯅꯪꯕꯨ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯁꯦ ꯉꯥꯎꯔꯕꯅꯤ ꯀꯥꯟꯅꯗꯦ ꯊꯝꯕꯥꯜꯗꯨ ꯍꯦꯞꯆꯤꯜꯂꯣ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯔꯣꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯑꯍꯜ ꯈꯔꯁꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯕꯤꯔꯤ ꯆꯥꯎꯔꯦꯜꯒ ꯊꯔꯣꯒꯁꯦ ꯍꯣꯠꯅꯕ ꯊꯣꯛꯅ ꯀꯟꯈ꯭ꯔꯄꯣꯠꯅꯤ
ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯤ ꯏꯆꯦ ꯃꯣꯏꯒꯨꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯦ ꯃꯥꯅꯤ ꯏꯆꯥ ꯏꯃꯨꯡ ꯋꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯌꯦꯡꯉꯨ ꯆꯥꯎꯔꯦꯜꯁꯤꯅꯅꯦ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯂꯥꯡ ꯀꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯊꯔꯣꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯂꯒ ꯄꯥꯠ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯍꯣꯏ ꯊꯔꯣꯅ ꯂꯣꯡ ꯈꯣꯟꯕ ꯑꯗꯨꯒ ꯆꯥꯎꯔꯦꯜꯅ ꯂꯥꯡ ꯊꯥꯛꯄ ꯆꯥꯎꯔꯦꯜꯅ ꯂꯥꯡ ꯊꯥꯔꯤꯉꯩ ꯃꯇꯝꯗꯅ ꯊꯔꯣꯅ ꯂꯣꯡ ꯈꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯅꯤ ꯆꯥꯎꯔꯦꯜꯅ ꯂꯥꯡ ꯊꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯍꯤꯁꯤꯗ ꯇꯣꯡꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯑꯃꯨꯛ ꯍꯦꯛ ꯇꯧꯔꯤꯕꯅꯤ ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯊꯧꯅꯥꯎ ꯊꯣꯛꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯄꯤꯀꯨꯞ ꯑꯃ ꯄꯣꯊꯥꯕ ꯅꯠꯇꯦꯀꯣ ꯑꯌꯨꯛ ꯉꯟꯅꯁꯨ ꯂꯥꯛꯂꯒ ꯃꯈꯣꯏꯅꯁꯨ ꯍꯦꯛꯇ ꯊꯦꯡꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯊꯃꯣꯏ ꯆꯥꯛꯄ ꯃꯧ ꯅꯍꯥꯁꯨ ꯌꯥꯝ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯁꯨꯕꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯃꯤꯋꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯂꯤꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯇꯧꯔꯤꯁꯦ ꯆꯥꯎꯔꯦꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯖꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯁꯛ ꯎꯖꯍꯧꯕ ꯅꯠꯇꯦꯗꯣ ꯃꯄꯨ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯊꯣꯛ ꯍꯦꯛꯇ ꯁꯤꯗꯣꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯗꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯣꯁꯦ ꯁꯤꯅꯤ ꯏꯕꯦꯝꯃ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯅꯨ ꯄꯥꯞ ꯂꯪꯁꯤꯟꯕ ꯊꯕꯛ ꯇꯧꯒꯅꯨ ꯏꯁꯥꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯏꯁꯥꯅ ꯆꯥꯖꯩ ꯍꯥꯏꯕꯗꯨꯅꯤ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯕ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯆꯔꯦꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯡ ꯈꯣꯟꯗꯨꯅ ꯂꯥꯛꯂꯕ ꯐꯥꯎꯗ ꯊꯔꯣꯒ ꯆꯥꯡꯗꯝꯅꯕ ꯉꯝꯕ ꯅꯠꯇꯦꯗ ꯃꯑꯣꯡ ꯃꯥꯟꯗꯅ ꯊꯔꯣꯁꯨ ꯂꯣꯡ ꯈꯣꯟꯕ ꯌꯥꯝ ꯍꯩꯕꯅꯤ ꯍꯣꯏꯅꯦ ꯊꯔꯣꯒꯤ ꯇꯨꯡꯒꯣꯜ ꯊꯟꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯕ꯭ꯔꯣ ꯇꯨꯡꯒꯣꯜ ꯑꯅꯤ ꯐꯥꯎꯕꯗ ꯊꯟꯕ ꯉꯝꯂꯤꯕ ꯅꯨꯄꯤꯅꯤ ꯂꯣꯡ ꯈꯣꯟꯕꯒꯤ ꯑꯣꯏꯅꯗꯤ ꯊꯔꯣꯗ ꯍꯧꯕꯤꯔꯨꯅꯨ ꯍꯥꯏꯗꯨꯅꯤ ꯍꯣ ꯐꯔꯦꯁꯦ ꯉꯥꯃꯨꯛꯇ ꯐꯥꯅ ꯍꯣꯠꯅꯁꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯥꯜꯂꯅꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯍꯧꯕ ꯅꯠꯇꯦ ꯈꯖꯤꯛ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯇꯨ ꯃꯌꯨꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯃꯊꯪ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯄꯥꯠꯇꯨ ꯏꯍꯥꯡ ꯍꯥꯡꯕ ꯍꯧꯔꯛꯂꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯎꯔꯦꯜꯁꯨ ꯂꯥꯡ ꯀꯟꯅ ꯀꯥꯏꯕ ꯍꯣꯠꯅꯔꯤ ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯔꯝꯅ ꯊꯔꯣꯗꯨ ꯅꯨꯡꯅꯥꯡꯕ ꯐꯥꯎꯅ ꯃꯄꯥ ꯅꯨꯃꯤꯠꯁꯦ ꯄꯨꯡꯇꯥ ꯇꯥꯈꯤꯗꯧꯔꯦ ꯈꯔ ꯊꯨꯔꯁꯤ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯃꯇꯦꯛꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯈꯔ ꯉꯟꯅ ꯍꯟꯁꯤ ꯍꯥꯏꯔꯒ ꯉꯁꯤꯅ ꯍꯦꯟꯅ ꯊꯦꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯑꯣ ꯊꯦꯡꯗꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯍꯜꯂꯗꯧꯅꯤ ꯉꯥꯁꯤꯡꯁꯦ ꯐꯖꯅ ꯑꯝꯇ ꯍꯥꯞꯆꯤꯟꯅꯕ ꯇꯧꯁꯤ ꯊꯔꯣ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯁꯨ ꯍꯤꯍꯣꯟꯗꯨꯅ ꯂꯥꯛꯂꯤ ꯍꯤꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯆꯥꯎꯔꯦꯜꯕꯨ ꯍꯥꯟꯅ ꯀꯧꯔꯛꯏ ꯆꯥꯎꯔꯦꯜ ꯑꯣꯛꯄꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ ꯍꯣꯏ ꯇꯥꯗ ꯃꯁꯤꯅ ꯂꯣꯏꯔꯕꯅꯦ ꯍꯜꯂꯅꯤꯗ ꯅꯈꯣꯏ ꯑꯅꯤꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯏ ꯍꯥꯏꯅ ꯇꯥꯏ ꯀꯌꯥꯃꯨꯛ ꯐꯥꯔꯒꯦ ꯇꯥꯗ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯔꯦ ꯑꯌꯥꯝꯕꯗꯤ ꯅꯠꯇꯦꯗ ꯅꯣꯡꯒ ꯏꯆꯨ ꯆꯨꯗꯕꯁꯤꯗ ꯉꯥ ꯌꯥꯝ ꯐꯥꯗꯦꯗ ꯃꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯅꯤ ꯃꯇꯝ ꯐꯠꯇꯦ ꯊꯦꯡꯅ ꯃꯝꯅ ꯂꯩꯒꯅꯨꯀꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯝꯃꯒꯦ ꯐꯅꯤ ꯇꯥꯗ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯃꯤꯟꯅꯔꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯅꯨꯒꯤ ꯃꯧꯄꯥ ꯑꯗꯨꯅ ꯍꯪꯂꯛꯏ ꯏꯆꯦ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯂꯥꯛꯑꯅꯤ ꯏꯃꯥ ꯍꯣꯏ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯊꯣꯏꯕ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯏꯃꯥꯗꯣ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯏꯆꯦ ꯂꯥꯛꯑꯅꯤ ꯏꯃꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯒꯤ ꯆꯥꯛꯇꯣ ꯊꯣꯡꯂꯗꯕꯅꯤ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯁꯤꯀꯣ ꯊꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯏꯃꯥꯗꯤ ꯁꯨꯛꯂꯥꯛꯁꯨ ꯂꯥꯛꯇꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯏꯆꯦ ꯉꯥꯏꯈꯣꯁꯦ ꯇꯨ ꯑꯥꯗ ꯊꯥ ꯊꯣꯛꯏꯁꯦ ꯅꯪ ꯎꯕ꯭ꯔꯥ ꯎꯏ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯁꯤꯔꯥ ꯏꯃꯥꯗꯣ ꯂꯥꯛꯈ꯭ꯔꯕ ꯍꯥꯏꯅ ꯑꯩ ꯊꯥꯖꯗ ꯍꯪꯒꯦꯀꯣ ꯍꯣꯏ ꯏꯇꯥ ꯊꯥꯖ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯊꯣꯏꯕꯗꯨ ꯌꯥꯝ ꯉꯛꯅ ꯊꯥꯖꯗꯨꯗ ꯌꯦꯡꯂꯤ ꯃꯧꯄꯥ ꯑꯁꯤꯕꯨ ꯊꯦꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯌꯥꯏꯅꯨꯗꯨ ꯊꯥꯖ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯇꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥ ꯐꯖꯕꯤꯒ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯤꯕꯒ ꯅꯪꯅ ꯑꯃꯨꯛꯇ ꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯕ ꯏꯆꯦ ꯊꯥꯖꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯏꯃꯥ ꯎꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯏꯆꯦ ꯎꯔꯦ ꯍꯥꯏꯌꯦ ꯂꯝꯕꯤꯗꯅꯦ ꯀꯟꯅ ꯂꯥꯛꯏ ꯍꯥꯏ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤꯀꯣ ꯃꯤꯀꯨ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯔꯣ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯌꯥꯏꯅꯨꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯩ ꯊꯣꯏꯕꯁꯨ ꯍꯔꯥꯎꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯩ ꯊꯔꯣꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯆꯥ ꯊꯣꯏꯕꯕꯨ ꯍꯔꯥꯎꯅ ꯄꯝꯈꯠꯂꯤ ꯆꯍꯤ ꯅꯧꯔꯤꯕ ꯊꯣꯏꯕ ꯃꯥꯁꯨ ꯃꯃꯥꯕꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯩ
ngahaki mamangda leiramba asauba nungaitaba pumba kudak aduda mangkibagum tawkhre makhoina pharakliba nga sing adubu patra amada phasana haptuna amot akai kaya ma lauthoknaba hotnari saurel nga malingai tharudi iruzaba haukhre mapagi nak yeta phamduna yainu amadi thoibasu leiri matamdu thengla haiduna tharodu hobe tawraga chakhumda muksangduna chak thongatpa haukhre nga mandur leiriba saurelsu machani ga wari tawri thoiba nangbu ise dininga yam tawbro tawde ima labra hana di hangi aidi ningai tawde thoiba gi wahaidu taraga yainuna mukhumlai baba ngasidi ningai tawde ima lakte haiduna ngarangdi yam kappini mana thoiba da won sinduna saurel hanglai nangbu kaprani thoiba kappi kari kapliba khangde baba ai ngarangdi na yam kapningi mathangdadine nang ise diningai tawba yade ko kappasu yade baba hoisu ngana lau ko laktuni sidagi de khoisu ngana la dawni mapa saurel da yamuna yenglaga yainuna makha tare baba ai khoisu patam ta pubiyo isabu pata satningbro hoi baba ise uri reina haibadanya ai khoi gi lamgi pato matu yam phaje hai mi mayam amasu nga pharaga yengba yam nungai hai chasi matang zarba kanda nongma hek puna sasi aikhoi thoibana charodi chatpa yarni ko baba thoibana pakhang phardi nungtigi dum chaladoni ye eidi kawidana ising salu haidana namada amukta harisu chanu hoi baba thoiba nangsu changasi law imagi manakta leiruse masani du sangkhre nga malibadu loisinduna saurelsu chakhumda sanglakle phak ama thaduna numidangi sa ngai boina angang ani du sanaduna leiri phida ama lauraga saureldu tapna phamthai mama ising du bu sarabro hoi sarabani oh pare insang di kari thonglaba areba matum hekta thongjile ye aw mu thongbi biyadro angang sing chakla me harise kari aw bu thongo haibano ngarang da su sari bududi ngasidi asamba mong saba phaidana hoi matam se phanyam thengkhra male jakto amukta losinaba taw khabai du mapaiduna tharodu chafu oli jakto brong saure manil su phajana kari mekhu wawong haigatuna chafu saure haiba khanglabanina yainuna mu hairakle chabon thaki ma tharodu patra ma lauraduna masani gi chabol khra si thokpiri sida leiri gak inghalaga thauko chabondo sina buhonari ngai maidusu amuk muthokre mutlaba singa du yengduna tharodu masina soli is amuk mutlidana sidia asi haiduna tharo makoktu khara non tharaga mayadubu kamkhatna buhonai mai mutlabanina mai khungak ta ngairi saureldu mamit usilaga hey singdu busaktrabro sai kangba khara watlaba mali hayeng phasana phauramlagi mai khudu khun ganune angang singji mamit thuplani hoi ai sai mai khura roi masani du da mon sinduna saureldu wari sanna bu khonai thoiba nangbu isiga gari sanarino baba kashu chana deda isena wari ma liriba ha nasina wari liriba hoi baba kari wari no ne nasina liriba ba adura kabui kayoi bagi wari ni baba oh nangbu kidabro kide baba isiga wari sa yam nungai oh taro nasin liri wari diluraga ne baba nam liduni hoi baba saurena sum phamjilaga leibasida tharona mu hairi sak loiraklabani haugatpinaba tawbiro hoi sai tharona bu tawrage kadai isingdu pukhrake lambi de ising tahali haidana ini nei sawlangmani ko phajana lujabiyo hoida lujaphamdo mafam leitan tawribani irulurabadi khara adum ising taba haibase hauna sani adubu mina sawlangbudo taningdeba khara yenglaga tawbiyo hoi nangna haibadi injarage angang maksida saurel do nokmi ising punna dubu budogduna chatkre saurel magi matauta tharodu mumunu khauri mathangi numit asidasu mayamdo hanagum nga phaba laknari
ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯁꯥꯎꯔꯦꯜ ꯑꯃꯗꯤ ꯊꯔꯣꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯐꯕ ꯃꯌꯥꯝ ꯃꯔꯛꯇ ꯐꯠꯇꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯧ ꯑꯅꯤꯗꯨ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯥꯔꯤꯛꯇ ꯀꯣꯛ ꯑꯃꯗꯤ ꯊꯥꯗꯕ ꯐꯩꯀꯣ꯫ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯑꯩ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯤꯕꯁꯦ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯀꯔꯤ ꯎꯗꯅꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯁꯨꯝꯈ꯭ꯔꯕꯅꯤ ꯁꯨꯝꯈ꯭ꯔꯕ꯫ ꯏꯆꯦ, ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯖꯥꯠꯅꯣ? ꯃꯣꯏꯒꯤ ꯂꯩꯋꯥꯁꯦ ꯃꯌꯥ ꯌꯥꯝ ꯀꯟꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯄꯨꯗꯣ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯒꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯍꯩꯃꯥ, ꯃꯗꯨꯕꯨ ꯑꯋꯣꯏꯕꯔꯣ? ꯏꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ꯫ ꯀꯥꯟꯅꯗꯦ ꯊꯥꯔꯤꯛꯊꯥ, ꯇꯥ ꯆꯥꯎꯔꯦꯜꯒ ꯏꯆꯦ ꯊꯔꯣꯒꯁꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯑꯋꯥꯕ ꯇꯥꯍꯜꯂꯁꯤ꯫ ꯏꯆꯦ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯁꯤꯗꯒꯤ ꯈꯔ ꯆꯠꯊꯔꯒꯅꯦ ꯏꯁꯤꯡ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯑꯃ ꯂꯩꯗꯅ, ꯃꯐꯝꯗꯣ ꯊꯝꯕꯥꯜꯁꯨ ꯌꯥꯝ ꯍꯧꯕꯅꯤ, ꯌꯥꯝꯅꯁꯨ ꯐꯖꯕꯅꯤ, ꯉꯥꯁꯨ ꯌꯥꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ ꯊꯝꯕꯥꯜ ꯍꯦꯛꯍꯟꯗꯣꯏꯔꯣ ꯏꯆꯦ? ꯍꯣ, ꯃꯐꯝꯗꯣ ꯑꯆꯧꯕ ꯂꯥꯏꯔꯦꯜ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯆꯨꯝꯕꯔꯣ ꯏꯆꯦ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ꯫ ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯇꯥꯗꯅ ꯅꯥꯔꯒ ꯂꯩꯔꯤꯕꯁꯦ ꯃꯗꯨ ꯑꯣꯛꯅꯔꯨꯕꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗ꯭ꯔꯤꯕꯗꯤ? ꯂꯥꯏꯔꯦꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯅꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯗ꯭ꯔꯣ? ꯃꯈꯣꯏꯁꯨ ꯂꯥꯏꯔꯦꯟ ꯑꯣꯛꯅꯍꯟꯒꯦ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯕꯅꯤ꯫ ꯏꯆꯦ, ꯇꯥꯗꯒꯤ ꯃꯁꯥꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯀꯝꯗꯧꯔꯒꯦ? ꯈꯪꯗꯦꯗ ꯊꯥꯔꯤꯛꯇ, ꯏꯐ ꯐꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯌꯣ꯫ ꯂꯥꯏꯔꯦꯜ ꯑꯣꯛꯅꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯏꯆꯦ꯫ ꯑꯃꯥꯏꯕ ꯑꯃꯨꯛ ꯇꯥꯟꯅꯔꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯑꯃꯥꯏꯕꯗꯨꯅ ꯈꯪꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯁ, ꯏꯆꯦꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯀꯅꯥ ꯑꯃꯗ ꯍꯥꯏꯗꯣꯛ ꯄꯥꯝꯃꯣꯏ ꯍꯥꯏꯗꯅ ꯇꯥꯗꯗꯨꯕꯨ ꯊꯋꯥꯏ ꯊꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦ? ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯃꯈꯣꯏꯗꯁꯨ ꯇꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤꯗ꯫ ꯏꯆꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯣ, ꯅꯪꯕꯨꯗꯤꯅꯦ ꯑꯩꯒꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯑꯋꯥꯕꯗꯣ ꯅꯪꯉꯣꯟꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯕ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯏꯆꯦ? ꯌꯦꯡꯉꯣꯏ, ꯆꯥꯎꯔꯦꯜꯒ ꯊꯔꯣꯒꯁꯦ ꯁꯣꯝꯗ ꯂꯥꯛꯂꯤꯗꯅ, ꯃꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯃꯅꯤꯡ ꯊꯪꯕ ꯁꯣꯝꯗꯅꯦ ꯊꯔꯣ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯍꯧꯔꯦ ꯍꯥꯏꯅ ꯇꯝꯃꯨ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕꯒꯦ? ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯤꯌꯦ, ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ ꯑꯩꯗꯤ꯫ ꯑꯣꯟꯊꯣꯛꯇꯨꯅꯅꯦ ꯂꯩꯈ꯭ꯔꯒꯦ ꯑꯩ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯦꯗꯤ ꯏꯟꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯤꯔꯣ, ꯑꯩ ꯍꯥꯏꯔꯒꯦ ꯏꯆꯦ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯔꯣꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄꯒ ꯊꯥꯔꯤꯛꯊꯥ ꯃꯥꯅ ꯈꯥꯝꯂꯛꯏ꯫ ꯊꯔꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ꯫ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯊꯥꯔꯤꯛ? ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯣ ꯅꯣꯏꯁꯨ ꯈꯪꯉꯤꯗꯅ? ꯍꯣꯏ, ꯈꯪꯉꯤ ꯏꯆꯦ꯫ ꯑꯗꯣꯝꯗꯅꯦ ꯊꯔꯣ ꯊꯝꯕꯥꯜ ꯌꯥꯝ ꯁꯥꯠꯍꯧꯏ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯍꯦꯛꯂꯨꯆꯣꯗꯅ꯫ ꯊꯥꯔꯤꯛꯊꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜꯗꯣ ꯍꯔꯥꯎꯅ, ꯐꯔꯦ ꯏꯇꯩꯃ, ꯊꯝꯕꯥꯜ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯊꯥꯡꯕ ꯑꯗꯨꯝ ꯁꯥꯔꯝꯂꯤꯕꯅꯤ꯫ ꯆꯥꯎꯔꯦꯜ, ꯑꯗꯣꯝꯗꯗꯤ ꯃꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯪꯅꯗꯕꯅꯤꯅ ꯉꯥꯁꯨ ꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤ꯫ ꯅꯣꯏꯗꯤ ꯍꯤ ꯍꯣꯜꯂꯒ ꯆꯠꯄꯅꯤꯅ ꯃꯗꯨꯗ ꯏꯟ ꯆꯤꯡꯕꯁꯨ ꯌꯥꯅꯤꯌꯦ꯫ ꯍꯣꯏ ꯏꯇꯩꯃ, ꯍꯧꯖꯤꯛꯅ ꯊꯝꯕꯥꯜ ꯍꯥꯟꯅ ꯍꯦꯛꯂꯨꯔꯒꯦ, ꯑꯗꯨꯒ ꯂꯥꯡꯁꯨ ꯊꯥꯛꯂꯝꯂꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯡ ꯀꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯣ, ꯇꯧꯔꯣ ꯇꯧꯔꯣ, ꯉꯥꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯕꯅꯤ, ꯏꯁꯤꯡꯁꯨ ꯆꯥꯎꯕꯅꯤꯅ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯅꯕꯤ ꯈꯪꯕ ꯑꯣꯏꯅ ꯊꯔꯣ ꯃꯥꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯆꯠꯂꯦꯀꯣ, ꯉꯥ ꯌꯥꯝꯅ ꯐꯥꯕ ꯑꯣꯏꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯌꯧꯔꯣ ꯌꯧꯔꯣ꯫ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯊꯥꯔꯤꯛꯊꯥ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯊꯃꯣꯏꯗ ꯃꯔꯧ ꯂꯩꯅ ꯅꯣꯛꯆꯍꯧꯔꯤ꯫ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯧꯔꯤꯕ ꯊꯝꯅ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯀꯌꯥꯒꯤ ꯃꯇꯤꯛꯇꯤ ꯐꯖꯔꯤ꯫ ꯃꯆꯨ ꯀꯌꯥꯒꯤ ꯊꯔꯣꯁꯨ ꯑꯗꯨꯃꯛ ꯁꯥꯠꯂꯤ꯫ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯇꯨꯅ ꯑꯉꯥꯡꯕ ꯑꯃꯗꯤ ꯑꯉꯧꯕ ꯊꯝꯕꯥꯜꯁꯨ ꯁꯥꯠꯂꯤ꯫ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯑꯁꯤꯕꯨ ꯎꯖꯕꯗ ꯊꯔꯣ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯄꯥ, ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ, ꯊꯝꯕꯥꯜꯁꯨ ꯌꯥꯝꯅ ꯁꯥꯠꯂꯤ꯫ ꯃꯐꯝꯁꯤ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤꯗ, ꯏꯁꯤꯡ ꯈꯔ ꯆꯥꯎꯋꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯆꯪꯕ ꯇꯟꯗꯨꯅ ꯑꯗꯨꯛ ꯆꯪꯗꯕꯅꯤ꯫ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯣꯏꯔꯦꯗꯅ ꯃꯣꯏꯅ ꯁꯣꯝꯗ ꯆꯪꯗ꯭ꯔꯤꯕꯁꯦ꯫ ꯌꯦꯡꯉꯨꯅꯤ ꯃꯃꯥ, ꯉꯥꯁꯨ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯉꯥꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯁꯤ ꯎꯗꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣ, ꯑꯩꯁꯨ ꯎꯏꯌꯦ, ꯏꯟ ꯑꯣꯏꯅ ꯆꯤꯡꯁꯤꯔꯦ ꯃꯄꯥ? ꯂꯥꯡ ꯑꯣꯏꯅ ꯊꯥꯛꯂꯝꯂꯁꯤ, ꯑꯗꯨꯒ ꯉꯥ ꯀꯌꯥꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯉꯥ ꯌꯥꯝꯅ ꯂꯩꯕꯒꯤ ꯃꯃꯤ ꯎꯔꯕꯗꯤ ꯍꯌꯦꯡꯗꯒꯤ ꯏꯟ ꯆꯤꯡꯂꯁꯤ꯫
ꯑꯗꯨꯗꯤ ꯂꯥꯡꯁꯤ ꯄꯨꯊꯣꯔꯛꯂꯒꯦ ꯍꯩ ꯂꯥꯡꯗꯦ ꯑꯔꯥꯏꯕꯅꯤ ꯊꯝꯕꯥꯜꯁꯤꯌꯥꯅ ꯑꯃꯨꯛꯇ ꯍꯦꯛꯀꯣ ꯃꯁꯤꯅ ꯃꯔꯨꯅꯤ ꯉꯥꯗꯤ ꯑꯁꯣꯝꯗ ꯑꯗꯨꯝ ꯂꯩꯔꯤꯗꯅ ꯂꯩꯁꯤꯡꯁꯤꯗꯤ ꯑꯁꯣꯝꯗ ꯍꯧꯕꯁꯨ ꯅꯠꯇ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯈꯔ ꯌꯥꯝꯅ ꯍꯧꯔꯤ ꯃꯥꯏꯀꯩꯁꯦ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯍꯣꯟꯖꯤꯟꯕꯤꯌꯨ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯂꯤꯕ ꯗꯣꯝꯗ ꯆꯥꯎꯔꯦꯜꯗꯨ ꯍꯤ ꯍꯣꯟꯖꯤꯜꯂꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯊꯔꯣꯁꯨ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯂꯤ ꯉꯥ ꯌꯥꯝꯅ ꯐꯥꯕ ꯈꯛ ꯅꯠꯇꯅ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯌꯥꯝꯅ ꯍꯦꯛꯂꯦ ꯍꯥꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯉꯥ ꯌꯥꯝꯅ ꯐꯥꯕ ꯃꯔꯝꯅ ꯂꯥꯡ ꯑꯃꯨꯛ ꯀꯥꯏ ꯏꯟ ꯑꯃꯨꯛ ꯁꯤꯡꯗꯨꯅ ꯂꯩꯔꯤ ꯏꯟ ꯁꯣꯜꯂꯤ ꯃꯈꯩ ꯉꯥꯁꯨ ꯂꯦꯞꯇꯅ ꯗꯨꯃꯛꯂꯛꯏ ꯂꯥꯡ ꯀꯥꯏꯕ ꯃꯈꯩ ꯉꯥ ꯂꯦꯞꯇꯅ ꯊꯨꯔꯤ ꯑꯉꯛꯄ ꯃꯇꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯕ ꯉꯥꯗꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯔꯣꯒꯤ ꯃꯃꯤꯠꯇ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯉꯥ ꯀꯌꯥ ꯑꯃꯁꯨ ꯃꯈꯜ ꯁꯨꯅ ꯂꯣꯏꯅ ꯐꯥꯔꯤ ꯐꯥꯔꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕꯒ ꯈꯪꯕ ꯅꯠꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯧꯖꯔꯤꯕ ꯃꯊꯧ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯑꯅꯤꯗꯨ ꯉꯥ ꯐꯥꯕ ꯂꯦꯞꯇꯦ ꯃꯇꯝꯗꯨ ꯐꯅꯌꯥꯝ ꯉꯜꯂꯤꯕꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯈꯔꯁꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯍꯧꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯗꯨꯅ ꯂꯩꯔꯝꯂꯦ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯔꯝꯅ ꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯅꯔꯝꯕ ꯃꯌꯥꯝꯗꯨ ꯃꯍꯩ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯂꯣꯏꯅ ꯄꯥꯡꯅꯈ꯭ꯔꯤ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯥꯔꯣ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯆꯥꯎꯔꯦꯜꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯡ ꯀꯥꯏꯔꯤ ꯊꯔꯣꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯟꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯂꯤ ꯑꯔꯣꯏꯕꯒꯤ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯊꯔꯣꯗꯨ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ ꯏꯟ ꯆꯤꯡꯕ ꯂꯣꯏꯔꯗꯨꯅ ꯊꯔꯣꯗꯨ ꯏꯟ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯤ ꯍꯪꯒꯦꯟ ꯑꯗꯨꯁꯨ ꯍꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯞꯈ꯭ꯔꯦ ꯂꯥꯡꯗꯨ ꯀꯥꯏꯊꯣꯛꯂꯕ ꯃꯇꯨꯡ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯑꯃꯨꯛꯀꯁꯨ ꯊꯥꯔꯝꯃꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯤꯗꯨ ꯍꯦꯛ ꯃꯃꯥꯏ ꯂꯩꯕꯒ ꯑꯆꯧꯕ ꯏꯔꯩꯒꯤ ꯁꯥꯐꯨ ꯑꯃ ꯍꯤꯗꯨꯗ ꯈꯪꯍꯧꯗ ꯌꯩꯔꯛꯂꯤ ꯁꯥꯐꯨꯗꯨ ꯀꯟꯈꯤꯕ ꯃꯔꯝꯅ ꯆꯥꯎꯔꯦꯜꯗꯨ ꯃꯁꯥ ꯂꯦꯡꯗꯨꯅ ꯏꯁꯤꯡꯒꯤ ꯏꯌꯥꯏꯗ ꯇꯥꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯊꯔꯣꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯪꯗꯦꯅꯦ ꯏꯔꯩ ꯌꯥꯝꯅ ꯀꯜꯂ ꯃꯥꯜꯂꯤ ꯃꯄꯥ ꯃꯁꯤ ꯑꯐꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯆꯥꯎꯔꯦꯜꯗꯨ ꯅꯧ ꯄꯥꯏꯈꯠꯇꯨꯅ ꯍꯤꯗꯨꯕꯨ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯤꯗꯨ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯃꯃꯥ ꯍꯤꯁꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦꯅꯦ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯃꯇꯥꯡꯁꯤꯗ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨ ꯀꯣꯡꯒꯣꯜ ꯀꯥꯕ ꯍꯧꯔꯛꯂꯤ ꯃꯇꯧꯗꯨ ꯎꯔꯒ ꯆꯥꯎꯔꯦꯜꯗꯨ ꯃꯃꯤꯠ ꯂꯪꯈꯠꯂꯤ ꯃꯃꯥ ꯏꯁꯤꯡꯁꯤ ꯀꯣꯡꯒꯣꯜ ꯀꯥꯔꯩꯅꯦ ꯅꯪꯕꯣ ꯊꯔꯣꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨ ꯆꯨꯡꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯄꯥ ꯃꯈꯥꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯊꯕꯤꯌꯨ ꯆꯥꯎꯔꯦꯜꯁꯨ ꯏꯇꯞ ꯇꯞꯅ ꯏꯁꯤꯡꯒꯤ ꯏꯌꯥꯏ ꯑꯗꯨꯗ ꯌꯦꯡꯊꯩ ꯃꯥꯅꯤ ꯃꯈꯣꯏꯒꯤ ꯍꯤ ꯑꯁꯤꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯂꯥꯏꯑꯣꯏꯔꯕ ꯂꯩꯔꯦꯟ ꯑꯃꯒꯤ ꯍꯛꯆꯥꯡꯗꯅꯤ ꯆꯥꯎꯔꯦꯜꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯍꯩ ꯃꯃꯥ ꯀꯤꯕ ꯌꯥꯗꯦ ꯃꯁꯤꯗꯤ ꯕꯣꯔꯅꯤ ꯍꯧꯒꯗꯕꯅꯤ ꯀꯤꯕ ꯐꯠꯇꯦ ꯀꯤꯒꯅꯨ ꯃꯃꯥ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯗ ꯂꯩꯔꯦꯟ ꯂꯥꯏꯑꯣꯏꯕꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩꯈꯣꯏꯅꯤ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯖꯗꯕ ꯑꯩꯈꯣꯏꯅ ꯍꯤ ꯑꯁꯤꯕꯨ ꯍꯣꯟꯈꯤꯕꯅꯤ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯆꯪꯂꯨꯔꯕ ꯑꯩꯈꯣꯏꯅꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯤꯀꯨꯞꯇ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯗꯣ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯔꯅꯨ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯂꯩꯔꯦꯜ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯌꯥꯏ ꯑꯁꯤꯕꯨꯁꯨ ꯄꯨꯈꯣ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯜ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯑꯄꯤꯛꯄ ꯌꯥꯏ ꯑꯃꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯤꯔꯝꯂꯤꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯤ ꯃꯄꯨꯅ ꯆꯥꯜꯂꯤ ꯃꯄꯨꯅ ꯈꯛ ꯅꯠꯇꯅ ꯂꯩꯔꯦꯜꯁꯤꯅ ꯐꯥꯎꯕ ꯆꯥꯜꯂꯤ ꯃꯈꯨꯠꯇ ꯌꯥꯏ ꯑꯃ ꯄꯥꯏꯔꯕꯅꯤꯅ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯍꯦꯛ ꯂꯩꯇ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯁꯥꯖꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯒ ꯊꯔꯣꯒꯁꯤ ꯁꯨꯅꯤꯡꯗꯕꯒꯤ ꯊꯕꯛ ꯏꯟꯅꯕꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯂꯦꯞꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯊꯔꯣꯒ ꯊꯝꯕꯥꯜꯒꯗꯨ ꯃꯥꯅ ꯊꯣꯡꯁꯅꯤ ꯍꯥꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯖꯧꯒꯤ ꯅꯨꯄꯤ ꯁꯥꯈꯤꯅ
ꯍꯥꯏ ꯊꯝꯕꯥꯜ ꯅꯣꯏꯕꯨ ꯆꯥꯛꯁꯦ ꯃꯩ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯨꯃꯤꯠꯁꯤ ꯌꯧꯔꯦꯅꯦ ꯏꯃꯥ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯊꯣꯡꯒꯗꯕꯅꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯊꯥꯔꯣ ꯃꯆꯦꯅ ꯋꯥ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯔꯤ ꯏꯆꯦꯅ ꯊꯣꯡꯗꯧꯕꯅꯤ ꯏꯆꯦꯅ ꯇꯧꯗꯧꯕ ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯉꯝꯃꯣꯏ ꯏꯁ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕꯗꯨ ꯇꯧ ꯍꯥꯏꯒꯦ ꯑꯋꯣꯛ ꯑꯄꯥ ꯍꯦꯛ ꯁꯥꯗꯅ ꯇꯧꯖꯕꯒꯤꯅꯤ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕꯗꯣ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯊꯣꯡꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯔꯥ ꯍꯦꯜꯂꯁꯤꯅꯦ ꯊꯝꯕꯥꯜꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦ ꯏꯃꯥ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯗꯨ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯔꯣꯗꯤ ꯂꯣꯟꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯐꯅꯤꯕ ꯌꯥꯝꯅ ꯐꯅꯤꯌꯦ ꯌꯥꯝ ꯐꯅꯦꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯒꯦ ꯍꯥꯏꯗꯅ ꯃꯀꯣꯛꯇꯤ ꯅꯪꯅ ꯁꯤꯡꯅꯤꯅꯦ ꯍꯥ ꯅꯪꯅ ꯇꯧꯔꯤꯕ ꯁꯨꯕꯅ ꯇꯜꯂꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯄꯥꯕꯁꯨ ꯏꯃꯥꯁꯨ ꯂꯣꯏꯅ ꯇꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯥꯕ ꯏꯃꯥ ꯂꯧꯗꯅ ꯂꯣꯏꯅ ꯇꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯔꯤ ꯅꯁꯥꯅ ꯁꯨꯅꯤꯡꯗ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯛꯁꯤ ꯂꯩꯕꯅꯤꯅꯦ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯔꯤ ꯉꯥꯡꯊꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯊꯥꯔꯣꯁꯨ ꯃꯃꯥꯅ ꯂꯦꯞꯇꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯉꯥꯡꯗꯨꯅꯇ ꯂꯩꯔꯕꯅꯤꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ ꯇꯟꯖꯥꯗꯨꯗ ꯁꯥꯖꯧꯁꯨ ꯂꯩꯀꯥꯏꯗ ꯋꯥꯔꯦꯝ ꯁꯨꯔꯒ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯈꯟꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛꯄꯥꯎꯒꯤ ꯃꯍꯨꯠꯇ ꯃꯇꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯍꯩ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯃꯦꯅꯦ ꯍꯣ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯣ ꯅꯆꯥꯅꯨꯄꯤ ꯀꯇꯟ ꯆꯨꯕꯤ ꯑꯅꯤꯁꯦ ꯏꯟꯅꯗꯅ ꯂꯩꯌꯦ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛꯀ ꯊꯣꯡꯕ ꯅꯠꯇ꯭ꯔꯤ ꯏꯍꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯜꯂꯦ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯊꯣꯡꯂꯨꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣꯗ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯃꯈꯣꯏ ꯂꯩꯅ ꯃꯃꯥꯏꯅ ꯑꯃꯨꯛ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯈꯤꯗ꯭ꯔꯅꯦ ꯁꯥꯖꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯈꯤꯅ ꯁꯨꯛꯂꯞꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯅꯃꯥꯅ ꯑꯁꯤ ꯆꯨꯝꯗ꯭ꯔꯣ ꯅꯈꯣꯏꯅꯤ ꯂꯩꯅ ꯍꯧꯖꯤꯛꯄꯨ ꯅꯃꯥꯅ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯍꯟꯕ ꯍꯧꯅꯗꯦꯅꯦ ꯆꯠꯂꯨ ꯆꯥꯛꯇꯨ ꯊꯨꯅ ꯊꯣꯡꯗꯣꯛꯂꯨꯔꯣ ꯆꯠꯂꯨ ꯊꯝꯕꯥꯜꯅ ꯄꯦꯜꯂꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯏꯃꯥꯒꯤ ꯃꯤꯆꯪ ꯍꯦꯛ ꯆꯪꯒꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗ ꯊꯝꯕꯥꯜꯗꯨ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨ ꯃꯆꯥ ꯇꯥꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯔꯣꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯆꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯎꯅꯔꯨꯒꯦ ꯍꯥꯏꯅꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯈꯪ ꯑꯅꯧꯕ ꯑꯃ ꯈꯪꯅꯩꯌꯦ ꯑꯗꯨ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯄꯥꯈꯪꯗꯨꯕꯨ ꯏꯆꯦꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ ꯀꯩꯅꯣ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯦꯗꯅ ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯦꯗꯤ ꯌꯥꯝꯅ ꯇꯜꯂꯤꯗꯅ ꯑꯗꯣ ꯇꯥꯗ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ ꯊꯝꯕꯥꯜ ꯅꯨꯄꯥ ꯎꯅꯔꯨꯅꯤ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯀꯦ ꯁꯦꯝꯂꯝꯕꯗꯨ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯝ ꯍꯥꯠꯂꯝꯕ ꯁꯝꯖꯦꯠꯇꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯞꯅ ꯇꯣꯝꯕꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯣ ꯇꯟꯕꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯀꯩꯁꯨ ꯇꯥꯗꯦ ꯅꯪꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯕꯨ ꯅꯪꯒꯤ ꯄꯥꯎ ꯇꯥꯔꯗꯤ ꯏꯕꯦꯝꯃ ꯈꯪꯗꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯅꯤ ꯃꯤ ꯅꯣꯛꯅꯗꯅꯁꯨ ꯇꯧꯔꯤ ꯍꯦꯔꯩ ꯏꯆꯦ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯇꯟꯕꯒꯤ ꯆꯥꯡꯗꯤ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦꯅ ꯈꯔ ꯍꯦꯜꯂꯤꯗꯨꯗꯤ ꯑꯗꯨꯗ ꯑꯗꯨꯛ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯀꯔꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯇꯟꯕ ꯍꯦꯜꯂꯤ ꯀꯥꯏꯅ ꯑꯩꯅꯦ ꯊꯕꯛ ꯑꯃꯗ ꯆꯠꯂꯣꯏꯗ ꯉꯁꯤꯗꯤ ꯋꯥ ꯆꯠꯆꯕꯤ ꯉꯥꯡꯅꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯠꯇꯅ ꯂꯩꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯗꯨ ꯃꯆꯥꯅꯤꯅ ꯈꯠꯅꯕ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯔꯞꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯁꯦ ꯑꯃꯨꯛ ꯍꯧꯔꯦ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯏꯪꯅ ꯂꯩꯗꯧꯔꯤꯕꯅꯣ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯕꯁꯦ ꯏꯃꯤꯠꯁꯤꯗ ꯑꯃꯨꯛꯇ ꯎꯍꯜꯂꯨ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯄ ꯉꯝꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯁꯥꯖꯧꯁꯨ ꯆꯥꯊꯣꯛꯂꯨꯕꯒ ꯃꯆꯥꯅꯤꯅ ꯈꯠꯅꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯄꯥ ꯊꯥꯡꯗꯕꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯈꯠꯅꯔꯝꯃꯤꯅꯦꯁꯦ ꯃꯄꯥꯕꯨꯡꯅ ꯑꯗꯨꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯅꯥꯗ ꯍꯥꯞꯇ ꯃꯁꯝ ꯐꯣꯏꯅꯕꯗꯨ ꯇꯣꯛꯂꯝꯗꯦ ꯃꯗꯨ ꯎꯕꯗ ꯁꯥꯖꯧ ꯁꯥꯎꯅ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈ꯭ꯔꯒ
ꯂꯨꯈꯨꯝꯗꯒꯤ ꯂꯤꯆꯩꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯈꯤ ꯄꯥꯈꯠꯅ ꯍꯩ ꯑꯆꯧꯕꯤ ꯑꯇꯣꯝꯕꯤ ꯅꯄꯥꯕꯨꯡꯁꯦ ꯃꯥꯒꯤ ꯂꯤꯆꯩꯗꯨ ꯄꯨꯊꯣꯔꯛꯑꯦꯅꯦ ꯅꯣꯏꯕꯣ ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯑꯅꯤꯗꯨ ꯃꯄꯥꯕꯨꯡꯒꯤ ꯂꯤꯆꯩꯗꯨ ꯄꯟꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯊꯝꯕꯥꯜꯅ ꯀꯔꯤ ꯊꯥꯔꯣꯅ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯨꯠ ꯊꯥꯗꯅ ꯃꯥꯏꯀꯩ ꯁꯂꯥꯏꯈꯪꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯆꯥ ꯑꯅꯤꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯁꯥꯖꯧ ꯁꯥꯎꯅ ꯍꯩ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯅꯣꯏ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯂꯤꯆꯩꯁꯤꯅ ꯁꯥꯟꯊꯒꯦ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯅꯪꯁꯨ ꯂꯩꯔꯝꯃꯣ ꯅꯆꯥ ꯑꯅꯤꯁꯦ ꯄꯪꯀꯠꯇ ꯈꯟꯅꯟꯕꯒꯤ ꯅꯪꯁꯨ ꯌꯥꯎꯅꯅꯦ ꯁꯥꯟꯊꯒꯗꯧꯔꯤꯕꯅꯤ ꯑꯁ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯃꯣꯟ ꯆꯦꯜꯂꯦꯅ ꯇꯧꯔꯤꯕꯁꯦ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯌꯥꯎꯅ ꯆꯦꯜꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯁꯨ ꯄꯥꯈꯠꯅ ꯐꯅꯦꯛꯇꯨ ꯊꯥꯡꯒꯠꯂꯒ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯦꯟꯈꯤꯔꯝꯃꯤ ꯁꯥꯖꯧ ꯂꯤꯆꯩꯗꯨ ꯄꯥꯏꯔꯒ ꯃꯪꯒꯣꯜꯗ ꯂꯦꯞꯂꯒ ꯆꯥꯎꯅ ꯑꯁꯤ ꯌꯧꯔꯕꯗꯤ ꯐꯔꯦꯗꯅꯁꯦ ꯀꯅꯥꯒꯤ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯧꯒꯤꯗ ꯇꯧ ꯂꯩꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯖꯧ ꯃꯪꯒꯣꯜꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯝꯕꯥꯜꯒ ꯎꯅꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯆꯥꯎꯍꯟꯗꯨ ꯃꯇꯥꯎ ꯑꯃꯨꯛ ꯈꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯈꯣꯝꯕꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯇꯧꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯦꯡꯈꯤꯁꯦ ꯃꯥ ꯉꯁꯤ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯔꯣꯏꯕ ꯑꯣꯏꯔꯗꯧꯅꯤ 이보 ꯑꯩꯈꯣꯏ ꯏꯅꯦꯇꯣꯟꯅ ꯇꯝꯂꯛꯄꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯁꯨ ꯅꯪꯒ ꯈꯪꯅꯔꯤ ꯅꯨꯄꯤꯁꯦ ꯃꯔꯤꯜꯗꯤ ꯑꯣꯀꯥꯛ ꯇꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯦ ꯏꯔꯥ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯗꯦ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯑꯣꯏꯔꯤꯅꯤ ꯃꯁꯛ ꯃꯇꯧꯅ ꯈꯔ ꯐꯖꯕꯗꯨꯗ ꯄꯪꯍꯥꯏ ꯍꯥꯏꯅꯔꯤꯕ ꯑꯣꯏꯔꯝꯅꯤꯗ ꯑꯃꯨꯛ ꯈꯣꯝꯕ ꯃꯇꯥꯎ ꯆꯥꯎꯕꯟꯅ ꯃꯥꯒꯤ ꯋꯥ ꯊꯥꯖꯗꯕꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯊꯝꯕꯥꯜꯗꯨ ꯃꯇꯥ ꯁꯤꯖꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯜ ꯊꯝꯕꯥꯜ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯥꯏꯁꯦꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯁꯦꯅ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯐꯠ ꯂꯥꯎ ꯊꯣꯛꯂꯛꯄꯗꯣ ꯌꯥꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯦꯕ ꯑꯃꯨꯛ ꯈꯣꯝꯕ ꯆꯥꯎꯕꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯄꯦꯜꯕꯅꯤ ꯍꯥꯏꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯍꯥꯏꯐꯦꯠ ꯁꯪꯗꯣꯛꯂꯒ ꯀ꯭ꯔꯣ ꯀ꯭ꯔꯣ ꯑꯣꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯤꯖꯒ ꯊꯝꯕꯥꯜꯒꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯆꯥꯎꯕꯟꯗꯨ ꯈꯤꯇꯪ ꯁꯥꯎꯕ ꯁꯥꯗꯨꯅ ꯈꯤꯇꯪ ꯉꯟꯅ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯉꯥꯏꯕꯗ ꯅꯣꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯩꯈꯣꯏꯅꯤꯗꯤ ꯃꯤꯀꯞ ꯑꯃ ꯑꯗꯨꯝ ꯇꯨꯝꯂꯨꯔꯦ ꯑꯃꯨꯛ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯂꯦꯞꯄ ꯐꯥꯎ ꯋꯥꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯌꯥꯗ ꯇꯧꯔꯤꯅꯤꯕ ꯑꯃꯨꯛ ꯈꯣꯝꯕꯅ ꯌꯥꯔꯦ ꯏꯇꯥꯎ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯗꯧꯗꯣ ꯁꯥꯎꯔꯣ 이zel 하이가드럽 이반이수 소이댕학 마코잉 아이보이너 어리사시 야니보 아이기부디 시자 거위 시자 라오 마코이니수 어리각 떠우서니 아스와이드 이반이수 레이톡라가 레이시 아시 하이드나 아무 콤바도 레이톡라가 셋바 하우라미 마담두다 시자 탐바도 온실라가 이다 와 하이나도부도 하이나우로 아이수 아스와이드 가이기 호이다 시자 ꯑꯃꯨꯛ ꯈꯣꯝꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯈꯣꯝꯕ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯣꯝꯗ ꯊꯝꯕꯥꯜ ꯆꯥꯎꯕꯅ ꯁꯥꯎꯕ ꯃꯥꯟꯕꯗꯨꯗ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯏꯕꯣ ꯁꯥꯎꯈꯤꯅꯣ ꯌꯨꯝꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯂꯩꯕꯗꯒꯤ ꯈꯔ ꯊꯦꯡꯈꯤꯕꯅꯤ ꯑꯩ ꯃꯇꯨꯡꯗ ꯊꯦꯡꯗꯅꯕ ꯍꯣꯠꯅꯔꯒꯦ ꯐꯔꯁꯦ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯁꯥꯎꯔꯣꯏ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅꯉꯥꯏ ꯅꯍꯟꯒꯅꯨꯀꯣ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯕꯗꯨꯗ ꯆꯥꯎꯕꯅ ꯊꯥꯖꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯌꯨꯝꯗ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯒ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯔꯣ ꯃꯃꯥ ꯃꯆꯥꯗꯨ ꯈꯨꯟꯗ ꯈꯨꯟꯈꯥ ꯈꯨꯠꯆꯠ ꯆꯠꯂꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ 이베마 ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ 이마수 ꯌꯥꯎꯅ ꯄꯥꯕꯅ ꯇꯥꯜꯂꯕꯣ 이베마 나코이니기 학덕다 나마 하누비 이수냐 마이카이 살에 강데 셀레드나 아도 윰다 무 한진바다 바바나 리세이 파이르 nga이람바디 감도바 강디 베마 한덕티네 시엔무 ngamlaroy aduna 산타기수 산타라서노 아시 하이두나 사키 kaisu tawdaba saduna sangkhirami haizabagi wani saki mabukningda mapuroibana kari amuk torokpa haina pakhatpanadi loirami adubu kaisu thausadaba saduna changlibani tharona hoida hausi hanjinbadadi kaisu tawdabasu yaida imasu sangkhre imagi matungda adum inakhrake asi khanna tharo mamagi matungda inaduna mayumda tapna sanglaklammi
ꯃꯇꯝꯗꯨ ꯁꯥꯖꯧꯗꯨ ꯁꯪꯒꯣꯏꯗ ꯄꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯨꯒ ꯃꯁꯥꯒꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯇꯞꯅ ꯏꯃꯥ ꯄꯥꯕꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ ꯃꯥꯜꯂꯤ ꯇꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯆꯪꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯆꯪꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯁꯥꯖꯧꯗꯨ ꯈꯧꯗꯦꯝꯂꯒ ꯍꯩ ꯑꯇꯣꯝꯕꯤ ꯉꯁꯤꯗꯤ ꯀꯥꯏ ꯂꯩꯍꯧꯔꯕ ꯑꯅꯤꯗꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯕꯥꯕꯥ ꯏꯆꯦ ꯁꯤꯖ ꯍꯣꯏꯗ ꯂꯩꯍꯧꯕꯅꯤ ꯅꯣꯏꯅꯦ ꯅꯣꯏ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯖꯧꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯋꯥ ꯂꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯔꯣꯗꯨ ꯃꯕꯨꯛ ꯅꯥꯗꯨꯅ ꯇꯨꯝꯕꯗꯨ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯂꯝꯗꯨ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯄꯨꯝꯅꯃꯛ ꯊꯝꯕꯥꯜꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯊꯝꯕꯥꯜ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯈꯨꯈꯨ ꯀꯥꯡꯕꯁꯨ ꯂꯦꯞꯂꯝꯗꯦ ꯄꯦꯜꯂꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯦꯟꯕꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯕ ꯅꯣꯛꯁꯤꯟꯅꯔꯒ ꯇꯣꯛꯀꯅꯤꯕ ꯃꯣꯏꯅ ꯈꯤꯇꯪ ꯍꯦꯜꯂꯗꯤ ꯍꯦꯛꯇꯅꯦ ꯄꯥꯎꯊꯪꯅꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯇꯧꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯗ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯊꯕꯛꯇꯣ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯀꯣꯛꯇꯣ ꯅꯪꯒꯤ ꯏꯁꯧꯗꯨꯗꯅꯦ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇꯅꯦ ꯆꯪꯉꯔꯣꯏ ꯇꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕꯒꯤ ꯃꯑꯣꯡꯗ ꯏꯃꯥ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯇꯧꯍꯜꯂꯗꯤ ꯏꯁꯧꯗꯨꯝ ꯂꯥꯡꯕ ꯇꯥꯕꯅꯤ ꯏꯕꯦꯝꯃ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯆꯠꯂꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯨꯗꯧꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝꯅ ꯏꯁꯧ ꯂꯥꯡꯂꯨꯔꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯆꯤꯡꯊꯣꯛꯅꯕ ꯇꯥꯔꯦꯅꯦꯍꯦ ꯅꯪꯕꯣ ꯊꯝꯕꯥꯜ ꯃꯃꯥꯅ ꯑꯗꯨ ꯀꯟꯅ ꯈꯌꯥ ꯀꯣꯡꯒꯣꯜ ꯀꯥꯃꯈꯩ ꯉꯥꯡꯂꯤꯕꯗꯨ ꯊꯧꯁꯥꯗꯅ ꯏꯁ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯀꯅꯥꯅ ꯃꯧꯅ ꯂꯣꯏꯅ ꯍꯣꯠꯅꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯉꯝꯗꯣꯏꯕ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯗ꯭ꯔꯗꯤ ꯃꯧꯕꯨ ꯂꯥꯏꯔꯣ ꯈꯨꯠ ꯆꯥꯝꯃ ꯄꯥꯟꯕ ꯅꯠꯇꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯏꯁꯧ ꯂꯥꯡꯗꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄ ꯀꯨꯝꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯆꯠꯈꯤꯕꯗꯣꯝꯗ ꯋꯥꯈꯜ ꯋꯥꯅ ꯌꯦꯡꯅ ꯑꯁ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯌꯦꯡꯋꯥꯏ ꯊꯨꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯗ꯭ꯔꯤꯉꯩꯗ ꯃꯄꯥꯝꯗ ꯍꯜꯂꯛꯄ ꯁꯣꯏꯔꯔꯣꯏ ꯑꯁꯤ ꯈꯟꯅ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯈꯟꯕꯗ ꯅꯤꯡꯗꯣꯜ ꯄꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯍꯥꯛꯁꯨ ꯃꯔꯤꯜ ꯇꯟꯕꯤ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅ ꯐꯤꯕꯝ ꯑꯗꯨ ꯑꯗꯨꯛ ꯂꯨꯁꯤꯟꯈꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯁꯥꯖꯧꯁꯨ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯈꯣꯡꯅ ꯆꯠꯊꯣꯛꯂꯨꯕꯗꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯊꯋꯥꯏ ꯋꯥꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯩ ꯃꯃꯥ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯣꯡ ꯉꯥꯟꯕꯒ ꯃꯪꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯂꯩꯃꯟ ꯀꯥꯡꯂꯦꯕꯣ ꯏꯆꯥ ꯑꯅꯤꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯇꯟꯕꯁꯤ ꯎꯕꯗ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯀꯝꯗꯧꯅꯤ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯔꯥꯜ ꯉꯥꯛꯇꯁꯨ ꯅꯠꯇꯦꯀꯣ ꯃꯃꯥ ꯅꯪꯒꯤꯁꯨ ꯅꯔꯥꯜ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯁꯥꯎꯔꯞꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯠꯊꯣꯛꯂꯨꯔꯒ ꯃꯃꯥ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯃꯄꯥ ꯂꯧꯗꯅ ꯃꯔꯤꯟ ꯇꯜꯂꯦꯗꯤ ꯍꯥꯏꯅꯤꯡꯗꯗꯅ ꯑꯗꯨꯗꯅꯤꯅꯦ ꯁꯣꯏꯔꯤꯕꯁꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗꯅꯤ ꯐꯔꯛ ꯇꯥꯔꯤꯁꯤ ꯏꯆꯥꯁꯤꯡꯁꯦ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯧ ꯃꯇꯝꯗꯅ ꯍꯦꯛ ꯇꯧꯗ ꯇꯧꯔꯣꯏꯗꯕꯗꯨꯅ ꯍꯦꯛ ꯇꯧ ꯍꯧꯖꯤꯛꯇꯤ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯗꯅꯁꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯃꯄꯥꯅꯤ ꯏꯆꯥ ꯁꯦꯟꯅꯕꯁꯤꯕꯨ ꯑꯩꯇꯒꯤ ꯊꯧꯗꯥꯡꯂꯣ ꯃꯄꯥꯁꯨ ꯃꯆꯥ ꯁꯦꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯌꯦꯠꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯦꯠꯅꯕꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯂꯝꯕꯤ ꯊꯥꯔꯣꯗꯨ ꯍꯤꯞꯄ ꯉꯝꯗ ꯏꯁꯧ ꯂꯥꯡꯗꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯒ ꯃꯃꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯅꯤꯃꯛ ꯇꯥꯅꯤꯡꯗ꯭ꯔꯕꯛꯇ ꯏꯁꯥꯅꯒ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯉꯥꯏꯍꯥꯛꯇ ꯍꯤꯞꯄꯁꯤ ꯐꯥꯎꯕ ꯍꯤꯞꯐꯝ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯌꯦꯠꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥ ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯍꯩ ꯏꯆꯥꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯄꯨꯛꯁꯦ ꯅꯨꯡꯁꯤꯠ ꯈꯔ ꯀꯥꯕ ꯃꯥꯜꯂꯦ ꯄꯨꯔꯨꯛ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯂꯣ ꯏꯃꯥꯅꯦ ꯆꯥꯛ ꯊꯥꯒꯠꯄꯤꯔꯒꯦ ꯆꯥꯛ ꯑꯁꯥꯕꯗꯨꯒ ꯌꯦꯟꯁꯤꯟ ꯆꯝꯊꯣꯡ ꯑꯃꯒꯅꯦ ꯊꯣꯡꯂꯒꯦ ꯑꯗꯨ ꯆꯥꯔꯣ
ꯑꯗꯣꯏꯔꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯊꯥꯔꯣ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯁꯥꯖꯧꯁꯨ ꯃꯁꯥꯅ ꯆꯠꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯆꯠꯂꯣ ꯊꯨꯅ ꯆꯥꯏꯊꯅꯕ ꯇꯧꯔꯣ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯕꯗꯤ ꯃꯈꯣꯡ ꯍꯥꯝꯊꯗꯅ ꯅꯥꯇꯩ ꯆꯥꯅꯔꯔꯣꯏ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯆꯥꯏꯊꯅꯕ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕꯗ ꯊꯥꯔꯣꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯁꯨ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯗꯨꯅ ꯃꯈꯨꯠ ꯍꯥꯝꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯑꯣꯟꯁꯤꯜꯂꯒ ꯀꯣꯟꯁꯤ ꯐꯦꯡꯅꯤ ꯈꯟꯕꯗ ꯆꯥꯛꯁꯤ ꯐꯥꯎꯕ ꯅꯕꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯥꯏꯔꯤꯕꯁꯤꯗꯤꯅꯦ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯊꯝꯕꯥꯜ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯃꯃꯥꯗ ꯄꯩꯔꯝꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯊꯝꯕꯥꯜ ꯁꯥꯎꯅ ꯀꯣꯟꯗꯤ ꯇꯣꯝꯕꯤꯅ ꯐꯦꯡꯗꯧ ꯅꯠꯇ꯭ꯔꯣ ꯃꯁꯥ ꯉꯝꯗꯕ ꯅꯅꯥꯎꯁꯦ ꯐꯦꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝꯅ ꯂꯩ ꯆꯤꯡ ꯆꯤꯡꯅ ꯇꯧꯕꯅ ꯇꯧꯗꯣ ꯎꯠꯂꯛꯀꯅꯨ ꯅꯪꯅ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯅ ꯍꯣꯠꯅꯗꯧꯔꯤꯕꯅꯤ ꯅꯪꯅ ꯐꯠꯇ ꯃꯇꯧ ꯎꯠꯂꯕꯗꯤ ꯅꯅꯥꯎꯁꯤꯅ ꯍꯦꯟꯅꯅꯦ ꯐꯠꯂꯣꯏꯗꯧꯔꯤꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯕꯒꯦ ꯊꯝꯕꯥꯜ ꯃꯃꯥꯅ ꯂꯦꯞꯇꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯥꯎꯔꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯥꯡꯕꯗꯨ ꯂꯦꯞꯄꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤꯕꯀꯣ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯃꯃꯥꯅ ꯉꯥꯡꯗꯅ ꯊꯣꯛꯈꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯒ ꯆꯥꯏꯔꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝ ꯃꯌꯥꯝꯗꯨ ꯏꯁꯧ ꯂꯥꯡꯅ ꯈꯨꯟꯖꯤꯜꯂꯝꯃꯤ ꯃꯗꯨ ꯂꯣꯏꯔꯒ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯊꯝꯕꯥꯜꯗꯨ ꯈꯣꯡꯅꯥꯡꯈꯣꯡꯗ ꯆꯥꯎꯐꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯊꯝꯕꯥꯜꯕꯨ ꯌꯥꯝꯅ ꯂꯨꯝꯖꯕ ꯊꯝꯕꯥꯜꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕ ꯂꯨꯈꯣꯏꯕꯗꯨ ꯃꯇꯥꯎ ꯑꯃꯒ ꯃꯈꯣꯏ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯨꯈꯣꯏꯕꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯊꯝꯕꯥꯜꯒ ꯆꯥꯎꯐꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯏꯇꯥꯎ ꯑꯗꯒꯤꯁꯤꯕꯨ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯅꯦ ꯀꯔꯥꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕ ꯃꯇꯥꯎ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜꯒ ꯆꯥꯎꯐꯟꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯃꯥꯁꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏꯕ ꯁꯥꯎꯅ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯉꯁꯤꯗꯤ ꯂꯨꯈꯣꯏꯕꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ ꯏꯇꯥꯎ ꯐꯤꯒꯠꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯗꯨꯅ ꯂꯨꯈꯣꯏꯕꯕꯨ ꯈꯥꯝꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯕ ꯃꯇꯥꯎ ꯑꯗꯨꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯗꯕꯤ ꯊꯝꯕꯥꯜ ꯍꯣꯏꯅ ꯐꯝꯂꯤꯕꯗꯣꯝꯗ ꯐꯤꯡꯅ ꯆꯠꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯕ ꯊꯝꯕꯥꯜ ꯍꯣꯏꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯊꯝꯕꯥꯜ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯂꯨꯈꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯐꯟ ꯉꯛꯅ ꯂꯨꯈꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯈꯣꯏꯕ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯇꯥ ꯂꯨꯈꯣꯏꯕ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯩꯗꯧꯔꯤꯅꯣꯕ ꯆꯥꯎꯐꯟꯅ ꯀꯩꯅꯣ ꯁꯣꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯇꯧꯔꯤꯁꯤꯕꯣ ꯎꯕꯤꯗ꯭ꯔꯕꯣ ꯃꯥꯒꯩꯒ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯣ ꯑꯩꯅ ꯍꯪꯂꯤꯁꯦ ꯊꯝꯕꯥꯜꯗꯅꯤ ꯑꯩꯅ ꯈꯨꯝꯂꯤꯁꯤꯁꯨ ꯊꯝꯕꯥꯜꯅ ꯈꯨꯝꯗꯧꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟꯒ ꯂꯨꯈꯣꯏꯕꯒ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯅ ꯌꯦꯠꯅꯔꯝꯕꯗꯒꯤ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ ꯆꯥꯎꯐꯟꯅ ꯂꯨꯈꯣꯏꯕꯨ ꯉꯛꯊꯤ ꯆꯞꯇꯨꯅ ꯊꯝꯈꯤꯕꯗꯨ ꯎꯕꯗ ꯂꯨꯈꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯎ ꯑꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯩ ꯉꯛꯊꯤ ꯆꯞꯂꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯃꯤꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯂꯥꯛꯂꯒ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯅꯦ ꯆꯥꯎꯐꯟꯅ ꯅꯣꯏꯗꯤ ꯑꯔꯥꯛꯄ ꯃꯤꯗ ꯈꯠꯅꯕ ꯍꯧꯕꯁꯦ ꯅꯣꯏꯒꯤ ꯆꯠꯅꯕꯤꯔꯥ ꯃꯇꯨꯡꯗ ꯁꯨꯝꯅ ꯇꯧꯔꯕ ꯂꯣꯏꯁꯤꯜꯂꯦ ꯈꯪꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟ ꯂꯨꯈꯣꯏꯕꯒꯤ ꯉꯛꯊꯤ ꯆꯞꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯂꯨꯈꯣꯏꯕ ꯆꯥꯎꯐꯟꯅ ꯃꯉꯛꯁꯝꯗꯨ ꯆꯞꯁꯤꯜꯂꯒ ꯊꯝꯂꯨꯕꯗꯨꯒꯤ ꯆꯩꯅꯥꯅ ꯃꯉꯛꯁꯝꯗꯨ ꯅꯥꯜꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯆꯠꯂꯒ ꯆꯥꯎꯐꯟꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯁꯤꯡꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯎ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯌꯥꯔꯦ ꯃꯤꯅ ꯐꯨꯒꯩ ꯄꯨꯔꯒ ꯃꯈꯨꯠꯀꯁꯨ ꯁꯤꯡꯉꯤ ꯂꯥꯎ ꯆꯠꯂꯁꯤ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯃꯤꯅ ꯄꯨꯔꯒ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯃꯥꯅ ꯅꯪ ꯆꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯗ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯌꯥꯔꯦ ꯅꯪꯁꯨ ꯉꯥꯡꯕꯗꯨ ꯐꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯒ ꯃꯇꯥꯎꯒꯗꯨ ꯏꯅ ꯀꯥꯎꯅ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯆꯥꯎꯐꯟ ꯁꯛꯁꯤꯒ ꯍꯥꯏꯒꯨꯝ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯇꯞꯅ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯃꯈꯣꯏꯗꯤ ꯈꯨꯜꯁꯤ ꯂꯥꯛꯄ ꯃꯤꯗ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯍꯣꯏꯁꯦ ꯃꯣꯏꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ
ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯨꯝ ꯁꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯃꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯊꯝꯕꯥꯜ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯄꯥꯕꯨꯡꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯀꯣꯟꯊꯣꯡꯗ ꯊꯦꯡꯅꯔꯝꯃꯤ ꯍꯩ ꯑꯆꯧꯕꯤ ꯅꯪꯗꯤ ꯉꯁꯥꯏꯈꯩ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ ꯍꯥ ꯊꯝꯕꯥꯜ ꯃꯄꯥꯕꯨꯡꯅ ꯑꯗꯨꯝ ꯍꯦꯛ ꯍꯪꯂꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯦꯛꯇ ꯕꯥꯕꯥ ꯏꯇꯥ ꯁꯤꯖꯒ ꯃꯈꯣꯏꯒꯤ ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯀꯣ ꯏꯄꯥꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯆꯪꯉꯨ ꯆꯠꯂꯨ ꯍꯣꯏ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯏꯄꯥ ꯄꯥꯈꯠꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯥꯖꯧ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯌꯦꯡꯅ ꯃꯆꯤꯟꯗ ꯇꯞꯅ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯁꯦ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤ ꯃꯤꯅꯗꯤ ꯈꯪꯗꯕ ꯃꯄꯥ ꯃꯃꯥꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯋꯥꯕꯁꯤꯗꯤ ꯍꯥꯏꯔꯨꯗꯨꯅ ꯀꯥꯟꯅꯗꯦꯗꯨꯅꯤ ꯁꯥꯖꯧ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯃꯄꯥꯕꯨꯡ ꯀꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯃꯥꯡꯒꯣꯜ ꯗꯔꯤ ꯃꯌꯥꯗ ꯆꯞ ꯂꯦꯞꯂꯒ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯔꯣꯅ ꯏꯉꯉꯛꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤꯕꯕꯣ ꯑꯁ 이베마 ngасidi ai siramdauba khitang ngai khitanga thengtharamlabadi ta chawbanga wari saringaidane paba lakpu laamgani tawniba nangdi nawado yam unaningeba atudi hainuda nangsu nawado lakani hardi tap keraga nokmi tawdana unaba thoidudi adoisu aidi nangdongna toinadi unadedana hoisi yare lamlapagi toina unaba phangdabagi aina khar toina unabasida kalakliba natro yare ai khangjari asi haiduna thambal ngang imungde sangkhirami tharosu iyongda phamna haijari si haina masin haibet paithoklaga lehorami numit adugi matungdagi lukhoibadu asengba tanjada thambalbu phaba haina khanduna leirami nomagi numitadi thambaldu mata sijaga loinana atopa thangnaba khulamada matama unabani haina chatlami makhoi anina halagba matamda lambida uzau ama tektuna phaijinnu leirami madu ubada thambal pakhatna ida lambi sidi uzau sina phaijilaga leiri karamna lamtholaga chatkani khangdini ida kanari ida uzau se kakhatlaga lalaga chatpa yabra yengsi asi haiduna makhoi anidu uzau du kakhatlaga satke tawrami adubu tanja duda kunjana ha ahal khra tholakduna ibem hoi ngaikho usi thangdokhigi aduga lambi sida adum chalo karisu tawroi ahal aduna adumna haibaduda makhoi anisu kaisu haida tumina uzaudu thangdokhiba ngai du leirami asumna udu thangdoklaga lambi du lakpa matamdadi makhoi anidu thengthakiduna mamli tawsilaklami mamsilakpaduda thambal pakhat pauраklami aduna ipa pakhatna ida mamsu tawsilakai ꯑꯩꯈꯣꯏꯅꯤꯗꯤ ꯌꯨꯝꯌꯧꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯄꯥꯕꯅ ꯁꯣꯏꯗꯅ ꯏꯆꯦ ꯁꯥꯟꯊꯕꯗꯤ ꯁꯣꯏꯔꯔꯣꯏ ꯏꯗꯥ ꯑꯩꯁꯨꯅꯤ ꯍꯣꯔꯦꯟꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯥꯡꯕꯗ ꯂꯣꯏꯔꯅꯤ ꯀꯥꯟꯅꯗꯦ ꯏꯕꯥꯅꯤ ꯈꯔ ꯌꯥꯡꯅ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯊꯝꯕꯥꯜꯅ ꯁꯤ ꯌꯧꯔꯕꯅꯤꯅ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯦꯇꯥꯏꯗ ꯁꯤꯖꯅ ꯍꯣꯏꯅꯦ ꯈꯨꯜ ꯌꯧꯔꯛꯄꯁꯤꯗꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯆꯥꯎꯕꯣꯏ ꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯆꯠꯂꯝꯕꯗꯨ ꯈꯔ ꯇꯞꯊꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯈꯨꯟꯖꯤꯟꯗ ꯍꯧꯕ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯨꯈꯣꯏꯕꯒ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯑꯆꯠ ꯑꯋꯣꯛꯇ ꯂꯛꯅꯗꯧꯒꯤ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯈꯔꯗꯨ ꯎꯕꯗ ꯁꯣꯔ ꯍꯣꯟꯗꯣꯛꯂꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯀꯩ ꯀꯤꯗꯅ ꯆꯦꯜꯂꯒ ꯁꯒꯣꯝ ꯑꯣꯛꯅꯩ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯔꯦ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯇꯨꯃꯤꯟꯅ ꯄ꯭ꯔꯞ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞꯊꯔꯝꯕ ꯈꯣꯡꯊꯥꯡꯗꯨ ꯍꯦꯟꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯍꯥ ꯂꯥꯛꯄꯗꯨ ꯂꯨꯈꯣꯏꯕꯒꯤ ꯃꯇꯥꯎ ꯑꯃꯅ ꯎꯔꯝꯃꯤ ꯑꯗꯨꯗ ꯇꯞꯅ ꯃꯈꯨꯠꯅ ꯃꯇꯥꯎꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯒ ꯅꯥꯞꯄꯗ ꯇꯞꯅ ꯏꯇꯥꯎ ꯑꯥꯗ ꯊꯝꯕꯥꯜꯒ ꯁꯤꯖꯒ ꯂꯥꯛꯏ ꯀꯗꯥꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕ ꯊꯝꯕꯥꯜ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯀꯔꯣꯝꯗꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯨꯈꯣꯏꯕ ꯊꯝꯕꯥꯜ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯅꯈꯣꯏꯁꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕ ꯃꯇꯥꯎ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯝꯃꯤ ꯊꯝꯕꯥꯜ
ꯂꯨꯈꯣꯏꯅ ꯂꯝꯕꯤ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯥ ꯂꯨꯈꯣꯏꯕ ꯂꯝꯕꯤꯁꯤ ꯊꯥꯗꯣꯛ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯂꯥꯏ ꯂꯥꯛꯂꯁꯨ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯁꯤꯖꯅ ꯇꯥ ꯂꯨꯈꯣꯏꯕ ꯈꯨꯜ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯐꯖꯗꯦꯀꯣ ꯃꯤꯇꯣꯞ ꯃꯤꯔꯥꯟ ꯆꯥꯅ ꯇꯧꯗꯧꯕ ꯊꯕꯛꯇꯣ ꯅꯣꯏꯃꯛꯅ ꯑꯁꯨꯝꯅ ꯇꯧꯔꯁꯤꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯅꯤ ꯁꯤꯖ ꯃꯤꯅ ꯎꯁꯤꯠꯄꯨ ꯎꯁꯤꯠꯇꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯊꯝꯕꯥꯜ ꯐꯪꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕ ꯊꯝꯕꯥꯜꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯉꯝꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯀꯟꯅ ꯂꯥꯎꯕ ꯂꯦꯞꯂꯝꯗꯦ ꯂꯨꯈꯣꯏꯕ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯏꯆꯦ ꯊꯥꯗꯣꯛꯑꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯈꯨꯠ ꯑꯃ ꯐꯥꯖꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯀꯟꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯡꯒꯜꯗ ꯅꯨꯄꯤ ꯃꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯨꯗꯤ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯂꯨꯈꯣꯏꯕ ꯊꯝꯕꯥꯜꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯀꯟꯅ ꯁꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯁꯤꯖꯁꯨ ꯇꯧꯔꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯄꯪꯆꯣꯡꯗ ꯆꯣꯡꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯨꯈꯣꯏꯕꯅ ꯅꯝꯗꯅ ꯐꯥꯔꯒ ꯊꯝꯕꯥꯜꯕꯨ ꯆꯦꯜꯂꯝꯃꯤ ꯁꯥꯖꯧꯁꯨ ꯑꯁꯦꯡꯕ ꯈꯪꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯃꯥꯅ ꯄꯥꯝꯗꯕ ꯇꯧꯏ ꯆꯦꯟ ꯆꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯏꯟꯊꯣꯔꯛꯄꯗꯨꯗ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯗꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯄꯦꯜꯂꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦꯕ ꯃꯃꯥ ꯃꯄꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯕ ꯉꯝꯂꯣꯏꯗꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯧ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯦ ꯄꯨꯔꯒ ꯂꯥꯛꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯗꯨ ꯏꯁꯧ ꯂꯥꯡꯕ ꯂꯦꯞꯇꯕꯗꯨꯗ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯄꯦꯠꯄ ꯉꯥꯡꯒꯅꯨ ꯅꯆꯥ ꯅꯨꯄꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯅꯃꯧꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧ ꯀꯩꯗꯧꯏ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯄꯥꯝꯗꯒꯤ ꯐꯤꯇꯠ ꯑꯃ ꯐꯥꯎꯕ ꯇꯝꯂꯛꯇꯕꯁꯤꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯅꯣ ꯀꯔꯤ ꯃꯧꯗꯥꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯥ ꯑꯙꯥ ꯃꯣꯔꯥꯁꯤꯗ ꯑꯩꯅꯦ ꯃꯁꯤꯕꯨ ꯀꯔꯤꯗ ꯄꯥꯝꯗꯅ ꯐꯥꯔꯒ ꯆꯦꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯄꯦꯜꯂꯦꯕ ꯏꯍꯦ ꯃꯃꯥ ꯅꯪꯁꯦ ꯋꯥ ꯃꯈꯥ ꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗ ꯑꯎꯟꯄꯣꯠ ꯄꯤꯔꯛꯇꯕ ꯃꯁꯥ ꯐꯔꯒ ꯂꯣꯏꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯃꯥꯏꯕꯦꯝꯃꯗ ꯉꯥꯡꯂꯝꯃꯤ ꯃꯃꯥꯏꯕꯦꯝꯃꯁꯨ ꯃꯄꯥꯕꯨꯡꯅ ꯉꯥꯡꯂꯛꯄꯗꯨꯗ ꯏꯁꯧ ꯂꯥꯡꯂꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯃꯌꯨꯝꯗꯗꯤ ꯃꯃꯥꯏꯕꯦꯝꯃꯅ ꯊꯕꯛ ꯑꯅꯝꯕ ꯇꯧꯔꯒ ꯃꯔꯛ ꯃꯌꯥꯗ ꯃꯈꯣꯏꯅ ꯄꯥꯡꯁꯤꯟꯕꯅꯤꯅ ꯃꯧꯑꯣꯏꯗꯨꯅ ꯌꯨꯝ ꯄꯨꯕꯗꯨꯗꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯝꯗꯁꯨ ꯆꯪꯅꯗ꯭ꯔꯕꯅꯤನ ꯄꯥꯎ ꯇꯝꯐꯝ ꯐꯥꯎꯕ ꯂꯩꯇꯕꯅ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯕꯨꯝ ꯑꯍꯨꯝꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗꯒꯤꯗꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯟꯕꯗꯨ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯊꯝꯕꯥꯜ ꯎꯕꯗ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯤꯕꯨ ꯃꯧꯅꯦꯌꯦ ꯑꯁꯤꯕꯨ ꯇꯜꯂꯤꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯅ ꯖꯨꯠꯅꯦꯅ ꯆꯥꯗ꯭ꯔꯤꯕ ꯃꯥꯏꯗ ꯑꯩꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅꯦ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯤꯗꯅꯣ ꯄꯥꯝꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯗꯨ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯈꯨꯖꯤꯟ ꯐꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯊꯧꯁꯥꯗꯕꯒꯤ ꯃꯇꯧ ꯎꯠꯄꯗꯨꯗ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯈꯨꯖꯤꯟ ꯐꯦꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯆꯥꯔꯤꯕꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯏꯃꯥꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯤ ꯀꯩꯅꯣ 이마디 따신바 야죠. 하리 그야든 감리바 누피노 예고니 마세. 마시 장가나 콤비네 마세. 이마 찐빨리세 콤나나바네. 까리에바 찐빨리베시 콤나바네 까까이는 하이제바 사이네 마세. 나 찐동지 구둠지나 수dat게나 난 캉리바나 가시리. 하하요. 이마나 진지 수달라가 아이는 짱꼬이가 살 레이라니바. 하 레이라니바 아이디. 예고니 마세. 락바 나우링아이드나 마시다. 인자답사비 사드나 하우지는 라이 올리바 마시 라이 우리야. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯁꯨꯡꯂꯦꯞꯂꯦꯞꯂꯝꯗꯦ. ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏꯕ ꯏꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯉꯝꯗꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯅꯕꯒ ꯉꯥꯡꯅꯕꯒ ꯈꯣꯡꯅꯕꯒ ꯀꯩꯅꯣ ꯀꯩꯝꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ. ꯀꯗꯥꯏꯗꯒꯤ ꯈꯪꯉꯤ ꯅꯨꯄꯤꯅꯦꯅ ꯀꯅꯥꯒꯤ ꯁꯔꯣꯏ ꯃꯥꯟꯕꯤ ꯄꯨꯔꯒ ꯂꯥꯛꯂꯒ ꯏꯆꯥꯗꯤ. ꯊꯝꯕꯥꯜꯅ ꯏꯁ 이마는 නුꯡꯇꯤ ꯅꯨꯃꯤꯠ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯀ꯭ꯋꯥ ꯑꯣꯜꯂꯒ ꯈꯣꯡꯕꯒꯤ ꯂꯤꯟ ꯈꯣꯡꯂꯤꯕꯅꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯃꯣꯏꯗ 이마는 ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯡꯕꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯗꯨ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ.
ꯃꯤꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦꯗꯀꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯃꯤꯠꯁꯦ ꯂꯨꯈꯣꯏꯕꯅ ꯌꯥꯔꯦ ꯏꯃꯥꯁꯨ ꯅꯃꯧ ꯅꯨꯄꯤꯁꯤꯒ ꯆꯞꯃꯤꯛ ꯃꯥꯟꯅꯩ ꯅꯪꯁꯨꯅꯤ ꯏꯃꯥꯅ ꯄꯪꯉꯥꯡ ꯉꯥꯡꯖꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯥꯁꯤꯜꯂꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯉꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯗꯨ ꯃꯃꯧꯅ ꯆꯪꯈꯤꯕꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯒ ꯑꯆꯧꯕ ꯅꯪꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯄꯥꯒꯩꯒ ꯂꯩꯔꯤꯈꯩꯗꯤ ꯐꯩꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯃꯔꯤꯜ ꯇꯟꯕꯤꯁꯤꯒ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯜꯍꯧꯗꯧꯔꯤꯕ ꯌꯨꯝꯕꯥꯜ ꯑꯗꯨꯒꯤ ꯈꯟꯕꯗꯅꯦ ꯏꯃꯥꯗꯤ ꯂꯥꯏꯃꯟ ꯀꯥꯡꯉꯦꯕꯣ ꯏꯃꯥ ꯃꯇꯝꯒꯤ ꯊꯣꯛꯄꯗꯨꯅꯤꯗ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤ ꯀꯩꯗꯧꯔꯒꯦ ꯊꯣꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕ ꯅꯨꯡꯊꯤꯜꯗꯨ ꯇꯨꯝꯊꯕꯁꯨ ꯀꯥꯏꯔꯕꯅꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯈꯣꯏꯕꯒ ꯊꯝꯕꯥꯜꯒ ꯂꯨꯍꯣꯡꯕ ꯊꯥ 9 ꯍꯥꯏꯔꯛꯂꯕ ꯐꯥꯎꯕ ꯂꯨꯈꯣꯏꯕ ꯀꯔꯤꯁꯨ ꯁꯨꯗꯅ ꯂꯩꯕꯗꯨꯗ ꯏꯃꯨꯡꯗꯨꯗꯤ ꯃꯅꯤꯟ ꯅꯥꯏꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯝꯕꯥꯜꯗꯨ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯍꯋꯥꯏ ꯃꯅꯥ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯝꯃꯤ ꯂꯨꯈꯣꯏꯕꯒ ꯃꯄꯥꯕꯨꯡꯒꯗꯤ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯗꯤ ꯏꯟꯁꯥꯡꯗꯨ ꯎꯕꯗ ꯁꯥꯎꯅ ꯀꯩꯅꯣ ꯏꯟꯁꯥꯡꯅꯤꯅ ꯈꯨꯠꯆꯨꯝꯂ ꯀꯩꯅꯣ ꯊꯣꯡꯉꯤꯁꯤꯕꯣ ꯍꯣꯏ ꯏꯃꯥ ꯊꯣꯡꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯗꯨꯅ ꯍꯋꯥꯏ ꯃꯅꯥ ꯈꯔ ꯍꯦꯛꯂꯒ ꯊꯣꯡꯕꯅꯤ ꯄꯥꯕꯒ ꯃꯣꯏ ꯇꯥꯒꯗꯤ ꯍꯥꯞꯈꯤꯕꯒ ꯏꯃꯥꯒꯤ ꯃꯍꯤ ꯉꯛꯇ ꯉꯥꯏꯍꯧꯔꯤ ꯑꯗꯨꯅꯅꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯣ ꯏꯕꯦꯝꯃ ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯪꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯍꯥꯎꯕꯗꯣ ꯂꯣꯟꯅ ꯆꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯅꯠꯇꯤꯅꯦ ꯅꯔꯥꯏꯅꯦꯅ ꯈꯨꯠꯆꯨꯝꯂ ꯀꯔꯤꯅꯣ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯀꯣꯠ ꯅꯧꯗꯨꯅ ꯉꯥꯡꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯃꯅꯦꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯗꯨ ꯇꯟꯗꯨꯅ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯈꯤꯔꯝꯃꯤ ꯃꯃꯧꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯂꯨꯈꯣꯏꯕꯒꯤ ꯃꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯥꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯔꯣꯗꯨ ꯃꯥꯒ ꯈꯪꯅꯖꯕꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯆꯪꯂꯛꯇꯨꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯈꯤꯅ ꯁꯥꯖꯧꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯔꯤꯅ ꯍꯥꯏꯗꯅ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯑꯗꯨꯝ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯁꯦꯝ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯐꯤꯇꯠ ꯑꯃ ꯐꯥꯎꯕ ꯇꯝꯗꯕꯗꯣ ꯏꯀꯥꯏꯔꯝꯒꯅꯤ ꯑꯗꯨꯅ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯍꯥꯟꯅ ꯂꯧꯈꯠꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯃꯥ ꯐꯔꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧ ꯀꯥꯕꯁꯤꯗ ꯏꯕꯥꯅꯤ ꯃꯈꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯒꯅꯦ ꯂꯧꯈꯠꯄꯒꯤ ꯄꯥꯎ ꯍꯥꯏꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯕꯨꯁꯨ ꯂꯧꯈꯠꯄꯤꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯁꯥꯈꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯀꯣꯟꯊꯣꯡꯗꯨ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯛꯇꯦ ꯍꯥꯏꯅ ꯉꯥꯡꯕꯗꯨ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯔ ꯇꯨꯛꯊꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯃꯄꯨꯔꯣꯏꯕꯗꯨ ꯊꯦꯝꯗꯨꯅ ꯌꯨꯝꯂꯣꯝꯗ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯏꯉꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯤꯖꯕꯅ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯏꯁꯥꯎ ꯁꯥꯎꯔꯝꯕ ꯃꯅꯦꯝꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯇꯨꯅ ꯀꯔꯣꯝꯗꯒꯤꯅꯣ ꯏꯆꯟꯒ ꯏꯄ꯭ꯋꯥꯒ ꯏꯊꯥ ꯊꯥꯖꯗꯅ ꯏꯕꯦꯝꯃ ꯅꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯐꯤꯗꯥ ꯊꯥꯎꯅꯤ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯅꯤꯅ ꯐꯝꯅꯕ ꯃꯣꯔꯥ ꯑꯅꯤꯈꯛ ꯊꯥꯔꯝꯃꯤ ꯁꯥꯖꯧꯒ ꯁꯥꯈꯤꯒꯁꯨ ꯃꯣꯔꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯈꯠꯄꯒꯤ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯄꯒꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯈꯤꯗꯕꯅꯤ ꯃꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯛꯂꯅꯤ ꯇꯥꯕꯒ ꯃꯄꯥꯝꯒ ꯃꯆꯥ ꯃꯃꯧ ꯆꯪꯅꯔꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯁꯥꯖꯧꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯄꯥꯝ ꯂꯧꯈꯠꯂꯕ ꯇꯨꯡꯗꯒꯤ ꯃꯄꯥꯝꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯨꯈꯣꯏꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯅꯤꯟ ꯅꯥꯏꯔꯒꯇ ꯂꯩꯔꯝꯕ ꯏꯃꯨꯡꯗꯨ ꯏꯪꯅ ꯂꯩꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯦꯝꯇꯣꯟ ꯀꯧꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯦꯝꯇꯣꯟ ꯃꯁꯥꯗ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯤꯇ ꯇꯨꯛꯊꯔꯒ ꯂꯩꯕ ꯍꯩꯇꯕꯤ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒ ꯈꯠꯅꯗꯕ ꯃꯤꯁꯛ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯈꯠꯅꯒꯟꯕꯤ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯔꯝꯃꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯝꯇꯣꯟꯗꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯒ ꯇꯞ ꯇꯥꯡ ꯃꯈꯩ ꯈꯠꯅꯔꯒ ꯁꯥꯎꯅ ꯐꯤ ꯀꯥꯝꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅ ꯁꯥꯎꯅ ꯐꯤ ꯀꯥꯝꯗꯨꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯃꯥꯇꯣꯝꯕꯤꯗꯨ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯂꯒ ꯕꯦꯝꯃ ꯅꯪꯅ ꯐꯤ ꯀꯥꯝꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯅꯠꯇꯦ ꯀꯅꯥꯒ ꯑꯃꯨꯛ ꯆꯤꯛꯅꯔꯛꯂꯦ ꯑꯣ ꯑꯋꯥꯡꯒꯤ ꯑꯉꯥꯡꯅꯦ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨ ꯀꯥꯊꯤ ꯑꯃꯨ ꯖꯥꯎꯗꯣ ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯔꯤꯕꯗꯨꯕꯣ ꯍꯥ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯃꯥꯅ ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯐꯥꯎꯕꯤ ꯀꯥꯏꯅꯒ ꯂꯛꯅꯔꯤꯕꯅꯤ ꯃꯗꯨꯗꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯅꯥꯗꯣ ꯂꯩꯊꯠꯂꯝꯕꯅꯤ ꯃꯥ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯉꯣꯟꯗꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯀꯥꯏꯅꯒ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯉꯥꯡ ꯃꯆꯥꯗꯨꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯉꯤꯅꯦ ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯂꯩꯕꯤꯔꯣꯏ ꯀꯩꯁꯨ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯍꯦꯛ ꯐꯪꯕꯒꯅꯦ ꯌꯨꯝ ꯄꯥꯟꯊꯣꯛꯀꯗꯧꯅꯤ ꯌꯦꯡꯉꯣ ꯑꯩꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝ ꯂꯥꯛꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯕꯅꯤ ꯋꯥꯈꯜ ꯇꯥꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯥꯁꯦ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯣꯏ ꯅꯤꯡꯂꯤ ꯃꯥꯜꯂꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜꯗ ꯋꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟꯒꯤ ꯃꯧꯄꯥ ꯊꯣꯝꯕꯗꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕꯅꯦ ꯍꯥꯏꯅ ꯂꯩꯔꯒ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯈꯨꯜꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯀꯣꯏꯁꯤꯜꯂꯝꯃꯤ ꯂꯦꯝꯕꯅ ꯏꯇꯥꯎ ꯅꯪꯕꯨ ꯊꯕꯥꯁꯦ ꯑꯁꯦꯡꯕꯒꯤ ꯂꯧꯔꯒꯦꯅ ꯈꯜꯂꯕꯣ ꯊꯣꯝꯕꯅ ꯀꯩꯅꯣ ꯏꯇꯥꯎ ꯂꯧꯔꯒꯦ ꯈꯟꯕꯩ ꯅꯠꯇ꯭ꯔꯣ ꯀꯣꯏꯔꯤꯁꯤꯕꯣ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯣꯏꯗꯣꯏꯅꯣ ꯅꯣꯏꯅ ꯑꯩꯁꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯈꯜꯂꯤꯔꯣ ꯃꯇꯝ ꯂꯦꯟꯕ ꯃꯥꯜꯂꯤꯔꯕ ꯑꯗꯨꯏ ꯅꯠꯇꯦꯗ ꯊꯕꯥꯅ ꯏꯪ ꯇꯞꯄꯤꯁꯤꯒ ꯅꯈꯣꯏꯒꯤ ꯅꯆꯦꯗꯨꯅ ꯂꯥꯡꯂꯤꯕ ꯏꯁꯧꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯣꯏ ꯍꯋꯥꯅꯤ ꯑꯗꯨꯒꯤꯗꯤ ꯏꯆꯦꯅ ꯍꯦꯟꯖꯤꯜꯂꯛꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯣꯛ ꯌꯥꯎꯏꯟꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯆꯧꯕꯅ ꯍꯩꯁ ꯏꯕꯣ ꯅꯪꯗꯤ ꯅꯨꯄꯤ ꯐꯥꯎ ꯂꯧꯗ꯭ꯔꯤ ꯑꯙꯥ ꯃꯣꯔꯥ ꯆꯨꯕꯗꯤ ꯍꯧꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯣꯛꯅꯗꯨꯅ ꯎ ꯈꯥꯏꯅ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟꯗꯨ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃꯅ ꯀꯨꯞꯇꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯎꯔꯝꯃꯤ ꯍꯥꯏ ꯅꯪ ꯑꯃꯨꯛ ꯀꯗꯥꯏꯗ ꯄꯥꯏꯗꯧꯔꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯦꯗꯅ ꯃꯤꯒꯤ ꯈꯨꯟꯊꯧ ꯋꯥꯊꯧ ꯄꯨꯕꯗꯅꯦ ꯋꯥꯖꯔꯕꯅꯤ ꯅꯁꯥꯗꯣ ꯅꯁꯥꯒꯤꯗꯤ ꯁꯨꯛꯈꯟ ꯈꯜꯂꯨꯅꯨꯀꯣ ꯈꯜꯂꯨꯅꯨ ꯍꯣ ꯅꯆꯥꯅ ꯆꯠꯆꯔꯤꯕꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯆꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯗ꯭ꯔꯥ ꯈꯟꯗꯅ ꯇꯧꯖꯔꯤꯕꯅꯤ ꯄꯥꯡꯅꯤ ꯌꯥꯝ ꯄꯥꯡꯉꯦꯕ ꯀꯅꯥꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯅꯦꯝ ꯃꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯃꯧ ꯀꯇꯟꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯇꯧꯔꯒꯅꯦ ꯅꯪꯅ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯤ ꯃꯥꯒꯤ ꯕꯦꯝꯃ ꯍꯣꯅꯦ ꯃꯣꯏꯅ ꯅꯨꯄꯥ ꯁꯦꯝꯕꯤꯅꯦ ꯍꯥꯏꯔꯤꯌꯦ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯀꯇꯥ ꯂꯥꯏꯁꯨꯕꯤ ꯃꯌꯥꯝꯗꯨꯅ ꯁꯦꯝꯕꯤꯔꯛꯇꯣꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯅꯤꯕꯣ ꯃꯦꯝꯇꯣꯟ ꯃꯃꯥꯅ ꯃꯇꯨꯡꯗ ꯉꯥꯡꯍꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯊꯪꯅꯕ ꯃꯁꯦ ꯃꯅꯦꯝ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯑꯃꯒꯤ ꯃꯌꯨꯝꯗ ꯋꯥꯔꯦꯝ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯝꯕꯗꯨ ꯃꯍꯥꯛꯅ ꯍꯟꯗꯛ ꯊꯕꯛ ꯍꯟꯕꯗ ꯊꯕꯥꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯋꯥꯐꯝꯗꯨ ꯃꯇꯥꯎꯁꯤꯡꯗ ꯇꯝꯂꯝꯃꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯂꯦꯝꯕꯗꯨ ꯍꯧꯅ ꯅꯧꯊꯣꯔꯛꯂꯝꯃꯤ ꯊꯣꯝꯕꯅ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯐꯥꯒꯤ ꯃꯥꯜꯂꯨꯔꯕꯣ ꯂꯦꯝꯕ ꯊꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯇꯥꯎ ꯅꯪꯅꯊꯕꯥ ꯄꯨꯁꯤꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯅꯣꯏ ꯅꯆꯦꯗꯣ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯀꯣ ꯑꯁꯤ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯌꯦꯡ ꯂꯩꯕ ꯋꯥꯅꯤꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯆꯦ ꯂꯧꯕꯤꯅꯕ ꯅꯨꯄꯥꯅ ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦꯗ ꯀꯥꯏꯗꯒꯤ ꯏꯆꯦ ꯃꯌꯨꯝ ꯄꯥꯟꯕ ꯉꯥꯏꯔꯤꯉꯩꯗꯗꯤ ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯥ ꯄꯥꯟꯕ ꯄꯥꯟꯗꯕ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯇꯥꯎ ꯃꯌꯥꯝꯅ ꯃꯆꯦꯗꯣ ꯍꯥꯟꯅ ꯄꯥꯜꯍꯟꯈꯣ ꯍꯥꯏꯅ ꯊꯦꯝꯕꯗꯨ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯊꯣꯝꯕ ꯃꯇꯥꯎ ꯃꯌꯥꯝꯅ ꯊꯦꯝꯕ ꯌꯥꯗ ꯊꯕꯛ ꯍꯟꯕꯗ ꯊꯕꯥꯕꯨꯁꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯝꯃꯤ ꯊꯣꯝꯕꯒꯤ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯕꯥꯒꯟꯒ ꯂꯧꯈꯠꯂꯛꯇꯅ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗ ꯃꯊꯪ ꯃꯅꯥꯎ ꯉꯥꯏꯅ ꯆꯠꯀꯗꯕꯁꯤꯗ ꯇꯥꯅꯤꯡꯗꯦꯀꯣ ꯑꯆꯧꯕꯤꯌꯥ ꯅꯪ ꯄꯥꯟꯕ ꯉꯥꯏꯔꯤꯉꯩꯗ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯐꯪꯗꯕ ꯇꯥꯔꯦꯅꯦ ꯃꯥꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯅ ꯇꯧꯖꯔꯤꯅꯤ ꯅꯪꯅ ꯃꯁꯤ ꯂꯦꯡꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯎꯀꯣ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯒ ꯉꯥꯡꯒꯦ ꯍꯥꯏꯗꯗꯅ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯔꯤꯅꯤꯅꯦ ꯏꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯒ ꯍꯔꯥꯎꯗꯅꯕꯨ ꯑꯩ ꯀꯞꯄ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝ ꯂꯥꯡꯒꯅꯨ ꯑꯩ ꯃꯅꯤꯡꯒꯤ ꯃꯧꯁꯤꯡꯗꯨꯒꯅꯦ ꯃꯣꯏꯒ ꯇꯧꯔꯒ ꯅꯆꯟꯅꯨꯄꯤꯗꯣ ꯂꯧꯕꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯐꯤ ꯁꯦꯝꯅ ꯊꯪꯅꯕꯒꯤ ꯃꯧ ꯑꯃ ꯀꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯟ
ꯃꯧꯄꯥ ꯅꯨꯄꯥꯅ ꯍꯥꯟꯅ ꯃꯉꯣꯟꯗꯒꯤ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ ꯈꯟꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯩꯗꯤꯕ ꯈꯜꯂꯨꯔꯒ ꯑꯩꯁꯦ 이제 som 가라이다 이 아왕기 이나마 아무리 호이두나네 누빠 레레레다 하이 누가 하이다 하이질러서 아리비디 빰데 하이 하이나냐 핵다 하이바 아이부 아리비 어이드나 쭉사라가 레레드러바 뿐시시보 아시 하이두나 마톰다 코이 사우나나 이뭉다 아묵상 망골다 아묵톡 tꯧ두나 레이람미 단자두다 레이카이기 안강 khara디 mau yengbane haina laklammi angang amana ine memton memton angang singna kaubudu tabada imungdagi phipi kamduna tholaklammi kaino kayai gaibano khonda sidia kaino khonda bo kedobu laino noibo mau yengba laini kaka thombado nupi sele hai adugi domcha do masak phajabra thibrana yengba lai dut angang noinasu phajaba thibi yam khakpai mawngda mawgane akhoi se laktre hore laka law chalo oh laktre boyadi phare phajana hayabasi nangdi aribinina nayum pan khanglare khandana sairo aribi kari habano asi haiduna memton angang singdu phuge tawrami adubu sari thoba angang singdusu mana dari kanthana bu honaringaida aribi asi haiduna lausilamlaga huthadana senkirami memton sauna churi makhaduda makhuduna makhwangda metlaga leptun lehorami athokna lakjaida memton agi punsise anganga khana phau usitrebasi asi haiduna memton imungda muk sauna sange tawrami tanjaduda mamaga loinana mau ani ahumga loinana masanabi thabaga wari sadun sanglakpadu urami memton urabasu usinadabi saduna sangkige tawrami tombina hey asobia nasanapi se laning thong sana mahi ka da pusilaganya amuta laning thong sana mahi do khuram haluse memton masin da tapna pilabani hidiba hoi bema lao inamang sangasi thaba su tapna hoi inama asi haiduna manama sandu tungda mangda imungda sangkhirami tombidi masaga mamoga na sangkhibatuda nokladuna mawani ahumduga wari sanna haurami ngahaki tungda pauhan masaki bahal ahumdusu halaktuna nupi mayumna yamna thuna hongba pami haina tamlami madu tabada mamai be matombidi yamna harauzarami pharida sidagidi imong laklabadi aisu pothabu phanglani tombigi nupana pothabu phanglani adubu imungi lanjaudi hengat prakarino khangponti kaino hekta pangkata khanaba yaba dauna ahalamana nakhoi imungi wado kona khanauro aikhoisu yumda hanaba tawrage tombina tada amuta ngaibiko angang singda sa puthoro haijage yarani aikhoisu thabak asinba khra leire ko tombigi nupana cha sidang thaklaga halabadi phagadobani yare ahal anidu matai manauna sa thaklaga halo haina khambadu yada thabak leire haina hankhirami sak saba tokla matungdagidi tombiga mawani duga kaithelda mamogi setna sananaba leiba sakhirami aduga memtona leikaigi manam masan khraga thabaga wari watai tawdun leirami mawamana memton nopa si phauba sangoi lukui tekhidore nang hausi phauba kaidori banoi bema chai su phana yamlamnani nangbo inama chahi budi pangyam yam banatrida kuntraga mari manga daire haima kaino haisibo leisabina chahi kuntra mari manga haiba hai mina taradi nangbunya khumu phaure naimpan makhanglari soidana hainarani kaino dainama wagi wa chumna haibiu chahi khitang leisingki bagi wani sakti sahi tara mari manga gi angang du malibani kariya nangbo bema misel yengdaba kayam kuiregi nangbo namai gasi loina khuijin baureda herainama kasaidagi tagina tabani inamadi iroi hanubi maleda kariya heibo iroi hanubi male kaina ase haiduna mauduga memtonga masam phoina raklami memtongi mataududa thabadi moli manamabu khamdoklami mayamdudi memtongi magun khangbana khamdoknaba phawba talami adubu mau anobiduki mamangda khamdoktrabadi phajade haina khamdoklami asumna khara khatna khara chaina thabasu mayam sangduna mapamda thilami asumna namit khrani leibaga nupa nupi anigi kuthi yengduna yamna thuna luhongnaba tamleplammi thujilakpaduda imung animak thabak yamna sinarami
नुपा मयुमगा ओइबगा युमकै सेमजिनबगी मि यामना तिनबना मेमतोनदो जानung लोनबदा मसादो हाइफेट फावबा लेथोकबा संगलमदे पेलेदा ख्वांगासे गे लाउरे माइसिसु याम फाव लेथोकबा संगज्रब तौरिसे तोंबीना हेय मेमतोनबिया नंगबो यामना वारब्रो वारसु नसे हेंसिदा ngaire कैदौरगे वाबा यादे हयेंने नंगीदमु नौपागा नसंगना होनादौरिबनी याम होटननीबा मादिने हयेंग नुपी लाक्लगा नुपीगी खुदोंबीदा अदुम इनख्रदबनी मसीदा अइना वादा होनरिसे अरेंबनी असी हाइदुना मेमतोनबीदो इसौ लांगलांगदुना मपाना सापुथोक पथोखिरमी ममाई बेमदी मसानुपीना थोखिबदुदा सोर सांग होंदोक्लगा मसीबु करम थोक्लगदबनो खंगद्रे चहीसु फना यामलबनी अदुबु अंगांग वखल ओइना तुम लेरेने हाइसु हाइबनी मेमतोनगी सहीदुगा हाइरबदी इमुंग मनुंगी बाहर पुंबा माना पुबा ngamlagadaba sahi matangni adubu mahadi lairak laikaida suningdabi mau kharaga miwangangba asitani mana pamjaba sinphamsi ataye phaba hairabadi manada hapiba nate migi thodok wathoksu nongmada yaurudabana moigi luhonggadoribadu khulaikai leisabi amata sanglaklamdi aduna memton matomda hotnabada yamna warabani adubu wana thombagi luhongbasu loikhirami luhongba nongan madu thabangan haugattuna lamtudu sengdo khotok tawrami somda memtondi nahan makai warubani haina tap taw makai tumduna leirami tombina haima numina wato lomlabasi phawba asawbisia haugatri malenya hay memton nang haugallonya numisi yaurenya nasadu itek tek patare haibani as ima yare tek bagi wadinya nahan kai tabak subada loi tiebani ngak tumkigi pangkauda karokan bema nangang na do saruknya ima kaigi mamai oina naluge ko kaigi mamai naluge memton mama na ngangli badu tasinanda adumaktum silami tombisu mana ngangli sakli badu masanupina manada haptabududa tanduna masanupi kadagi thoraklami matamduda thabasu manemki manakta laklaga tapna ima kahi sang thongjauge ibema chak mai thaga tawbado hanudum thagalo insangdi nang babungnane kaitheldagi nga leiraklani aduina thonglasi thabasu manemna chak mai hana thagalo haibaduda chak thonggat bahurami aduga maroi mapang semlami tanjatuda memtondo hakang wawa sanduna sanglaklami thaba kai mathel thongba tare inama babungna kaithelda nga leba sakhi male aduina thonglasi thaba nahan makhaidi chakhomgi thabak mayamse aina loina tawramlini ado nang laklabanina ngasidagi nangna yama tawroko thaba memtone koi tan hairagli wadu tabuda kitang dingak pa phawrami ngarang ta laklibi mabukning nusiramgani kainaga themjing wahai haibibagi mahut memtondi magi tokpa thabak yaudana sakri tokpa haujilami tanjadu thabana khumba nangdringai thomuna sakhum changlakpaga mapasanaduna masen haribudu tabuda tap oklak khumlaklami ise yam taning deko angang du da oidab haizilano asukoi buse imana da hona du laklibani isebu chakum da sangduna chakpu kairak thongage tomba nangise aiba angang mangsida chakane ta halibani ne ha halibani ba bema nangsu nupa sumati othokna bo haikre narang da lakta ngairi nupa sia laina sumkhre ne nama aidi moita tonda kashu haijadabani khangi yari bema khangna jani asi haiduna memton sauna phet haidoklaga chakhumdagi thokirami thabadi manamana mabu adumna nana lawbududa nungaijade aduna mapureibudu onsilaga moita ton sidiba inamana aini insin moina khankre khaning khanjasanu kaino ekoi sedi sumare tum tawra leiramani kashu khaluno ato moita tona chakhum changai sibu kaigino yadrabo nana tomdo honabado warani pating pangbi jangpani is asika khona babu ekaisu wadise adui saru mabana leiruso ima hoigi mamangdane ai ikai ko ikairu aisu moroi bangse misa gobirake yariba mapan thokro asi haiduna thabana namdana thombabu chakhumdagi tanthokirami thombasu nokhi tawduna chakhumdagi thokirami asumna naminini humni haukra matung memtondu changan chathoklaga kolet losinbaga thabada namsilamlaga daikai da miwangang na basat kirami mawa mana memtoni bema nangde huzikti waipuk sang lamlani nya hoinama
ꯍꯧꯖꯤꯛꯇꯤ ꯃꯧ ꯂꯥꯛꯇꯅ ꯃꯧꯅ ꯂꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯧꯗꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯩꯅ ꯑꯁꯤꯃ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕꯁꯦ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦꯀꯣ ꯂꯣꯏꯅ ꯍꯦꯛꯇ ꯇꯧꯈꯤꯕꯖꯥꯠꯅꯤ ꯑꯗꯣ ꯃꯦꯝꯇꯣꯟ ꯂꯥꯛꯄ ꯅꯧꯔꯤꯕꯒꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯅꯥꯅ ꯈꯪ ꯄꯣꯠꯅꯣ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤꯁꯨ ꯈꯪꯗꯦ ꯍꯣꯏꯅꯦ ꯏꯅꯝꯃ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯅꯥꯅ ꯈꯪꯕ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯊꯣꯔꯛꯄ꯭ꯔꯁꯨ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯈꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯨꯔꯒ ꯋꯥꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯃꯥꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯈꯔ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯉꯥꯡꯂꯛꯂꯝꯃꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯀꯅꯥꯒꯁꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯕꯤ ꯑꯩꯕꯨ ꯁꯨꯡꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯕꯦꯝꯃ ꯁꯣꯝꯗ ꯌꯨꯝꯗ ꯊꯕꯛꯅ ꯃꯩ ꯍꯧꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯔꯤꯕꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯍꯥꯏ ꯋꯥꯅꯤ ꯀꯩꯅꯣꯗ ꯊꯕꯛꯀꯤ ꯋꯥꯗꯤ ꯃꯧꯅ ꯃꯔꯥꯏ ꯁꯨꯖꯅꯤ ꯀꯩꯅꯣ ꯑꯁꯤꯗ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯔꯥꯏ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯖꯅꯤ ꯃꯦꯝꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ ꯍꯥꯏꯅ ꯍꯤꯞꯂꯝꯕꯤ ꯊꯕꯥꯗꯨ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯦ ꯅꯪ ꯉꯁꯥꯏꯈꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯏꯃꯣ ꯃꯪꯒꯣꯜꯁꯦ ꯈꯨ ꯌꯧꯔꯤꯕꯁꯤ ꯁꯤꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯏꯅꯝꯃ ꯀꯣꯛꯁꯤ ꯆꯤꯛꯑꯦꯅ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯂꯨꯕꯅꯤ ꯆꯤꯛꯅꯤꯕ ꯅꯪ ꯌꯥꯝ ꯆꯤꯛꯅꯤꯕ ꯅꯪ ꯊꯕꯛ ꯇꯧꯅꯤ ꯈꯪꯗꯕ ꯅꯪ ꯊꯕꯛ ꯇꯧꯅꯤ ꯈꯟꯗꯅꯅꯦ ꯆꯤꯛꯁꯤꯟꯅꯔꯤ ꯑꯣꯏꯔꯝꯅꯤ ꯅꯀꯣꯛꯇꯣ ꯍꯌꯦ ꯑꯆꯧꯕꯤꯌꯥ ꯑꯉꯥꯡꯅ ꯑꯗꯨꯝ ꯍꯥꯏꯅꯨꯅꯦ ꯉꯁꯥꯏꯗꯩ ꯑꯉꯥꯡꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯃꯁꯤꯗ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯒ ꯍꯜꯂꯛꯂꯒꯅꯦ ꯄangangda ꯉꯥꯡꯒꯅꯨ ꯀꯣ ꯍꯣꯏꯗꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯤꯕꯅꯤ ꯏꯃꯨꯡꯁꯦ ꯑꯩꯉꯣꯟꯗ ꯅꯃꯥ ꯄꯥꯟꯕ ꯅꯠꯇꯦꯀꯣ ꯕꯦꯝꯃ ꯍꯌꯦꯡꯋꯥꯏ ꯌꯨꯝꯁꯦ ꯅꯪꯒꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯔꯗꯤ ꯋꯥꯅ ꯍꯣꯠꯅꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯐꯤꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯏꯕꯦꯝꯃꯗꯨꯗꯤ ꯃꯆꯥꯗ ꯆꯩꯔꯨꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯕꯦꯝꯃ ꯅꯅꯝꯃꯁꯦ ꯋꯥ ꯉꯥꯡꯕꯗ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯏꯃꯧꯒꯤ ꯇꯧꯗꯧꯕꯗꯣ ꯑꯗꯨꯗꯨꯝ ꯇꯧꯖꯔꯨꯔꯣ ꯊꯕꯛ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯃꯪꯒꯣꯜꯗꯨ ꯁꯤꯁꯤꯟꯒꯦ ꯍꯥꯏꯗꯅ ꯁꯨꯝꯖꯤꯠ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯃꯅꯝ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯔꯗꯨꯃꯛ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯛ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯅꯣꯡꯃꯇ ꯋꯥꯃꯇ ꯐꯥꯎꯕ ꯇꯝꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯤ ꯊꯕꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯗꯨꯗ ꯌꯥꯏ ꯈꯟꯗꯨꯅ ꯀꯥ ꯍꯦꯟꯕ ꯈꯣꯂꯩ ꯈꯣꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯑꯃ ꯁꯣꯏꯕꯒ ꯆꯩꯕ ꯊꯥꯡꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯊꯕ ꯃꯅꯝ ꯃꯥꯕꯨ ꯊꯤꯅ ꯆꯩꯕꯗꯨ ꯅꯣꯡꯃꯇ ꯍꯪꯒꯅ ꯈꯨꯝꯂꯨꯕ ꯇꯧꯗꯦ ꯃꯗꯨꯅ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯗ ꯈꯔ ꯆꯩꯁꯤꯟꯅꯔꯒ ꯑꯗꯨꯃꯛ ꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯦꯝꯇꯣꯟꯅ ꯊꯕꯥꯗ ꯇꯥꯊꯤ ꯆꯩꯕꯗꯨ ꯊꯣꯡꯕꯅ ꯇꯥꯍꯧꯔꯝꯃꯤ ꯏꯆꯦꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯨ ꯀꯔꯤꯅꯣ ꯊꯕꯥꯅ ꯐꯅ ꯁꯣꯏꯕ ꯇꯧꯔꯕꯁꯨ ꯇꯞꯅ ꯏꯪꯅ ꯇꯥꯛꯄꯤꯕ ꯌꯥꯕꯗꯨꯗ ꯑꯗꯨ ꯀꯟꯕ ꯈꯣꯟ ꯊꯥꯗꯔꯕꯁꯨ ꯌꯥꯕꯁꯤꯗ ꯑꯇꯣꯝꯕ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯉꯥꯡꯁꯛ ꯇꯧꯔꯨꯕꯒꯤꯅꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯁꯤꯜꯂꯛꯂꯤꯕꯁꯦ ꯍꯥ ꯑꯩꯉꯣꯟꯗ ꯇꯥꯛꯏꯁꯦ ꯑꯗꯨꯒꯤꯅꯦꯕ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯐꯖꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯏꯆꯦꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯍꯣꯏ ꯁꯥꯎꯗꯦꯀꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯗꯤ ꯃꯧꯒꯤ ꯑꯣꯏꯈꯤ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯕꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯇꯣꯟ ꯏꯅꯝꯃꯅ ꯑꯩꯕꯨ ꯐꯍꯟꯅꯤꯡꯗꯅ ꯁꯨꯝ ꯉꯥꯡꯂꯒ ꯀꯔꯤ ꯋꯥ ꯍꯥꯏꯔꯤꯕꯅꯣ ꯊꯕ ꯐꯍꯟꯅꯤꯡꯗꯅ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨ ꯍꯥꯏꯕ ꯈꯨꯡꯒꯥꯡꯗꯨꯒꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕꯒꯤꯅꯤ ꯅꯪꯁꯦ ꯅꯇꯣꯝꯇ ꯌꯨꯝꯗ ꯊꯝꯂꯝꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯊꯕꯛꯀ ꯆꯠꯐꯝ ꯈꯪꯗ꯭ꯔꯕꯅꯤ 이나마나 그쇼 하이디세 이마하이 바보이스 레이시디 나두나 그쇼 하이데바 차토부도 짤로 어두디 에시절루키게고 아시 하이두나 톰바 타복 짤리바도 마동 한한다나 마기 누비리 옌락람미 타바수 노미 짤로 하이곰 인기 떠람미 타바 마푸로이바나 곤통왕원 란키바가 팅두나 레이람바 피랑싱 아두 마닝 땀락람미 아두바 탄자두다 멤토나 깐나 까우락람미 이나마 따레 이몽동도 쌍오 낭나 호렌 피수보다네 아기 피 크라시가 엉도 야우코고 타바 마기 피수도부디 레이따바니 아두부 마나마나 하리바도 레이트라바수 마나마기도 수도 하리바니 하이바 타바수 캉람미 아두나 호이 하이나 쿰람미 아숨나 멤톤 짱은 자톡두나 미와강나부 삭히람미 멤톤
ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯑꯅꯤꯈꯛꯀ ꯋꯥꯔꯦꯝ ꯀꯟꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ "ꯏꯅꯝꯃ, ꯍꯟꯗꯛꯇꯤ ꯃꯧ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯕ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯅꯨꯄꯤꯒꯤ ꯃꯤꯆꯪꯅ ꯆꯪꯈꯤꯕꯁꯤꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯁꯤꯅ ꯀꯤꯗ꯭ꯔꯦ꯫ ꯏ ꯊꯣꯝꯕꯕꯣ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯧꯗꯨꯗꯤ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯂꯝꯂꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯒ꯫ ꯏꯅꯝꯃ, ꯃꯈꯣꯟ ꯀꯥꯇꯤ ꯅꯧꯊꯈ꯭ꯔ ꯄꯣꯠꯅꯤꯗ, ꯑꯗꯨꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯄꯥꯎ ꯇꯝꯕꯗꯤ ꯀꯟꯕꯖꯥꯠꯅꯤꯗ꯫ ꯑꯗꯨꯅ ꯏꯄ꯭ꯋꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯩ ꯊꯧꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕꯅꯦ ꯂꯧꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯥꯒꯠꯂꯤꯕ ꯑꯣꯏꯗꯕꯥꯗ ꯃꯌꯥꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯃꯌꯥꯝꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯤꯗ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯇꯝꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯊꯣꯝꯕꯗꯨ ꯅꯨꯄꯤꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯗꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯔꯥꯎꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯈꯔ ꯍꯟꯒꯗꯕ ꯃꯤ ꯑꯃꯅ "ꯇꯥ ꯊꯣꯝꯕ, ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎ ꯂꯥꯛꯄ ꯃꯥꯜꯂꯦ, ꯀꯔꯤ ꯂꯩꯔꯒꯦ? ꯑꯗꯨ ꯍꯔꯥꯎꯔꯤꯕꯣ?" "ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯕꯣ, ꯉꯁꯤꯁꯦ ꯈꯨꯠꯁꯨꯃꯟ ꯐꯪꯉꯤ, ꯑꯗ ꯅꯃꯥꯕꯣꯛ ꯅꯄꯟꯇꯍꯣꯏꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯇꯥ ꯊꯣꯝꯕ, ꯏꯇꯩꯃꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ?" "ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯇꯩꯃꯅ ꯃꯔꯨꯅꯤꯗꯅ." "ꯇꯥ ꯊꯣꯝꯕ, ꯅꯪꯁꯦ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤꯀꯣ." "ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ?" "ꯀꯔꯤꯕꯨ ꯍꯥꯏꯅ ꯉꯥꯡꯅꯅꯤ, ꯅꯨꯄꯤꯅ ꯉꯝꯃꯦ ꯁꯤꯅꯤꯗꯅ." "ꯑꯩꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯀꯅꯥꯅ ꯉꯥꯡꯅꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨ ꯊꯋꯥ ꯁꯥꯗꯅ "ꯗꯥꯗꯥ, ꯈꯨꯜ ꯂꯩꯀꯥꯏ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅ ꯇꯝꯕꯗ ꯏꯆꯦ ꯃꯦꯝꯇꯣꯟꯅ ꯇꯝꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ." ꯊꯣꯝꯕ ꯃꯁꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯗ ꯂꯥꯟꯅ ꯋꯥꯔꯤ ꯇꯝꯂꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯁꯥꯎꯔꯤ ꯀꯣꯟꯊꯣꯡ ꯀꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯤꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯁꯨ ꯏꯪꯈꯣꯜꯗꯒꯤ ꯏꯪꯉꯪꯉꯛꯅ "ꯍꯩ ꯑꯇꯣꯝꯕ, ꯀꯔꯤ ꯇꯧꯔꯒꯦ? ꯅꯪꯅ ꯅꯆꯦꯕꯨ ꯂꯥꯛꯇꯅ ꯀꯧꯔꯤꯕꯣ?" "ꯏꯃꯥ, ꯏꯆꯦꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ, ꯏꯆꯦꯅ ꯑꯩꯈꯣꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏꯗ ꯌꯣꯟꯕꯗ ꯂꯣꯏꯔꯦꯅꯦ." ꯊꯣꯝꯕꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯃꯦꯝꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯒ ꯏꯆꯦꯗ ꯀꯔꯤ ꯀꯥꯟꯅꯒꯦꯕ?" "ꯑꯇꯣꯝꯕ, ꯈꯨꯜ ꯂꯩꯀꯥꯏꯗ ꯅꯣꯏꯕꯨ ꯌꯣꯜꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯁꯥꯅ ꯍꯥꯏꯗꯣꯛꯂꯨꯔꯤꯕꯗꯨ ꯍꯥꯏꯗꯦ ꯍꯥꯏꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯝꯕꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯁꯤꯗ ꯈꯨꯠ ꯊꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯍꯩ ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯆꯦꯗ ꯈꯨꯠ ꯊꯥꯒꯤ ꯇꯧꯔꯤꯕꯗꯨꯕꯣ?" "ꯏꯃꯥ, ꯏꯆꯦꯁꯦ ꯃꯔꯅꯥꯏꯅ ꯐꯈꯤꯁꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ." ꯃꯦꯝꯇꯣꯟꯅ "ꯑꯇꯣꯝꯕ, ꯅꯪꯃꯛꯅ ꯅꯇꯨꯒꯤ ꯍꯛꯀꯟꯗ ꯑꯩꯕꯨ ꯈꯨꯠ ꯊꯥꯒꯤ ꯇꯧꯔꯕꯅꯤꯅꯦ." "ꯊꯥꯒꯤ ꯇꯧꯕ ꯅꯠꯇꯦ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯣ ꯍꯟꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯨꯠ ꯊꯥꯔꯛꯄ ꯁꯣꯏꯔꯣꯏ." ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ "ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯗꯅ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ, ꯅꯆꯦ." ꯊꯣꯝꯕ ꯃꯃꯥꯅ ꯐꯨꯔꯛꯄꯗꯨꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯗꯨ ꯃꯃꯥꯅ ꯃꯧꯄꯥꯗ ꯐꯨꯔꯤꯕꯗꯨ ꯃꯥꯕꯨ ꯎꯁꯤꯠꯇꯕ ꯇꯥꯔꯦ ꯈꯟꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯃꯥꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯦ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗꯅꯦ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ "ꯕꯦꯝꯃ, ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ, ꯌꯦꯡꯕꯗꯅꯦ ꯃꯤꯠꯁꯤ ꯑꯣꯈꯥꯛ ꯅꯥꯔꯤ ꯏꯃꯥ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯇꯣꯟ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯝꯕꯅ ꯊꯕꯥꯗ "ꯇꯨꯛꯊꯗꯨꯅ ꯂꯩꯒꯅꯨ, ꯃꯥꯅ ꯇꯨꯛꯊꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯁꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ "ꯏꯅꯝꯃꯅ ꯍꯥꯏꯕꯕꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨꯕ." "ꯑꯉꯛꯄꯅꯤ ꯏꯕꯦꯝꯃ ꯅꯪꯁꯤ, ꯃꯤꯅ ꯅꯊꯛ ꯀꯥꯔꯒ ꯅꯦꯜꯂꯐꯥꯎ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯧꯔꯤ." "ꯑꯗꯨꯗꯤ ꯃꯤꯗꯥꯗ ꯂꯩꯔꯤ, ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯖꯁꯅꯨ, ꯑꯗꯨꯕꯨ ꯑꯇꯣꯞꯄꯅ ꯏꯊꯛ ꯀꯥꯕꯗꯤ ꯌꯥꯄꯣꯟꯇꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯊꯣꯏꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯤ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯃꯅꯤꯡ ꯇꯧꯕ ꯐꯪꯂꯛꯇꯕꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯅ ꯁꯤꯜꯂꯛꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯊꯕꯥꯒ ꯃꯅꯦꯝꯒ ꯂꯣꯏꯅꯅ ꯃꯦꯝꯇꯣꯟꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯐꯤꯔꯣꯜ ꯂꯩꯕ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯕꯥꯅ ꯃꯅꯦꯝꯗ ꯃꯅꯝꯃꯅ ꯄꯥꯝꯖꯕ ꯐꯤ ꯑꯗꯨ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ "ꯐꯤꯊꯠ ꯄꯤꯒꯥꯏꯁꯤ ꯌꯥꯎꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤꯅ, ꯃꯁꯤꯒꯤ ꯃꯍꯨꯠ ꯀꯔꯤꯅꯣ ꯀꯣꯜ ꯂꯤꯛꯂ ꯀꯔꯤꯅꯣ ꯍꯥꯞꯁꯤꯗ." ꯊꯕꯥ
ꯃꯅꯦꯝꯅ ꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯦꯝꯇꯣꯟꯗꯨꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯐꯤꯗꯨ ꯂꯩꯔꯛꯇꯦ ꯍꯥꯏꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯔꯝꯃꯤ ꯈꯪꯂꯕꯅꯦꯕ ꯑꯩꯅ ꯈꯪꯂꯕꯅꯦ ꯅꯣꯏꯅ ꯑꯩꯁꯦ ꯌꯨꯝꯁꯤ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯕ ꯂꯨꯍꯣꯡꯕꯁꯤ ꯐꯥꯎꯕꯗꯪꯅꯤ ꯑꯩ ꯈꯥꯡꯈꯤꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ 이봉이 와 대가이가네 이 콩골 다자로이바 이 콩골 다자로이 아이시니 ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯃꯌꯥꯝꯅ ꯊꯦꯝꯕ ꯌꯥꯗꯦ ꯀꯞꯄ ꯂꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯕꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯣꯝꯕꯅ ꯅꯨꯄꯤ ꯅꯣꯏꯁꯨ ꯃꯍꯨ ꯆꯥꯎꯔꯤ ꯈꯪꯂꯕꯁꯤꯗ ꯄꯥꯝꯃꯦ ꯍꯥꯏꯔ ꯐꯤꯗꯨꯗꯁꯨ ꯂꯩꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯣꯏꯇꯥꯇꯣꯟ ꯏꯃꯥꯗ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗ ꯏꯃꯥꯅ ꯐꯤꯗꯠꯄꯤꯒꯥꯏꯅ ꯍꯥꯏꯅ ꯌꯥꯗꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯕꯅꯤ ꯊꯣꯝꯕ ꯃꯃꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯃꯃꯥꯁꯨ ꯃꯃꯥꯅ ꯈꯟꯕꯗꯨꯗ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯦꯝꯇꯣꯟꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯦꯝꯇꯣꯟ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯕꯛ ꯐꯕꯤ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯝꯇꯣꯟꯁꯨ ꯃꯥꯒꯤ ꯇꯟꯕꯒꯤ ꯍꯩꯅꯕꯤꯗꯨ ꯈꯔ ꯎꯠꯊꯣꯛꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯝꯇꯣꯟꯗꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯂ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯗꯦ ꯃꯇꯧꯗꯨꯗ ꯃꯦꯝꯇꯣꯟꯒꯤ ꯃꯅꯦꯝꯗꯨ ꯆꯥꯎꯅ ꯃꯁꯤꯒꯤ ꯃꯧꯁꯤꯅꯅꯦ ꯃꯌꯨꯝ ꯄꯥꯅꯤꯅ ꯄꯥꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯈꯪꯗꯦꯅꯦ ꯍꯦ ꯃꯧꯋꯥ ꯅꯪꯕꯨ ꯇꯨꯝꯕꯗ ꯍꯧꯒꯠꯂꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯃꯦꯝꯇꯣꯟꯗꯨ ꯀꯟꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯦꯝꯇꯣꯟꯁꯨ ꯃꯅꯦꯝꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯨꯕꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯅꯥꯏꯕꯤ ꯑꯃꯗꯤ ꯇꯝꯅꯤꯡꯅ ꯀꯧꯕ ꯂꯝꯕꯗꯤ ꯇꯥꯗꯦꯗꯣ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯅ ꯑꯁꯨꯝꯅ ꯇꯧꯋꯦꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯍꯦꯔꯩꯃ ꯋꯥꯒꯤ ꯋꯥꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯄꯥꯕꯒꯗꯤ ꯄꯟꯕꯤꯅꯨꯗ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯧꯔꯤꯕꯅꯤ ꯀꯣ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯑꯣꯡꯗ ꯍꯤꯡꯅꯤ ꯈꯜꯂꯤꯗꯨꯕꯨ ꯃꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟꯅ ꯋꯥ ꯑꯃ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯛꯂꯝꯃꯤ ꯃꯦꯝꯇꯣꯟ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕꯗꯨ ꯃꯅꯦꯝ ꯃꯀꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯅ ꯎꯀꯥꯏ ꯇꯛꯄꯗꯧ ꯇꯛꯂꯝꯃꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯄꯗꯧꯅ ꯍꯦꯛꯇ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯂꯕꯅꯤ ꯏꯃꯥ ꯃꯇꯝꯗꯨꯗ ꯊꯕꯥꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯅꯝꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯏꯅꯝꯃ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯗ ꯊꯕꯥ ꯏꯅꯝꯃ ꯌꯨꯝꯁꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯁꯤ ꯎꯕꯗ ꯁꯥꯎꯅ ꯁꯖꯠ ꯂꯤꯆꯠꯗꯨꯅꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯟꯅꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯜꯂꯛꯑꯕꯣ ꯌꯨꯝꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯇꯣꯝꯕꯤꯅ ꯌꯥꯔꯦ ꯅꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ 이마네 떨리부 타박세 엉따 잉내 따호게 마 이마나 숨나 숨 깡컷바다기 이세세 나시디 할락비도 오이러버니 아도엄바 이마부 가이다고 하이버노 하 타바 떨리부 마따우두다 칸나락부 따리 칸나 마푸리부 싱두나 이뭉다 부싱키라미 쿨레가이나 하는 멤돈부 아리비 하이나 강나람바니 아두부 누민 아두데게 하우나 할락비 하이나 하이나람미 멤돈 ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯁꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯦꯝꯇꯣꯟꯒꯤ ꯃꯅꯦꯝ ꯃꯀꯨꯗꯤ ꯃꯦꯝꯇꯣꯟꯅ ꯃꯄꯥꯝꯗ ꯍꯟꯈꯤꯕꯗꯨꯗ ꯐꯟꯗꯣꯡ ꯋꯥꯏ ꯁꯪꯂꯦ ꯈꯟꯅ ꯃꯦꯝꯇꯣꯟꯅ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔ ꯐꯥꯎꯕ ꯀꯧꯕ ꯂꯥꯛꯄꯒꯤ ꯋꯥ ꯂꯩꯔꯝꯗꯦ ꯃꯦꯝꯇꯣꯟꯅ ꯍꯥꯟꯅꯒꯨꯝ ꯊꯕꯥꯗ ꯋꯥ ꯑꯀꯟꯕ ꯍꯥꯏꯒꯦ ꯇꯧꯕꯗ ꯃꯄꯥꯕꯨꯡꯒ ꯃꯧꯄꯥꯒꯅ ꯊꯤꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯦꯝꯇꯣꯟ ꯍꯥꯟꯅꯒꯨꯝꯅ ꯊꯕꯥꯗ ꯋꯥ ꯑꯀꯟꯕ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯇꯝꯗꯨꯗ ꯊꯕꯥꯁꯨ ꯊꯥ ꯂꯦꯞꯂꯛꯄꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯅꯝꯗꯅ ꯃꯦꯝꯇꯣꯟꯅ ꯇꯧꯔꯝꯃꯤ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ ꯏꯆꯜ ꯑꯁꯤꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯈꯛꯇꯅꯤ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯃꯔꯥꯏ ꯆꯩꯊꯔꯛꯂ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯇꯥꯊꯤ ꯉꯥꯡꯁꯠꯇꯅ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯑꯃꯒꯨꯝꯅ ꯈꯟꯅ ꯂꯣꯏꯅꯔꯤ ꯑꯩꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯇꯜꯂꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯥꯟꯅꯔꯝꯒꯗꯕꯅꯤ ꯑꯁꯤꯈꯅ ꯃꯦꯝꯇꯣꯟ ꯊꯕꯛ ꯁꯨꯔꯨ ꯃꯇꯝꯗꯗ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕꯗꯨ ꯈꯪꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯁꯥꯎꯅ ꯃꯃꯥꯒ ꯃꯄꯥꯒ ꯈꯠꯅꯔꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯦꯝꯇꯣꯟꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯑꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯀꯧꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯅꯧꯅ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯤꯕ ꯑꯅꯤꯗꯨ ꯀꯥꯏꯅ ꯇꯣꯏꯅꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯦꯝꯇꯣꯟꯅꯁꯨ ꯃꯅꯦꯝꯕꯨ ꯍꯦꯛ ꯑꯄꯣꯛꯄ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯇꯣꯟꯒꯤ ꯃꯅꯦꯝꯅꯁꯨ ꯃꯃꯧꯕꯨ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯃꯒꯤ ꯆꯥꯎꯔ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯊꯣꯠꯂꯩ ꯐꯖꯔ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯅꯥꯄꯗ ꯆꯤꯟꯗꯨꯅ ꯆꯤꯟꯕꯥ ꯉꯥꯡꯇꯛ ꯃꯃꯣꯟ ꯈꯖꯤꯛ ꯃꯃꯤꯠ ꯃꯥꯅ ꯑꯆꯠ-ꯆꯠꯇ ꯌꯦꯡꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯏꯁ, ꯉꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯀꯩꯅꯦꯒꯦ? ꯇꯨꯃꯤꯠ ꯐꯥꯎ ꯍꯦꯛ ꯄꯥꯏꯗꯦꯃꯤ꯫ ꯈꯨꯂꯥꯡꯈꯥꯡꯁꯤ ꯐꯥꯎ ꯀꯧꯕ ꯉꯝꯗ ꯑꯩꯕꯨ ꯇꯣꯛꯂꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯅꯥꯅꯣꯃꯇ ꯂꯥꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯑꯥꯗ ꯃꯈꯣꯡ 3 ꯄꯥꯟꯕ ꯑꯃꯗꯤ ꯂꯥꯛꯏꯁꯦ꯫ ꯐꯔꯦꯗ, ꯈꯨꯂꯥꯡꯈꯥꯡ ꯐꯥꯎꯕꯗꯤ ꯀꯧꯔꯅꯤꯗꯅ꯫ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯆꯥꯎꯕꯨꯟꯖꯥꯎ ꯃꯥꯎꯕꯨ ꯌꯦꯡꯉꯤ꯫ ꯑꯍꯜ ꯑꯣꯏꯔꯃꯥꯁꯨ ꯃꯣꯟꯗꯥꯒꯗꯨ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯂꯥꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯆꯥꯎꯕꯨꯟꯖꯥꯎ ꯃꯈꯣꯜꯒꯗꯨ ꯁꯦꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯇꯥꯊꯣꯠꯂꯩ, ꯍꯩ ꯅꯪ ꯇꯥꯗ ꯂꯥꯛꯑꯦ ꯍꯩ꯫ ꯇꯥꯊꯣꯠꯂꯩ ꯃꯥꯁꯨ ꯍꯔꯥꯎꯅ ꯈꯨꯝꯃꯤ꯫ ꯍꯣ ꯂꯥꯛꯄꯤꯔꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯇꯥꯗꯁꯦ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕ꯫ ꯏꯆꯦꯅꯒ ꯆꯩꯕꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤꯕ꯫ ꯆꯩꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯑꯩꯗꯤ꯫ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔ ꯃꯍꯤꯁꯤ ꯅꯣꯡꯃꯒꯤ ꯊꯛꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯇꯥꯗꯗꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯀꯗꯥꯏ ꯍꯋꯥꯏ ꯃꯍꯤꯗꯣ ꯑꯃꯠꯇ ꯁꯦꯝꯂꯛꯎ꯫ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ꯫ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃꯒ ꯂꯥꯟꯁꯤꯟꯖꯔꯛꯀꯦ ꯍꯥꯏꯕꯕꯨ ꯇꯥꯗ꯫ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩ, ꯅꯪꯒꯤ ꯀꯣꯡꯀ꯭ꯋꯥꯁꯤꯗꯤ ꯆꯤꯟꯊꯤ ꯍꯥꯏꯗꯤ ꯁꯩꯇ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯕ ꯀ꯭ꯋꯥꯗꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯐꯪꯅꯕ ꯏꯅꯥꯛꯇꯒ ꯅꯪꯅ ꯂꯩꯔꯕꯗꯤ ꯇꯥꯗꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯅꯤ ꯍꯩ꯫ ꯁꯨꯝ ꯋꯥꯔꯤꯕꯣꯕ꯫ ꯑꯁ ꯇꯥꯗꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯅꯦ ꯑꯣꯟꯊꯣꯛꯄ ꯏꯆꯦ ꯃꯦꯝꯆꯧꯕꯤꯕꯨ ꯇꯞꯍꯟꯗꯨꯅ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯣ꯫ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩ, ꯅꯆꯦ ꯆꯔꯣꯏ ꯃꯥꯟꯕꯤꯗꯨꯅ ꯇꯞꯄ ꯀ꯭ꯋꯥꯗꯤ ꯅꯪ ꯇꯥꯗꯗꯤ ꯆꯥꯅꯤꯡꯗꯦꯅꯦ꯫ ꯅꯪꯅ ꯇꯞꯄꯗꯨꯅꯦ ꯅꯪ ꯇꯥꯗꯅ ꯆꯥꯅꯤꯡꯂꯤꯕꯁꯤ꯫ ꯍꯩꯃꯥ ꯇꯥꯗ, ꯏꯆꯦ ꯃꯦꯝꯆꯧꯕꯤꯕꯨ ꯆꯔꯣꯏ ꯃꯥꯜꯂꯤꯒ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯥꯏꯅꯗꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯥꯒꯠꯈꯤꯕꯗꯥꯏꯅꯦ ꯇꯥꯗꯕꯣ꯫ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯗ꯫ ꯃꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯗꯅ꯫ ꯈꯖꯤꯛꯄꯨꯗꯤ ꯐꯖꯔꯝꯃꯤ ꯅꯆꯦ ꯃꯦꯝꯆꯧꯕꯤꯗꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯤꯔꯝꯗꯥꯏ ꯍꯅꯨꯕꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯇꯥꯗꯁꯨ ꯐꯤꯕꯝꯗꯤ ꯐꯅ ꯍꯟꯅꯨꯔꯦꯗ꯫ ꯁꯤꯔꯝꯗꯥꯏꯗꯣ ꯇꯥꯗꯁꯨ ꯃꯥꯜꯂꯦ ꯍꯥꯏꯖꯔꯤꯕ꯫ ꯍꯦꯔꯥ ꯇꯥꯊꯣꯠꯂꯩ, ꯅꯪ ꯇꯥꯗꯗꯤ ꯎꯟꯁꯥ ꯈꯔ ꯈꯖꯤꯛ ꯈꯨꯏꯖꯔꯕꯁꯨ ꯍꯛꯆꯥꯡꯗꯤ ꯅꯍꯥ ꯄꯥꯈꯪ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯔꯤꯗ꯫ ꯍꯛꯆꯥꯡ ꯃꯅꯨꯡ ꯌꯥꯝ ꯁꯦꯡꯂꯤ꯫ ꯍꯣꯏꯗ, ꯆꯍꯤ 9-10ꯗꯤ ꯄꯨꯟꯁꯤꯈꯤꯅꯤ ꯊꯥꯖꯩꯌꯦ ꯇꯥꯗꯁꯤ꯫ ꯀꯔꯤꯒꯤ 9-10ꯅꯣ? ꯇꯥꯗꯗꯤ ꯆꯍꯤ 50ꯃꯨꯛꯇꯤ ꯍꯦꯟꯅ ꯄꯨꯟꯁꯤꯈꯤꯒꯦ ꯈꯜꯂꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯄꯥꯡꯒꯜꯗꯣ ꯅꯪ ꯇꯥꯗꯁꯨ ꯆꯞ ꯆꯥꯅ ꯌꯥꯎꯔꯤꯅꯦ꯫ ꯑꯗꯨꯅ ꯑꯣꯏꯇꯥꯏꯌꯦ ꯇꯥꯗꯅ ꯆꯩꯁꯨ ꯄꯥꯏꯕꯤꯔꯤꯕꯗꯣ꯫ ꯀꯩꯅꯣꯅꯤ, ꯆꯩꯁꯨꯁꯤꯗꯤ ꯁꯨꯝ ꯃꯤꯅꯒ ꯈꯠꯅꯕ ꯍꯧꯔꯛꯂꯕꯁꯨ ꯍꯥꯏꯗꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅꯕ ꯄꯥꯏꯕꯅꯤꯗ꯫ ꯇꯥꯗ, ꯈ꯭ꯋꯥꯡꯗꯨꯅ ꯀꯣꯟꯇꯛꯀ ꯇꯧꯔꯤꯕꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯁꯤꯗꯤ ꯇꯥꯗꯅ ꯁꯨꯝ ꯂꯝꯕꯤ ꯆꯠꯄꯗ ꯁꯦꯜ ꯊꯨꯝꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯁꯨꯝ ꯅꯣꯟꯊꯗꯨꯅ ꯆꯠꯄꯒꯤꯅꯤꯅꯦ꯫ ꯇꯥꯗꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯗꯤ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦꯗ꯫ ꯏꯆꯦ ꯇꯥꯗ, ꯍꯋꯥꯏ ꯃꯍꯤ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯀꯣꯡꯀ꯭ꯋꯥ ꯑꯃꯨꯛ ꯁꯦꯝꯖꯔꯛꯈꯤꯒꯦ꯫ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ꯫ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩꯒꯨꯝꯅ ꯇꯒꯠ ꯇꯦꯛꯄꯤꯅ ꯂꯣꯟꯕ ꯍꯋꯥꯏ ꯃꯍꯤꯁꯤꯗꯤ ꯍꯤꯗꯥꯛꯃꯨꯛ ꯍꯥꯎꯏ ꯍꯩ꯫ ꯅꯁꯛꯅ ꯅꯁꯛ ꯆꯪꯈꯣꯟꯕꯅꯦ꯫ ꯏꯁ, ꯇꯥꯗꯁꯤꯗꯤ ꯄꯪꯍꯥꯏ ꯍꯦꯛ ꯍꯥꯏꯕꯤꯔꯦ꯫ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅ ꯇꯥꯊꯣꯠꯂꯩ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯉꯜꯂꯤꯉꯩ ꯅꯪꯒ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯝꯒꯗꯕ꯫ ꯍꯣ ꯇꯥꯗꯗꯅꯤꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯒꯠꯄꯤꯔꯤꯕꯁꯦ꯫ ꯁꯦ ꯇꯥꯗ, ꯀꯣꯡꯀ꯭ꯋꯥꯁꯨ ꯁꯣꯝꯗ ꯂꯩꯖꯔꯦ꯫ ꯍꯦꯛ ꯁꯥꯏꯒꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯀꯗꯥꯏ ꯁꯣꯝꯗ ꯄꯤꯔꯛꯑꯣ꯫ ꯇꯥꯗ, ꯀ꯭ꯋꯥꯗꯣ ꯌꯥ ꯑꯇꯦꯛꯄꯔꯣꯝꯗꯨꯗꯗꯤ ꯁꯥꯏꯕꯤꯔꯨꯅꯨꯀꯣ꯫ ꯌꯥꯔꯤꯗꯨꯗ ꯀꯣꯡꯀ꯭ꯋꯥ ꯃꯔꯨꯗꯨꯅ ꯑꯃꯨꯛ ꯊꯤꯟꯅꯤ꯫ ꯑꯣ ꯍꯣꯏ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯥꯏꯃꯨ ꯃꯥꯁꯨ ꯇꯥꯊꯣꯠꯂꯩꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯥꯏꯃꯨꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯥꯊꯣꯠꯂꯩ ꯃꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯩꯃꯥ ꯑꯃꯁꯨ ꯂꯥꯛꯂꯤꯗꯅ ꯃꯁꯤꯁꯨ ꯍꯦꯛꯇ ꯀꯔꯤꯅꯣ ꯌꯣꯟꯁꯤꯜꯍꯧꯔꯒꯦ ꯑꯗꯨꯕꯨ ꯍꯅꯨ ꯂꯝꯆꯥꯁꯤꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯍꯩꯅꯗꯕ ꯑꯃꯨꯛꯇ ꯁꯥꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯂꯩ ꯁꯕꯣꯟꯖꯥꯎꯕꯨ ꯇꯥꯅꯕ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁ ꯃꯁꯤꯒꯤ ꯍꯩꯅꯗꯕ ꯑꯍꯜꯁꯦ ꯑꯃꯨꯛ ꯂꯥꯛꯂꯤꯅ ꯇꯧꯔꯤꯕꯁꯦ ꯇꯜꯂꯦꯗꯀꯣ ꯑꯁꯦꯡꯕ ꯀꯅꯥꯅꯣꯅꯦ ꯏꯕꯦꯝꯃ ꯇꯥꯊꯣꯠꯂꯩ ꯅꯪꯅ ꯍꯩꯅꯗ꯭ꯔꯤꯕꯀꯣ ꯇꯥꯗꯥ ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯃꯥꯏꯃꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅꯅꯦ ꯍꯩꯅꯖꯈꯤꯗ꯭ꯔꯕ ꯇꯥꯗꯥ ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯁ ꯑꯗꯨꯕꯨ ꯅꯨꯄꯤꯆꯥ ꯑꯣꯏꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯩꯅꯗꯤ ꯀꯔꯝꯅ ꯊꯤꯅ ꯅꯥꯟꯅ ꯉꯥꯡꯂꯨꯅꯤꯗꯣ ꯑꯗꯨꯅ ꯇꯥꯗꯥ ꯍꯩꯅꯗ꯭ꯔꯕꯁꯨ ꯍꯩꯅꯗꯅ ꯁꯨꯝ ꯄꯣꯠ ꯌꯣꯜꯂꯕ ꯍꯥꯏꯗꯨꯅꯤ ꯏꯁ ꯀꯔꯤꯒꯤ ꯃꯥꯅ ꯅꯉꯣꯟꯗ ꯑꯗꯨꯝꯅꯒ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯇꯥꯗ ꯇꯧꯒꯦ ꯑꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯗꯣ ꯇꯥꯗꯥ ꯁ꯭ꯋꯥꯏꯗ ꯀꯥꯗꯤ ꯈꯠꯅ ꯆꯩꯅ ꯇꯧꯕꯤꯅꯨꯀꯣ ꯅꯆꯜ ꯑꯩ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯅꯤꯕ ꯑꯃꯨꯛ ꯍꯥꯏꯅꯔꯤꯉꯩ ꯃꯥꯏꯃꯨ ꯃꯥꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯥꯏꯃꯨꯅ ꯍꯩ ꯏꯕꯦꯝꯃ ꯇꯥꯊꯣꯠ ꯇꯥꯗꯕꯨ ꯀꯔꯤꯅꯣ ꯈꯖꯤꯛꯇ ꯊꯛ ꯆꯥꯒꯦꯅꯤ ꯌꯥꯅꯤ ꯇꯥꯗ ꯃꯥꯏꯃꯨ ꯀꯔꯤ ꯁꯦꯝꯖꯔꯛꯑꯣ ꯍꯥꯏꯕꯅꯣ ꯑꯣ ꯅꯪꯒꯤ ꯍꯥꯎꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯍꯋꯥꯏꯖꯥꯔ ꯃꯍꯤꯗꯣ ꯆꯤꯅꯤ ꯊꯨꯝꯅ ꯍꯥꯞꯂꯒ ꯑꯃꯇ ꯁꯦꯝꯂꯛꯎ ꯇꯥꯗ ꯍꯥꯎꯅ ꯑꯃꯨꯛꯇ ꯊꯛꯀꯦ ꯍꯣꯏ ꯐꯅꯤ ꯁꯦꯝꯖꯔꯛꯀꯦ ꯇꯥꯗ ꯁꯕꯣꯟꯖꯥꯎ ꯃꯥꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯏꯃꯨꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏ ꯍꯅꯨ ꯂꯝꯆꯥꯁꯤꯡꯁꯦ ꯐꯨꯅꯤꯡꯕꯅꯤ ꯏꯈꯨꯠꯁꯦ ꯃꯔꯤꯡ ꯆꯠꯂꯦꯗ ꯃꯁꯤꯡ ꯐꯠꯇꯕ ꯃꯥꯏꯃꯨ ꯃꯃꯤꯀꯥꯗꯨ ꯁꯕꯣꯟꯖꯥꯎꯗ ꯐꯩꯅ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯈꯨꯝꯃꯤ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯑꯣ ꯌꯥꯃꯥꯡ ꯌꯥꯎꯗꯕ ꯍꯅꯨꯕ ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯑꯩꯕꯨ ꯌꯥꯃꯥꯡ ꯌꯥꯎꯗꯕ ꯀꯀꯥꯏꯗꯅ ꯅꯪ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯣꯏꯁꯤꯟꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ ꯉꯝꯊꯣꯛꯅ ꯁꯤꯅꯦꯛꯇ ꯁꯕꯣꯟꯖꯥꯎ ꯏꯇꯤ ꯈꯪꯍꯟꯒꯦꯗꯣ ꯅꯪ ꯑꯗꯨꯗꯤ ꯃꯨꯛꯅꯥ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯆꯩꯁꯨ ꯍꯩꯗꯠꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯈꯜꯂꯨ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯗꯅꯔꯁꯨ ꯌꯥꯏꯅꯦ ꯍꯅꯨꯕꯧ ꯑꯩꯕꯨ ꯍꯅꯨꯕ ꯀꯥꯏꯅ ꯅꯪꯅ ꯄꯥꯈꯪꯅꯤꯅ ꯐꯨꯗꯠꯄꯤꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯉꯁꯤ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯥꯏꯗꯨꯅ ꯁꯕꯣꯟꯖꯥꯎ ꯐꯥꯟ ꯑꯗꯨꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯃꯥꯏꯃꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ ꯑꯌꯣꯏꯃ ꯀꯤꯟꯅꯤꯅꯦ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯆꯩꯁꯨꯁꯤꯗ ꯀꯟꯒꯦ ꯀꯪꯕ꯭ꯔꯥ ꯅꯪ ꯆꯩꯁꯨꯗꯨꯅ ꯀꯟꯕꯗ ꯁꯕꯣꯟꯖꯥꯎ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯥꯟꯗꯨꯅ ꯃꯌꯥꯗ ꯁꯥꯏꯔꯤꯕ ꯀꯣꯡꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯐꯨꯔꯨ ꯂꯥꯎꯅ ꯍꯦꯛ ꯄꯥꯏꯊꯣꯔꯛꯏ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯈꯨꯊꯣꯛꯅꯔꯛꯂꯕꯗꯨꯗꯗꯤ ꯇꯥꯊꯣꯠꯂꯩ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯇꯍꯥ ꯈꯥꯝꯗꯣꯛꯏ ꯍꯩꯃꯥ ꯑꯁ ꯍꯅꯨꯕ ꯑꯅꯤꯁꯦ ꯁꯤꯅꯕ ꯇꯥꯔꯦ ꯇꯥꯗ ꯑꯅꯤꯃꯛ ꯑꯃꯨꯛꯇ ꯐꯨꯅꯕꯁꯦ ꯇꯣꯛꯄꯤꯌꯨꯁꯦ ꯑꯁ ꯄꯥꯏꯗꯨꯅ ꯍꯦꯛ ꯆꯤꯡꯊꯣꯛꯄꯁꯨ ꯇꯜꯂꯦꯅ ꯇꯧꯔꯤꯁꯦ ꯆꯦꯒꯞꯁꯤꯅ ꯍꯦꯛꯇ ꯆꯞꯄꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯂꯩ ꯃꯩꯔꯧ ꯆꯦꯒꯞ ꯑꯅꯤ ꯄꯥꯏꯗꯨꯅ ꯁꯕꯣꯟꯖꯥꯎ ꯑꯃꯗꯤ ꯃꯥꯏꯃꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯆꯞꯇꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯁ ꯍꯅꯨꯕ ꯅꯣꯏ ꯑꯅꯤꯕꯨ ꯐꯨꯅꯔꯅꯨ ꯀꯩꯗꯧꯒꯦ ꯇꯣꯛꯑꯣꯍꯦ ꯑꯃꯨꯛꯇ ꯁꯕꯣꯟꯖꯥꯎ ꯃꯥꯏꯃꯨꯗꯤ ꯍꯟꯗꯦ ꯑꯗꯨꯃꯛ ꯐꯨꯅꯔꯤ ꯁꯕꯣꯟꯖꯥꯎꯅ ꯅꯪꯅ ꯆꯩꯁꯨ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯨꯗꯤ ꯆꯩꯁꯨꯁꯤꯅ ꯃꯊꯕꯥꯛꯁꯤꯗ ꯊꯤꯟꯒꯦ ꯁꯕꯣꯟꯖꯥꯎ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯃꯥꯏꯃꯨꯗ ꯊꯤꯜꯂꯛꯄꯗ ꯃꯊꯕꯥꯛꯇꯗꯤ ꯊꯤꯟꯗ꯭ꯔꯗꯨꯅ ꯃꯥꯏꯃꯨ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯔꯥꯎꯕꯗꯨꯗ ꯍꯦꯛ ꯊꯤꯟꯖꯤꯟꯈꯤꯔꯝꯃꯤ ꯑꯌꯣꯏꯕ ꯃꯤꯒꯤ ꯅꯥꯇꯣꯟꯁꯤꯗ ꯆꯩꯁꯨꯁꯤꯅ ꯊꯤꯜꯂꯛꯏꯅꯦ ꯑꯗꯨ ꯀꯔꯤ ꯍꯧꯅꯕꯤꯅꯣ ꯐꯨꯅꯕꯗ ꯆꯨꯝꯅ ꯐꯨꯅꯁꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯏꯃꯨ ꯁꯕꯣꯟꯖꯥꯎꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯤꯜꯂꯛꯏ ꯑꯣꯏꯃ ꯅꯥꯇꯣꯟ ꯀꯥꯏꯔꯦ ꯑꯌꯣ ꯅꯍꯤ ꯇꯥꯔꯦꯅ ꯁꯤꯗꯤ ꯃꯥꯏꯃꯨ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯕꯣꯟꯖꯥꯎ ꯆꯣꯡꯈꯠꯇꯨꯅ ꯃꯥꯏꯃꯨꯗ ꯀꯥꯎꯒꯦ ꯇꯧꯕꯕꯨ ꯃꯥꯏꯃꯨꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯌꯩꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯥꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯊꯣꯡ ꯈꯪꯗ ꯐꯨꯗꯠꯅꯩ ꯑꯍꯜ ꯑꯣꯏꯔ ꯃꯇꯝꯅꯤ ꯃꯄꯥꯡꯒꯜ ꯀꯌꯥꯝꯅꯕꯨ ꯂꯩꯔꯨꯅꯤ ꯑꯅꯤꯗꯨ ꯐꯨꯅꯕ ꯋꯥꯔꯗꯨꯅ ꯃꯀꯣꯛ ꯉꯥꯟꯊꯅꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯏ ꯃꯥꯏꯃꯨꯅ ꯁꯕꯣꯟꯖꯥꯎ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯃꯥꯏꯃꯨ ꯂꯋꯥꯏꯒꯁꯦ ꯑꯩ ꯄꯨꯝꯁꯥ ꯍꯦꯛ ꯁꯥꯔꯦ ꯋꯥꯔꯦ ꯇꯣꯛꯑꯁꯤ ꯁꯕꯣꯟꯖꯥꯎ ꯑꯩ ꯌꯨꯝ ꯍꯟꯈ꯭ꯔꯒꯦ ꯅꯪ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗ ꯊꯤꯜꯂꯝꯃꯨ ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯏꯃꯨ ꯑꯩꯁꯨ ꯈꯨꯠꯁꯦ ꯂꯩꯊꯦꯛꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤꯗꯤ ꯀꯟꯕ ꯍꯦꯜꯂꯤ ꯏꯆꯦꯁꯤ ꯍꯧꯒꯠꯂꯨ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦ
yo ꯑꯩꯒꯤ ꯆꯩꯁꯨꯗꯤ ꯆꯩꯁꯨ ꯇꯥꯊꯣꯠ ꯂꯩ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯃꯨꯒꯤ ꯆꯩꯁꯨ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤ ꯇꯥꯗꯒꯤ ꯆꯩꯁꯨ ꯇꯥꯗ ꯑꯅꯤꯃꯛ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯒ ꯃꯇꯨꯡ ꯂꯥꯛꯄꯤꯔꯅꯨ ꯀꯩ ꯀꯥꯟꯅꯒꯤ ꯐꯨꯅꯔꯒ ꯄꯣꯠ ꯆꯩꯒꯁꯦ ꯂꯣꯏꯅ ꯆꯈꯥꯏꯔꯦꯅꯦ ꯁꯦ ꯆꯠꯄꯤꯔꯣ ꯍꯅꯨ ꯂꯝꯆꯥꯁꯤꯡꯁꯤꯗꯤ ꯆꯕꯣꯟꯖꯥꯎ ꯃꯥꯏꯃꯨ ꯑꯅꯤꯗꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯇꯥꯊꯣꯠꯂꯩꯒꯤ ꯄꯣꯠꯐꯝꯗꯒꯤ ꯊꯣꯔꯛꯏ ꯑꯃꯨꯛꯁꯨ ꯆꯕꯣꯟꯖꯥꯎ ꯃꯥꯏꯃꯨꯗꯨ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯡꯒꯗꯨ ꯁꯦꯛꯂꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯖꯩ ꯑꯩꯃ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ ꯏꯁ ꯀꯗꯥꯏꯗꯒꯤ ꯏꯅꯣ ꯁꯤꯅ ꯅꯠꯇꯦ ꯐꯨꯔꯤꯠꯇ ꯏ ꯇꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯌꯣ ꯅꯨꯄꯤ ꯏ ꯅꯠꯇꯦ ꯀꯣꯡꯀ꯭ꯋꯥ ꯃꯍꯤꯅꯤꯅ ꯅꯪꯕꯣ ꯑꯣ ꯑꯗꯨꯗꯤ ꯇꯥꯊꯣꯠꯂꯩꯒꯤ ꯄꯣꯠꯐꯝꯗ ꯍꯋꯥꯏꯖꯥꯔ ꯃꯍꯤꯗ ꯅꯥꯟꯊꯨꯕꯤꯔꯤꯕ꯭ꯔꯣ ꯂꯋꯥꯏꯒꯗꯣ ꯂꯣꯏꯅ ꯄꯣꯝꯃꯦꯅ ꯅꯨꯄꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯨꯅꯦ ꯑꯩ ꯁꯤꯒꯗꯧꯔꯦ ꯃꯥꯏꯗ ꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯅꯕ ꯊꯣꯡ ꯑꯗꯨ ꯀꯥꯟꯁꯤꯟꯕꯕꯨ ꯆꯕꯣꯟꯖꯥꯎ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯐꯩꯅ ꯄꯥꯏꯔꯝꯕꯅ ꯊꯣꯡ ꯑꯗꯨꯗ ꯄꯟꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯏꯁ ꯑꯌꯣ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗ ꯆꯩꯁꯨꯗꯨꯕꯨ ꯊꯣꯡ ꯑꯁꯦ ꯀꯥꯟꯁꯤꯟꯗꯧꯔꯦ ꯍꯥꯏꯔꯕꯗꯤ ꯌꯨꯡꯅ ꯄꯥꯏꯕꯗꯣ ꯀꯩꯗꯧꯒꯦ ꯑꯁ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯦꯅꯦꯍꯦ ꯅꯨꯄꯤ ꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨꯅꯦ ꯅꯪꯕꯨ ꯂꯥꯛꯑꯣꯁꯦ ꯆꯩꯁꯨꯒꯗꯣ ꯄꯥꯏꯔꯨꯔꯅꯨ ꯑꯝꯇ ꯑꯩ ꯁꯝꯒꯦꯁꯦ ꯑꯁꯨꯝꯅ ꯆꯕꯣꯟꯖꯥꯎꯗꯨ ꯃꯦꯝꯆꯧꯕꯤꯅ ꯁꯝꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯝꯃꯤ ꯆꯩꯅꯥꯈꯨꯜ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯈꯖꯤꯛ ꯃꯁꯥ ꯉꯝꯂꯛꯄꯒ ꯆꯕꯣꯟꯖꯥꯎ ꯑꯃꯨꯛ ꯂꯩꯀꯥꯏꯗ ꯊꯣꯔꯛꯂꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯂꯩꯁꯥꯕꯤ ꯃꯇꯝ ꯍꯦꯟꯗꯣꯛꯂꯕꯤ ꯅꯨꯔꯩꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯕꯣꯟꯖꯥꯎ ꯅꯨꯔꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃꯧ ꯅꯪꯕꯨ ꯐꯤ ꯁꯨꯔꯤꯕ꯭ꯔꯣ ꯅꯨꯔꯩ ꯈꯨꯝꯅꯤꯡꯗ ꯇꯟꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯙꯧ ꯅꯁꯨꯁꯦ ꯐꯤ ꯁꯨꯔꯤꯕ ꯃꯤꯡꯒꯧꯗꯨꯗ ꯆꯕꯣꯟꯖꯥꯎ ꯁꯥꯎꯅꯤꯡꯂꯗꯨꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯏꯙꯧ ꯀꯥꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯍꯟꯅꯨꯔꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯗꯤ ꯃꯁꯤꯗꯤ ꯃꯁꯛ ꯑꯁꯦ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯋꯥꯅꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯕꯁꯨ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯔꯩ ꯏꯙꯧ ꯀꯧꯅꯨꯅꯦ ꯅꯪꯕꯣ ꯇꯥꯗ ꯀꯧꯋꯣ ꯅꯪ ꯇꯥꯗꯁꯦ ꯑꯗꯨꯛ ꯍꯥꯛꯅꯁꯨ ꯍꯅꯨꯗ꯭ꯔꯤꯅꯦ ꯀꯔꯤꯅꯣꯗ ꯏꯙꯧ ꯐꯤꯕꯝꯗꯨ ꯌꯦꯡꯂꯒ ꯏꯙꯧꯒꯤ ꯃꯤꯡꯒꯧꯁꯦ ꯀꯧꯖꯕꯅꯤ ꯃꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯤ ꯏꯙꯧ ꯀꯥꯏ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨꯗ ꯁꯨꯝ ꯅꯪꯅ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯅꯪ ꯇꯥꯗꯁꯦ ꯆꯍꯤꯗꯤ ꯌꯥꯝꯗ꯭ꯔꯤꯗ ꯁꯛꯁꯦ ꯍꯅꯨꯃꯥꯏ ꯈꯖꯤꯛ ꯇꯧꯔꯤꯅꯤ ꯍꯣ ꯏꯙꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯀꯧ ꯇꯥꯔꯦꯗꯅ ꯇꯥꯗ ꯍꯥꯏꯅ ꯍꯣ ꯇꯥꯗ ꯌꯥꯔꯕ꯭ꯔꯥ ꯏꯙꯧ ꯌꯥꯔꯦ ꯑꯗꯨꯒ ꯏꯙꯧꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦꯀꯣ ꯍꯣ ꯇꯥꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯅ ꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏ ꯐꯩꯖꯣꯝ ꯄꯨꯝꯌꯥ ꯁꯦꯠ ꯆꯥꯗꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯃꯆꯥ ꯃꯁꯨꯗ ꯑꯐ ꯐꯠꯇ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯂꯩꯕꯗꯣ ꯐꯖꯩꯅꯦꯀꯣ ꯑꯗꯣ ꯏꯙꯧꯗꯤ ꯇꯥꯗꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯨꯝꯃꯤ ꯇꯥꯗꯁꯨ ꯃꯗꯨꯒꯤ ꯃꯇꯝ ꯂꯥꯛꯂꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯅꯨꯔꯩ ꯅꯪꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯗꯗꯤ ꯅꯪꯅ ꯀꯨꯏꯅ ꯂꯩꯁꯥꯗꯨ ꯂꯩꯕꯁꯦ ꯌꯦꯡꯕꯣꯟ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯤ ꯑꯗꯨ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯑꯣ ꯇꯥꯗ ꯑꯩꯅ ꯈꯪꯅꯖꯕ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯁꯦꯟ ꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯊꯃꯣꯏ ꯑꯁꯦ ꯀꯥꯏꯍꯧꯔꯦ ꯑꯗꯨꯗ ꯀꯅꯥꯝꯇ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏꯌꯦ ꯈꯜꯂꯕ ꯑꯗꯨꯅꯅꯤ ꯇꯥꯗ ꯑꯩꯁꯦ ꯍꯩꯃ ꯑꯗꯨꯗꯤ ꯃꯥꯁꯨ ꯐꯠꯇꯦꯗꯅ ꯀꯔꯤ ꯊꯃꯣꯏꯅꯣ ꯅꯠꯇꯦ ꯑꯁꯨꯛ ꯅꯤꯡꯊꯤꯖꯈ꯭ꯔꯕꯤ ꯅꯪꯕꯨ ꯃꯥꯅ ꯃꯤꯅꯝꯂꯤꯕꯗꯨꯕꯨ ꯃꯥꯁꯨ ꯁꯣꯏꯗꯅ ꯄꯥꯄꯨꯒꯅꯤꯀꯣ ꯑꯧ ꯇꯥꯗꯁꯨ ꯄꯨꯅꯤ ꯀꯔꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯕꯣꯛ ꯃꯦꯝꯆꯧꯕꯤꯅ ꯉꯥꯏꯔꯝꯂꯅꯤ ꯌꯨꯝꯗ ꯇꯥꯗꯕꯨ ꯍꯟꯕꯤꯔꯣ ꯍꯥꯏꯔꯤꯕ ꯉꯥꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯃꯗꯨꯒꯤ ꯆꯔꯣꯏ ꯃꯥꯟꯕꯤ ꯅꯨꯄꯤꯗꯣ ꯎꯅꯤ ꯈꯟꯕꯗ ꯅꯪ ꯇꯥꯗꯁꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯅꯨꯔꯩ ꯁꯥꯎꯅꯤꯡꯕꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯄꯤ ꯉꯥꯛꯇ ꯁꯨꯈꯤꯗꯧꯕꯁꯤꯗꯅꯦ ꯃꯁꯤꯒꯤ ꯍꯅꯨ ꯂꯝꯆꯥ ꯇꯤꯂꯥꯏ ꯈꯨꯝꯃꯦ ꯀꯧ ꯃꯥꯟꯕꯁꯤꯅ ꯍꯦꯛ ꯌꯦꯠꯂꯦ ꯑꯋꯣꯏꯕ ꯑꯩꯅꯦ ꯄꯤꯛꯑ ꯀꯣꯟꯅ ꯁꯨꯔꯒꯦꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯅꯥꯒ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤꯕ ꯆꯕꯣꯟꯖꯥꯎ ꯅꯨꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ꯭ꯔꯗꯨꯅ ꯍꯪꯉꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯨꯔꯩ ꯍꯣ ꯅꯥꯗꯨꯁꯨꯅꯦ ꯈꯔ ꯇꯥꯊꯤꯔ ꯃꯥꯜꯂꯦ ꯇꯥꯗꯁꯦ ꯅꯁꯨ ꯆꯪꯖꯈ꯭ꯔꯒꯦ ꯇꯥꯗ ꯂꯩꯕꯤꯍꯧꯀꯣ ꯍꯥꯏꯕ ꯆꯠꯂꯦ ꯇꯥꯗ ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ
sak othok takhat kreda mayum pan ma khangloi masi sak thi yu hai si Jabon jaw phana hal oirabasu magi naha saning bu wakhal adu thadoklamde Kuladu leiba nupi angang pumba mabuna thaiduna chatnabu hotnabada awaba haibadu oirami Lukrabi amata uba yade mana irang hekta tawsili Maung naha masak mataw phajaba mahe ubada pakhon sigadawgi hotnaduna ta leirami Ngangnei mabu miyamna naha saningba ahal hanulamsa haina Ngasi su sabon jaw nonganbadagi thokibaduna mayumda numidang wairam oiraklaba kan makhutta sareng ama yanduna mayumda hanjilaklammi Kaudiyamduna mangol kakhatlaga magi nupi memsawbibu tanaba kawi Hey mama umemsawbi bema ai halai hey thorau ne nangba sarengse amukta pusilaro nasa nupa ahan masemhal aduga haung nongta thongune memsawbi isaw amaga loinana phiphi kamduna thorai jabon jaw magi makhutta pariba sareng adu ubada memsawbi hekta laktharai Oh Miyam nang ngangnari basi chumdi sumlidana ai tomtana singnaba natreba ha kaidawri haibatu o hange harabasu hanbiraklanu yadro kaithelduda nangi phamungsi pukro aduga ne tharaga hipluru masi mada yuma masaduna leige harabsu leibikro karinu nangbo samhaudraba igi lawai luton sida hikta laktharakli basiba nate asuk hal oira matam sida makhoi mapana khanbiri basibu karino Nazana pasina mayum palu yadre aduga mapana na pakhang saduna leire Naza halsina midong nangan ta mayum palam labadi pupu kaurani ye mapu mapo oiba yara matamsida nangna naha saduna sareng lalon bido somlumdre leiri basi karigino haibani nahandasu tatholegi potphamda magi maimu haiduga saisu jagoi utkradai memsobe nangbu ngangna nga si pusangro siamduna thongba horone Ai nang nangang mo adumok tagi si amta sareng si haung na thomu si karigi sareng hanulam sa nupi uba yadaba nangna napum thitba makai wari sauraga mamal hublak hengatuna leirakliba sareng se masigi nangi sareng lalon bido aduda thongalo haiduna memsawbi sareng adu sabonjawgi makhuttagi tap lauduna laktana hekta langki sareng asi mana phibul langbadona langkhreni ai Polangkhok asida theatre leikhre ngase hey nubi nangisi aibu sitribro aina sarengsi kayam tang leirakliban haiba nang khangra ho khange mamal tangbadagi tanglaba maitei sareng asya makhoi mapabu saru mai thaduna lauraga saur ngasigi numta memsawbi aina ne masigi sareng asya sukthong he thongloi hairamlaga memsawbi imungda saungna satkirami jabon jawmasu kudombi ka tu thinduna asumna lawhori Masi kaya na patkiraba nupino ne masa takot purakani si masi ngasi ai na ngasai sareng yonbi ibi tombiga nokmina du leibadu mabu ukraba zala yam khangnai rei ni maise as kokasaida mana langthokliba sarengse amta khujinkhigi itumta thonglaga hekcha bhaiduni haiduna sabwan jaw sareng adu polangkhok adudagi laukthokduna tapna imungda sangkhirami Asumna asum leirakpana laurokpan tharanak silaklaba kan sabon jawgiri masanupa malenganba mamai bema memsawbida asumna hai ima laukhawbusu loire ado phawdo yumda karakpadi ngamloidori ma hayengmak langphoi sataba yadre aikhoi tawbusu langphoida leikhibanina karam kan halakani su khangde phawdo pabada sangari puduna karona bhaibiro ai thabakna yadre dun tawbani ma hoi Nangi satta yadabadudi satpa tabani napa pakhang saba sinane maina sasajani phawlawbado bora da hanjilaga sangari tu haplaga mana thawdu lakbabu kayam ngaba thabakno noina pana ne mai sasani adoi bungo nangni sakadoi sina kayam koirakadoi ba ma aidi koiruda numit mangani muktagi khungsani yam thuna walakani nangsu nanaw thawbusu nakhoi animak yumsi leitrabadi imase leifam khangloidoriba adugini imana hairisi napa sina marolam oktabane ima haiswaibani pabana sum wakhal tadrib sibu karigno ai lekai sigi mamangda ikaibani imaise puba ngamdrabani ipa mabu masai khoina karamna suwarak lugani imagi bunga
ꯑꯍꯜꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯑꯉꯥꯡꯅ ꯋꯥꯔꯛꯄ ꯍꯥꯏꯁꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯍꯜꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯨꯔꯥꯟꯕ ꯑꯍꯜ ꯑꯃꯒꯤ ꯃꯇꯨꯡ ꯅꯍꯥ ꯑꯃꯅ ꯏꯟꯒꯗ꯭ꯔꯣ ꯑꯍꯜ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯕꯗꯤ ꯅꯠꯇꯦꯀꯣ ꯄꯥꯕꯁꯦ ꯑꯩ ꯅꯤꯡꯊꯤꯅꯃꯨꯛꯇꯗꯤ ꯋꯥꯔꯤ ꯁꯥꯒꯦ ꯈꯜꯂꯤ ꯑꯗꯨ ꯐꯔꯦ ꯁꯤꯃ ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯣ ꯍꯌꯦꯡ ꯑꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯆꯠꯀꯗꯕꯅꯤ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯅꯈꯣꯏ ꯅꯄꯥꯁꯤꯒ ꯏꯇꯣꯝꯇ ꯂꯩꯍꯧꯗꯣꯏꯁꯦ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯅꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯏꯃꯥꯗꯤ ꯀꯝꯗꯧꯅꯤ ꯏꯕꯨꯡꯉꯣ ꯏꯔꯩꯃ ꯍꯅꯨꯊꯪꯁꯤꯗ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯂꯩꯀꯥꯏ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯁꯤꯃ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯏꯃꯥꯗꯤ ꯀꯤꯅꯦꯍꯦ ꯏꯃꯧ ꯑꯃ ꯏꯁꯨ ꯑꯃ ꯂꯩꯗꯅ ꯃꯈꯣꯏꯒ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪꯁꯨꯅꯦ ꯅꯨꯄꯤꯗꯨꯗ ꯊꯤꯔꯣ ꯍꯥꯏꯕꯁꯦ ꯌꯥꯗꯕꯅꯤꯗꯣ ꯑꯁꯤ ꯍꯥꯏꯔꯛꯑꯅꯤꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯏꯃꯥ ꯑꯩ ꯃꯊꯪ ꯆꯍꯤꯗ ꯁꯣꯏꯗꯅꯅꯦ ꯅꯃꯧꯗꯣ ꯄꯨꯁꯤꯜꯂꯒꯦꯕ ꯀꯣ ꯌꯥꯔꯦ ꯄꯣꯊꯥꯔꯣ ꯍꯣꯏꯁꯤ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯏꯃꯥꯁꯨ ꯄꯣꯊꯥꯔꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯄꯣꯊꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯃꯄꯥꯏꯕꯨꯡ ꯁꯕꯣꯟꯖꯥꯎꯕꯨ ꯐꯧ ꯂꯧꯔꯨꯅꯕ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛꯇꯤ ꯂꯪꯐꯩ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯕꯥꯕꯥ ꯐꯧꯗꯣ ꯁꯟ ꯒꯥꯔꯤꯁꯤꯗ ꯍꯌꯦꯡ ꯍꯦꯛꯇ ꯂꯧꯕꯤꯌꯨꯔꯣ ꯑꯩꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯂꯕꯅꯤ ꯍꯣꯏ ꯏꯄꯥ ꯂꯧꯔꯨꯒꯦ ꯐꯧ ꯕꯣꯔꯥꯗꯤ ꯀꯌꯥ ꯊꯣꯛꯂꯦ ꯐꯧ ꯕꯣꯔꯥ 90ꯃꯨꯛꯇꯤ ꯊꯣꯛꯂꯦ ꯄꯥꯕꯅ ꯐꯧ ꯕꯣꯔꯥꯁꯤꯡꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯇꯨꯅ ꯂꯧꯕꯤꯔꯝꯃꯨ ꯄꯥꯕ ꯑꯣ ꯐꯔꯦ ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯆꯠꯂꯨꯔꯣ ꯍꯣꯏ ꯄꯥꯕ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯏꯃꯥꯒ ꯈꯠꯅꯕꯤꯔꯝꯒꯅꯨꯀꯣ ꯄꯥꯕ ꯅꯆꯥ ꯌꯥꯡꯅ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯕꯣꯟꯖꯥꯎ ꯃꯁꯥꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯁꯟ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯞꯂꯕ ꯂꯧꯀꯣꯜ ꯑꯗꯨꯗꯒꯤ ꯐꯧ ꯂꯧꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯁꯟ ꯒꯥꯔꯤꯗꯨꯗ ꯇꯦꯛ ꯂꯥꯛꯄꯅ ꯂꯥꯡꯒꯣꯜ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯝꯊꯥꯒꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯣꯏꯕ ꯃꯔꯝꯅ ꯂꯩꯆꯤꯜꯁꯨ ꯌꯥꯝꯅ ꯊꯥꯔꯝꯃꯤ ꯅꯥꯛ ꯌꯦꯠ ꯂꯝꯕꯤꯗꯨꯗ ꯀꯅꯥꯁꯨ ꯆꯠꯄ ꯎꯗꯦ ꯁꯥꯡꯂ ꯂꯝꯕꯤ ꯃꯆꯥꯗꯨꯗ ꯁꯕꯣꯟꯖꯥꯎ ꯑꯁꯨꯝ ꯁꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯕꯨ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯂꯝꯃꯤ ꯁꯕꯣꯟꯖꯥꯎ ꯃꯗꯨꯕꯨ ꯎꯕꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯃꯁꯛ ꯀꯝꯗꯧꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯣꯛꯃꯤ ꯅꯥꯏꯇꯣꯝ ꯆꯠꯂꯤꯕꯤ ꯅꯨꯖꯥꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯁꯟ ꯒꯥꯔꯤꯗꯨ ꯈꯖꯤꯛ ꯊꯧꯒꯠꯂꯤ ꯎꯔꯦ ꯉꯔꯣꯏ ꯁꯕꯥꯟ ꯉꯝꯖꯕꯤ ꯁꯤꯡꯖꯨꯝ ꯂꯥꯏꯖ ꯁꯤꯟꯊꯔꯛꯇꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤꯒꯨꯝ ꯖꯨꯝ ꯇꯥꯔꯤꯕꯤ ꯈꯨꯔꯨ ꯌꯧꯕꯤ ꯃꯨꯔ ꯁꯝꯂꯥꯡ ꯐꯤꯒꯤ ꯐꯅꯦꯛ ꯅꯤꯡꯊꯤꯕꯤ ꯁꯦꯠꯇꯨꯅ ꯄꯥꯜꯂꯀꯨꯁꯨ ꯍꯛꯆꯥꯡꯗ ꯇꯕꯥꯔꯥ ꯍꯔꯥꯎ ꯐꯤ ꯏꯟꯗꯨꯅ ꯉꯥꯡꯂꯩꯅꯔ ꯈꯣꯡꯌꯥꯅ ꯏꯐꯨꯜ ꯊꯥꯡ ꯂꯝꯕꯤ ꯑꯗꯨꯗ ꯏꯪꯅ ꯂꯦꯝꯅ ꯆꯠꯂꯤꯕꯗꯣ ꯃꯥꯏꯊꯣꯡ ꯃꯥꯕꯨ ꯎꯗ꯭ꯔꯤꯉꯩ ꯇꯨꯡꯗꯒꯤꯕꯨ ꯌꯦꯡꯕꯗ ꯑꯍꯜ ꯑꯣꯏꯔ ꯁꯕꯣꯟꯖꯥꯎ ꯃꯥꯒꯤ ꯂꯦꯝꯖꯗꯕ ꯁꯥꯖꯠ ꯎꯅꯤꯡꯕ ꯏꯍꯨꯜ ꯑꯗꯨ ꯐꯥꯎꯔꯛꯂꯤ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯇꯨꯡꯁꯤꯐꯥꯎ ꯑꯁꯨꯛ ꯐꯖꯔꯤꯁꯤꯅꯗꯤ ꯃꯥꯏꯊꯣꯡꯗꯤ ꯀꯝꯗꯧꯔꯝꯒꯅꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯀꯅꯥ ꯂꯩꯇ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯅꯨꯖꯥꯃꯥꯕꯨ ꯍꯦꯛꯇ ꯂꯛꯅꯔꯒꯦ ꯋꯥꯈꯜ ꯊꯦꯜꯂ ꯑꯍꯜ ꯑꯣꯏꯔ ꯇꯝꯕ ꯃꯥꯗꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯑꯃꯁꯨ ꯈꯟꯊꯗ ꯁꯟ ꯒꯥꯔꯤꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯊꯧꯒꯠꯇꯨꯅ ꯅꯨꯖꯥꯃꯥꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝꯕꯨ ꯌꯦꯡꯂꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ ꯅꯨꯖꯥꯃꯥꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯈꯜꯂꯨꯕꯒ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯆꯥꯡꯗꯝꯅ ꯐꯝꯕꯨ ꯂꯩꯇ ꯅꯤꯡꯊꯤꯖꯩ ꯀꯣꯏꯔꯥꯎꯅꯔ ꯂꯨꯔ ꯃꯤꯁꯅꯥ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯔ ꯁꯕꯣꯟꯖꯥꯎ ꯃꯥꯕꯨ ꯃꯨꯟꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ ꯁꯕꯣꯟꯖꯥꯎ ꯃꯥꯗꯤ ꯅꯨꯖꯥꯃꯥꯒꯤ ꯐꯖꯔ ꯁꯦꯡꯂꯧ ꯁꯛꯇꯝꯅ ꯁꯨꯝꯍꯠꯈꯤꯕꯅ ꯃꯕꯨꯛꯅꯤꯡ ꯋꯥꯔꯛꯇ ꯏꯔꯥꯡ ꯏꯔꯣꯏꯅꯅ ꯂꯛꯅꯔꯛꯏ ꯅꯨꯄꯤꯖꯥ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩꯗ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯁꯤꯗ ꯅꯤꯡꯊꯤꯔ ꯐꯤꯒꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯊꯣꯠꯂ ꯍꯛꯆꯥꯡꯅ ꯑꯌꯦꯡꯕ ꯎꯂꯦꯟ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯇꯕꯥꯔ ꯐꯤ ꯏꯟꯗꯨꯅ ꯆꯠꯄꯗꯤ ꯂꯝꯂꯦꯟ ꯀꯩꯗꯕꯨ ꯆꯠꯀꯗꯧꯔꯤꯕ ꯅꯨꯖꯥ ꯃꯍꯥꯛ ꯄꯥꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯦ ꯃꯣꯃꯣꯟ ꯑꯗꯨꯃꯛ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝ ꯇꯨꯃꯤꯟ ꯆꯠꯂꯤ ꯆꯕꯣꯟꯖꯥꯎ ꯅꯨꯄꯤ ꯃꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯁꯨ ꯍꯟꯗꯦ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯇꯝꯕ ꯑꯣꯏꯕ ꯑꯩꯒꯤ ꯑꯊꯦꯡꯕ ꯄꯨꯟꯁꯤꯗ ꯏꯔꯤꯛ ꯈꯤꯛꯂꯤꯕ ꯏꯕꯦꯝꯃ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯅꯪꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯎꯐꯨꯜ ꯊꯥꯡꯂ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯔꯦ ꯂꯝꯕꯤ ꯑꯁꯤꯗ ꯅꯗꯣꯝ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯂꯥꯎ ꯇꯥꯗꯒꯤ ꯁꯟ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯡꯈꯠꯂꯛꯎ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯐꯥꯎꯕ ꯇꯥꯗꯅ ꯅꯪꯕꯨ ꯊꯤꯟꯕꯤꯔꯝꯒꯦ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ ꯅꯨꯖꯥꯗꯨ ꯅꯣꯛꯂꯝ ꯃꯤꯅꯣꯛ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯃꯥꯏꯁꯨ ꯂꯩꯁꯤꯜꯂꯛꯈꯤꯗ꯭ꯔꯦ ꯃꯈꯣꯜ ꯑꯃ ꯊꯣꯛꯍꯟꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯆꯠꯂꯤ ꯆꯕꯣꯟꯖꯥꯎ
ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯈꯨꯝꯃꯩ ꯀꯥꯏꯔꯕꯁꯨ ꯇꯥꯗ ꯁꯟꯒꯥꯔꯤꯁꯦ ꯃꯃꯥꯡ ꯈꯖꯤꯛ ꯊꯧꯒꯠꯂꯛꯀꯦ ꯁꯤ ꯅꯪ ꯁꯟꯒꯥꯔꯤ ꯃꯅꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯁꯥꯕꯣꯟꯖꯥꯎ ꯃꯥꯒꯤ ꯁꯟꯒꯥꯔꯤꯗꯨ ꯅꯨꯄꯤꯗꯨꯗꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯈꯖꯤꯛ ꯊꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇ ꯃꯈꯥ ꯑꯃꯨꯛ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯔꯣ ꯏꯀꯥꯏꯔꯨꯅꯨꯗ ꯇꯥꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯛ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯄꯥꯈꯨꯝ ꯑꯃꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯁꯥꯕꯣꯟꯖꯥꯎ ꯃꯃꯥꯏꯗꯨ ꯃꯅꯤꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯕꯨ ꯅꯨꯖꯥꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯍꯥꯛ ꯌꯦꯠ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯖꯥꯃꯥꯅ ꯀꯔꯣꯝꯗꯕꯨ ꯆꯠꯈ꯭ꯔꯕ ꯈꯟꯗꯨꯅ ꯁꯥꯕꯣꯟꯖꯥꯎ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯗ ꯃꯥꯡꯈꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯖꯟꯗ ꯁꯥꯕꯣꯟꯖꯥꯎ ꯃꯇꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯕꯨ ꯀꯤꯔꯗꯨꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯕꯨ ꯃꯁꯛꯇꯨꯗꯤ ꯐꯖꯩ ꯍꯩ ꯂꯩꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯥꯕꯨ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯤꯕ ꯖꯥꯠꯅꯣ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯂꯣꯏꯅ ꯇꯧꯅꯔꯦ ꯑꯌꯨꯛꯇꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯖꯥꯠꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯉꯥꯡꯂꯒ ꯁꯟꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯏ ꯁꯥꯕꯣꯟꯖꯥꯎ ꯃꯥꯅ ꯇꯞꯅ ꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯍꯧꯏ ꯃꯥꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯑꯆꯝꯕ ꯅꯨꯄꯤꯖꯥꯅꯤ ꯈꯜꯂꯤꯕ ꯅꯥꯃꯨ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯉꯁꯤ ꯀꯧꯕ ꯅꯣꯡꯒꯥꯁꯣꯏ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯅꯨꯡꯗ ꯀꯣꯡꯌꯥꯡ ꯋꯥꯅ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯍꯦꯗꯣꯅ ꯍꯦ ꯆꯟꯕ ꯑꯣꯏꯔꯣ ꯄꯥꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯅꯨꯖꯥ ꯑꯣꯏꯕꯤꯒꯤ ꯁꯥꯌꯣꯟꯗ ꯎꯕ ꯃꯔꯝꯅ ꯑꯗꯨ ꯀꯔꯦꯝꯅꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯈꯝꯅꯨꯡꯒꯤ ꯀꯣꯏꯂꯋꯣꯟꯕꯤ ꯃꯥꯅ ꯁꯦꯠꯇꯨꯅ ꯄꯨꯕ ꯑꯣꯏꯔꯣ ꯍꯩ ꯋꯥꯍꯩ ꯑꯁꯤ ꯊꯥꯗꯨꯅ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯍꯧꯅ ꯌꯦꯡꯍꯧꯏ ꯁꯥꯕꯣꯟꯖꯥꯎ ꯃꯥꯅ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯥꯕꯣꯟꯖꯥꯎ ꯃꯥꯗꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗ ꯃꯥꯒꯤ ꯂꯧꯐꯝꯗ ꯆꯠꯇꯨꯅ ꯐꯧ ꯕꯣꯔꯥ ꯀꯌꯥꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯍꯩ ꯅꯨꯄꯤ ꯃꯤꯝꯆꯧꯕꯤ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯜꯂꯛꯑꯦ ꯍꯩ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯗꯅ ꯐꯧ ꯕꯣꯔꯥꯁꯤꯡ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯏꯆꯥꯅꯤꯁꯨ ꯂꯩꯇꯦ ꯀꯣꯠꯇ ꯀꯔꯝꯅ ꯍꯥꯞꯆꯤꯟꯒꯅꯤ ꯑꯩ ꯈ꯭ꯋꯥꯡꯒꯁꯤ ꯀꯦꯟꯗꯧꯒ ꯍꯦꯛ ꯅꯥꯔꯦ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯍꯌꯦꯡ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯃꯥꯏꯅ ꯍꯩꯖꯤꯟꯖꯔꯁꯅꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ ꯏꯁꯤꯡ ꯊꯧꯔꯥꯡꯕꯅꯅꯦ ꯈꯧꯒꯪꯅꯔꯦꯅꯦꯍꯦ ꯑꯩ ꯍꯣꯏ ꯄꯨꯔꯛꯀꯦ ꯐꯧꯒꯁꯤꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯃꯨꯛꯇ ꯊꯥꯗꯣꯛꯀꯦ ꯑꯩ ꯍꯥꯏꯗꯨꯅ ꯃꯦꯝꯆꯧꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯃꯨꯛꯁꯨ ꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤ ꯁꯥꯕꯣꯟꯖꯥꯎ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯁꯣꯛꯊꯔꯦ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯀꯝꯗꯧꯕ ꯃꯈꯣꯏ ꯃꯄꯥ ꯀꯩꯗꯧꯕꯤꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯦ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯁꯨꯝ ꯁꯣꯛꯊꯕ ꯑꯣꯏꯔꯤꯅꯤ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯑꯩ ꯆꯪꯂꯦꯀꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯍꯦꯛ ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯃꯨꯡꯗ ꯌꯥꯇꯥꯈꯤꯕꯗꯒꯤ ꯁꯥꯕꯣꯟꯖꯥꯎ ꯍꯧꯒꯠ ꯀꯥꯡꯈꯠꯂꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯁꯥꯕꯣꯟꯖꯥꯎ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯦꯝꯆꯧꯕꯤꯁꯨ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯃꯆꯥꯁꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯖꯈꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯜꯂꯛꯂꯕꯗ ꯃꯦꯝꯆꯧꯕꯤ ꯄꯥꯈꯠꯅ ꯃꯆꯥꯗ ꯍꯥꯏꯖꯩ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯄꯥꯕ ꯑꯁꯦ ꯅꯍꯥꯟ ꯐꯧ ꯂꯧꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯅꯪ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯕꯨꯅꯦ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ ꯆꯠꯂꯣ ꯏꯁ ꯏꯃꯥꯅꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯝꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯣꯟꯊꯣꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯛꯈꯤꯒꯦ ꯏꯃꯥ ꯂꯩꯕꯤꯔꯝꯃꯣ ꯑꯃꯨꯛꯇ ꯌꯥꯡꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯄꯟꯊꯗꯅ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯈꯨꯔꯥ ꯃꯥꯏꯕ ꯂꯥꯛꯏ ꯇꯥꯗ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯌꯥꯅꯤ ꯏꯕꯦꯝꯃ ꯃꯦꯝꯆꯧꯕꯤ ꯂꯥꯏꯌꯣꯡꯕꯨ ꯀꯝꯗꯧꯕꯅꯣ ꯅꯪ ꯇꯥꯗꯗ ꯑꯃꯨꯛꯇ ꯇꯝꯃꯨ ꯇꯥꯗ ꯃꯈꯣꯏ ꯃꯄꯥꯁꯦ ꯅꯨꯃꯤꯠ 5-ꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗꯒꯤ ꯐꯧ ꯂꯧꯕ ꯆꯠꯂꯨꯏ ꯃꯗꯨꯒꯤ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯁꯣꯛꯊꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ ꯇꯥꯗ ꯆꯥꯛ ꯊꯛꯑꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦꯅꯦ ꯇꯥꯗ ꯑꯗꯨꯗꯤ ꯇꯥꯗ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯌꯦꯡꯒꯦ ꯅꯈꯣꯏ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇꯤ ꯂꯩꯌꯨꯀꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯅ ꯁꯥꯕꯣꯟꯖꯥꯎꯕꯨ ꯌꯦꯡꯉꯤ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯅ ꯑꯁꯨꯝ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯍꯥꯟꯅꯣꯛ ꯁꯥꯕꯣꯟꯖꯥꯎ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯖꯥ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ
ꯀꯔꯤ ꯃꯇꯧꯅꯣ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯦꯝꯆꯧꯕꯤ ꯑꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯥꯈꯠꯅ ꯍꯪꯖꯩ ꯇꯥꯗ ꯀꯩꯗꯧꯕꯤꯔꯕꯒꯦ ꯅꯠꯇꯦ ꯃꯥꯅ ꯅꯥꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯥꯏꯌꯧꯅꯣ ꯇꯥꯗ 이비엠 멤소비 năng 따드는 떠그더버시 까리노 강제 잉어이 서본자오세 랑골싱다 구범야도 레리바 통학 레렌비 이마마기 마팜다 랑저르 말레네 마학보 통학 레렌비 이마마다 감눈기 고일랑원비 오이너보 사요라두나 타와이 삿크레네 서본자오세 분시상리 힝우 마부마나 땀람드마리베마 아마이바 탐발자기 와히 따라가 멤소비 땡타라두나 leplambadagi khuru leipak ta duna phamtharakli ha kari haiba tada kari do takpiri butubo aibu kari oirasige tada na upaya batadi yemi upatada phana phatrabasu sabonjau mahakna memsobi magidi mapureibo oirambana khamjaba ngamda pina kapsei memsobi thambaljau memsobi gi matawdu nungai jaramdi adubu thongak lairenbi ima magi maphamda Zabon zauna langsilurabani na karisu tawba ngamlamde ibema kamnung thongak libi langgo lerenbi ima mahaka karisu leitraba taibang haksangda yul huliba amai ba iga karamnadi lamba tawba ngamgani tada upai leite adubu ibema magi maphamda haizaduna yengsi ima magi asau kambi mehobado memthakiduna ngakbiba toklabadi Zabonjau magi thawai asi kanba ngamasu mayai asumna maiba thambal jauna hotnaduna thongak lairenbi ima magi maphamda phana haizaduna su lairenbi mana Zabonjau magi thawai adumak laukhirami Zabonjau mapu mana pibiba kumsing suda man langjarubagi mahina taibang punsi khautek natuna khamnung sawa tankre namupong aibasingna taibang malem asida amuktang poglakpa mapok langon asibu lainek lawa mikupta mantik na bangamdraba taibang yaibi thawai mabu lairemai imana thawai satli haibasi kaidongnungda kaupade sahi amada amukhak pangthokjaba yamna magun leiba pukning bolaita handaba ningol singna yamna khaurang nangai jaba thani hiyangai mabung machalda tarak tarak leijaramba yumdo haujikti machalna ningol oina pokpana sagai onkhre mama mapa anidi nauna macha ani sibu hondoklamba oibana mabung manadi machala sibu hena luna taujay lairaba mapokta poklaklabasu machala sigidamak awa anathide mairaba thabak suba chalubadagi nungthil wairamadu mayumda halaklami mairaba gi nupi laishana mapuraiba halakpa ubaduda tauramliba thabak adu thamduna nupa hala abo mairaba mangoldari da phamthaduna lamsang lakpagi waraduna sorsang no hondokjay magi nupina hanglakliba aduda hale mapurai baki manak oina laisana su phamthaduna nupa uha mata haudoke kei wano handaki ningol chako basu koidre ado aikhoi ibe magi su paudo hairu na batause aisu khalibani ado nangi di pau haibala amabro ngasai la ami ado ai handak tila aroina haidokre karige Moida khakna kamaina silang ta hodoino handak na luhongba matungi ahan ba chakobo oidoini aikhoi ibe magi aduna ibe mana lakpa matamda ai leiramdabado nungai ba honade haujikti aina mahaki mama sakna amadi moida na mapa sakna ni leiri basi mairaba mahaki nupina magi machalbu nungshi saba matawasida mahakti penjaba haibado oire leishanana adunupa karam kanda aikhoi ibe magi pau haiba jatoino Mairabana Chayol anirom di walamkhini Nong nini shida hekta paudo hairurage Chatlingai da mage pambado karino hangbiro Mairabana ngaitana Ichaldo maning thungjaraktrabani Piklingai dagi mabung ai khakno honarakpana awatpagi awatpa ngaktani yom sentuna chawrakpani Nupi aigi thamoise uhadaba ngamde Ichalgi awatpa karishu lehaningde Adubu mabung aina lairabo oirubana Ichal gi pokning bu pelhan badi ngamdre mapurai bagi mata waduda laisana tasing na nungai jadi mahak supom na makhangi uri bani aduda mani hena pokning sontharu rabadi yara roi khanduna themjin birai moida masini lai bagi wani ai khoisu asuk kan na honari basidi ibe masu mathantani
ꯀꯔꯤꯒꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯣꯏꯅꯣ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯅꯪ ꯑꯩꯒꯤꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯗꯨꯅ ꯐꯅ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯊꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯇꯧꯔꯝꯃꯤꯗꯣ ꯂꯣꯏꯁꯤꯟꯖꯔꯣ ꯃꯩꯔꯥꯕꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯥꯏꯕꯤꯅ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯍꯟꯗꯛ ꯁꯅꯥ ꯃꯁꯥꯏ ꯍꯥꯏꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯧ ꯑꯇꯣꯝꯕꯤ ꯆꯥꯏꯕꯤꯁꯨ ꯃꯆꯦꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯣꯏꯔꯦ ꯏꯆꯦ ꯉꯔꯥꯡ ꯃꯩꯇꯥꯇꯣꯟꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯧꯔꯛꯏ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯏꯆꯦꯗ ꯎꯠꯀꯦ ꯇꯧꯔꯝꯕꯅꯤ ꯑꯩꯒꯤꯁꯨ ꯍꯟꯗꯛ ꯁꯥꯈꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪꯗꯗꯤ ꯂꯧꯔꯕꯕꯨ ꯁꯣꯏꯗꯅ ꯌꯥꯔꯅꯤ ꯂꯥꯏꯕꯤꯅ ꯃꯧ ꯑꯍꯜ ꯃꯧ ꯌꯥꯏꯃꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯅ ꯆꯥꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯅꯨꯄꯤꯅꯤ ꯆꯥꯎꯕꯅ ꯑꯍꯜ ꯃꯥꯟꯖꯅ ꯌꯥꯏꯃ ꯑꯃꯗꯤ ꯀꯥꯎꯔꯦꯜꯅ ꯑꯇꯣꯝꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯍꯜ ꯄꯥꯟꯗ꯭ꯔꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯜꯂꯕꯅꯤ ꯃꯁꯤꯃꯛꯅ ꯃꯧ ꯑꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯍꯨꯝꯅ ꯄꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯨꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯦꯟꯖꯥꯡ ꯑꯗꯨ ꯃꯟꯗꯨꯅ ꯂꯩ ꯂꯥꯏꯕꯤꯅ ꯃꯧ ꯑꯇꯣꯝꯕꯤ ꯈꯪꯗꯦꯗ ꯃꯤꯁꯤꯡꯁꯦ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯆꯥꯏꯕꯤ ꯃꯃꯤꯠꯀꯗꯣ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯗ ꯄꯩꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯏꯆꯦ ꯀꯜꯂꯛꯄ ꯃꯤ ꯂꯩꯔꯝꯅꯤꯀꯣ ꯑꯗꯨ ꯑꯗꯥꯒꯤ ꯈꯪꯗꯦꯗ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀꯧꯕꯗꯅꯦ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯔꯒ ꯆꯠꯀꯦ ꯁꯤꯅꯤ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯇꯥꯡꯅ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯑꯩꯁꯨꯅꯦ ꯀꯦꯊꯔꯒ ꯐꯤꯖꯣꯜ ꯑꯇꯥꯡꯕ ꯁꯦꯠꯂꯒ ꯆꯠꯇꯣꯔꯤꯕꯅꯤ ꯆꯥꯏꯕꯤ ꯎꯁꯤꯠꯇꯅ ꯃꯆꯦ ꯌꯥꯏꯃ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯥꯏꯃ ꯏꯆꯦꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯏꯆꯦꯒꯤꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯒ ꯂꯥꯛꯑꯝꯃꯕ꯭ꯔꯣ ꯅꯨꯡꯁꯤꯅ ꯂꯥꯛꯑꯝꯗ꯭ꯔꯤꯌꯦ ꯏꯅꯥꯎ ꯂꯥꯏꯕꯤꯅ ꯃꯧ ꯑꯇꯣꯝꯕꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ ꯃꯕꯨꯡꯅꯦꯅ ꯅꯣꯡꯃꯒꯤ ꯆꯔꯥꯐꯥꯎ ꯑꯅꯤ ꯁꯨꯅ ꯆꯥꯔꯝꯃꯣꯏꯌꯦ ꯍꯣꯏꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦꯍꯟ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯕ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦꯀꯣ ꯂꯥꯏꯕꯤꯅ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛꯁꯦ ꯂꯣꯏꯔꯛꯂꯦ ꯆꯥꯅꯕ ꯇꯧꯔꯨꯁꯤ ꯃꯣꯏ ꯇꯥꯆꯧ ꯍꯣꯏ ꯌꯥꯏꯃ ꯑꯇꯣꯝꯕ ꯍꯣꯏꯗꯣ ꯑꯩ ꯀꯧꯔꯨꯔꯒꯦ ꯅꯪ ꯆꯥꯛꯁꯦ ꯊꯤꯔꯝꯃꯣ ꯍꯣꯏ ꯏꯆꯦ ꯀꯧꯔꯨꯔꯣ ꯌꯨꯝ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯧ ꯑꯍꯟ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯛ ꯀꯥꯞꯅ ꯄꯣꯡꯊꯣꯛꯅ ꯂꯩꯔꯝꯃꯤ ꯃꯧ ꯌꯥꯏꯃ ꯅꯨꯡꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯀꯅꯥ ꯂꯩꯇꯕ ꯑꯃꯒꯨꯝ ꯂꯩꯖꯔꯝꯃꯤ ꯃꯆꯦ ꯑꯃꯗꯤ ꯃꯅꯥꯎꯅꯁꯨ ꯎꯁꯤꯠꯂꯝꯗꯦ ꯃꯍꯥꯛꯅ ꯈꯔ ꯇꯞꯆꯕ ꯃꯤꯉꯝꯖꯗꯕ ꯑꯁꯤꯗ ꯍꯦꯟꯅ ꯃꯈꯣꯏꯅ ꯊꯧꯁꯥꯗꯦ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯩꯔꯥꯕ ꯉꯟꯅ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯩꯁꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯃꯩꯔꯥꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯅꯨꯄꯤ ꯑꯩ ꯏꯆꯜꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯃꯇꯝꯁꯦ ꯍꯜꯂꯛꯑꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯅꯪꯕꯨ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯒꯦ ꯅꯨꯄꯥ ꯆꯠꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯕꯤꯔꯛꯑꯝꯃꯣ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯊꯕꯛ ꯆꯠꯄꯗꯣ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯗꯨꯗ ꯑꯩ ꯊꯣꯛꯑꯒꯦ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯏꯕꯦꯝꯃꯗꯣ ꯍꯥꯏꯔꯝꯒꯦ ꯁꯣꯝꯗ ꯃꯧ ꯑꯅꯤꯗꯨꯗꯤ ꯌꯥꯍꯧ ꯊꯦꯡꯂꯦꯈꯩ ꯍꯧꯒꯠꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯨꯡꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏꯕꯤꯅ ꯏꯅꯥꯎ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯆꯥꯛꯀꯧꯕ ꯀꯨꯏꯔꯛꯇ꯭ꯔꯦ ꯈꯔ ꯂꯩꯔꯗꯤ ꯀꯩꯊꯦꯜꯒꯁꯦ ꯃꯤꯅ ꯄꯥꯎꯅꯝꯃꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯂꯩꯁꯤꯜꯂꯒ ꯊꯝꯕ ꯌꯥꯕꯗꯨꯗꯤ ꯂꯩꯁꯤꯜꯍꯧꯅꯕ ꯆꯥꯏꯕꯤꯅ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯂꯩꯅꯤꯡꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯁꯨ ꯏꯆꯦꯗ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯂꯥꯏꯕꯤ ꯀꯣꯟꯊꯣꯡꯔꯣꯝꯗ ꯆꯪꯂꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯃꯧ ꯌꯥꯏꯃꯒꯤ ꯃꯕꯨꯡꯗꯨ ꯅꯠꯇ꯭ꯔꯅꯦ ꯆꯥꯏꯕꯤꯁꯨ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯊꯣꯔꯛꯏ ꯂꯥꯛꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯍꯣꯏꯅꯦ ꯏꯆꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯌꯥꯏꯒꯤ ꯃꯕꯨꯡ ꯂꯥꯏꯔꯕꯗꯨꯅꯤꯅꯦ ꯆꯥꯏꯕꯤꯅ ꯃꯥꯒꯤꯁꯤꯕꯨ ꯏꯆꯦꯍꯟ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯩꯕ ꯂꯥꯛꯏꯖꯥꯠꯂꯣ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯔꯨꯅꯤꯒꯦ ꯀꯩꯕꯨ ꯇꯧꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯖꯥꯠꯅꯣ ꯌꯦꯡꯉꯁꯤꯁꯦ ꯌꯧꯁꯤꯜꯂꯛꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯨꯡꯁꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯈꯟꯅ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ
mabung changlei badu ubada harauna tachau lai ro maira basu majal ujabada momonoi tachau lai ni ichal bi sing sok lu ge hai ro sakhom gi sing wa laba adugi soke na thorai ni ado tachau lao karo phida ama lautho uduna mabung da phamhalli nungsi su mabung ki nakal oina ningkhang pham thai maira basu majal de yengjarak ichal di anaye yaudidana nungsi di mabung ni lak thok na lak ba duda yamna harau jerami nadi tachau ge na maga suna da banatro nadi ado ibung na la ise ichal gi chako bugi paw hai bala ibani se asi haiduna mana purakli ba mayom ado hangdok laga kwatang ka du lok thok laga makha da la duna makha tham laga pi mabung gi mataw duda nungsi di mamitta pi ira thangli mahakiri mabung asinatana leitaba oibaga khajiktang hektaubaga mabukning hekta nungsirei mairabana ichal chidi chakobada ngantana la uko tajongna ichal na pamjaba henjang apta khalaga thongamdoini ado ichal gi kari leira mahaino ichal na pamado nangi da chauda hayo nungsi mabung da yengjaraklaga tachau nachal kai shupamdi tachau ge inamagana aibu nungsi na chakobiduna punna harauna chak chaminaba du khakni pharise tachau ni ichal gi khangna soidana khudol tamgani adudi ibungi bema tachau hannaba tawrake tachau se thabak amuk chatkadoini tachau ai chalo lake yarida ai kona thaklagi kuiro ye tachau ai salo lake maira basu machal gi mataw aduda tachau zadi thaklarege ising oina thake tachau ai lauthoge adum phamamukwa hoi ngasai dagi tumin wari taraga leiramba anido parolon ba horaklami laibina inao mi sing se nok chaningra gari bu tawni haidana bahu haiba lai no khangde saibina aduni haisi ichi mammai sing se ikai da khangde hingi ba punchi mahinga sinadi kadai de ikai ba khangdoino iche ate de khangde handaki ningo chakoba sidi aigi di ahan ba goire aikhoi ma hoina khudol achauba ma di bibi ni hai aina su aigi apamba khaido loini hek haiki nangdanati aisune aigi apamba do loina haikre imaga baba ganasu loina leibi ni nganna la o haide ini iche ai di chakoba se yo hanning bani yadremi dakhina do halaga mangon chidane loina puthoga yengna sikwa kanani hena yamge do yenga loire kaino iche asi haiduna mau ani tu nokmine nungsina tachau ngasai dagi ngangnari badu tabada mairabadi wakhal amada laikhrabani majalna kaurakpaduda wakhal taraktuna hau kaidawrage tachau kaishudodi se ising do tachau mairabasu majalдagi ising adu lawduna thai nungsi mabungi mataw aduda kaidawrabano khanna hanjina hangai tachau kaidawrage kaishudodida manjabu leitabro madi ngasai mamlingai dagi adum thabak chetkre onthokna ngana chakreda phari adudi tachau su thokna badawrage nungsi mabungna chatkibado yengduna leija hawi mau ani do phet haidoklega changki maning rom da thabak tawduna leiramba chawba imung da changaktuna magi nupi da hairi nupi nang ba chak loi khrabo laibina kadai dagi chak no moi ta chau ai chinya phau seng triko chau bangakna asuk thengla si bau nang de hoju pau gaidori ba kaisu dawri da moi ta chau yengning de kona thuna na chinya sing duna iru mai thana ba tawru so adum tapne ingna tawge ai thabak chatoina haibase nang bu kawrabro sak sarga satrabadi numidang phau chara helo hairi broi bo saki wabo nanaw na piyay man thonga maninga sa aina onthok panida nang gana naw atom bigana khoini sa mau yai masida na khoini da wibase henmale ko aina to mina lai basida kaiso khangda baman gan chaina warak tringai wakhal ta sawba si hairam laga mukthokhi laibi murum sonduna aina butawratine ngang doi hek tawar ka leini mau yai masina imongi lairi panu papumba pungso meksum bangamida sawbaga manjaga makhoi ani ponna thabak suminai pali nai naduna ayuk nungthil khaidoga thabak tawi
ꯀꯩꯒꯨꯝꯕ ꯑꯌꯨꯛ ꯉꯟꯅ ꯆꯠꯇ꯭ꯔꯒꯗꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯃꯨꯛ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯀꯥꯎꯔꯦꯜꯅ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯕꯃꯛꯇꯤ ꯑꯣꯏꯔꯝꯗꯦ, ꯆꯥꯕ ꯊꯛꯄꯗ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯧ ꯃꯁꯦꯟ ꯌꯥꯅꯗ꯭ꯔꯕꯁꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯂꯩꯁꯅꯥ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯀꯣꯟꯊꯣꯡꯗ ꯑꯃꯨꯛ ꯊꯣꯛ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕ ꯑꯗꯨ ꯄꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ꯫ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯜꯂꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗꯣ ꯐꯥꯊꯖꯩ꯫ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯊꯨꯕ ꯂꯥꯛꯇꯅ ꯑꯗꯨꯝ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯐꯔꯦꯁꯦ, ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗꯣ ꯐꯥꯎꯗꯤ ꯉꯥꯏꯔꯒꯦ꯫ ꯂꯩꯁꯅꯥ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯆꯜ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯖꯔꯕ ꯃꯕꯨꯡꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯆꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯅꯨꯡꯉꯥꯏꯕ ꯃꯤꯅꯣꯛꯇꯃꯛ ꯃꯆꯜ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯎꯖꯕ ꯄꯥꯝꯃꯤ꯫ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯃꯆꯜ ꯃꯕꯨꯡ ꯃꯍꯥꯛꯀꯤꯅ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯖꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯃꯝꯊꯔꯛꯄ ꯃꯇꯝꯗ ꯃꯩꯔꯥꯕ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯩꯔꯥꯕꯅ, ꯍꯩꯃꯥ ꯅꯨꯄꯤ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯒꯤꯅꯣ ꯅꯨꯄꯥ, ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯑꯣ ꯍꯥꯏꯔꯒ ꯍꯜꯂꯛꯇ꯭ꯔꯤꯗꯦ? ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯥꯈꯠꯂꯝꯃꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯥꯛꯇꯅ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯈꯪꯍꯧꯔꯗꯤ ꯋꯥꯈꯜꯁꯤ ꯌꯥꯡꯉꯤꯗꯅ꯫ ꯍꯣꯏꯁꯦ, ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯝꯃꯒꯦ꯫ ꯑꯗꯣ ꯏꯕꯦꯝꯃꯗꯨꯕꯨ ꯍꯥꯏꯔꯝꯃꯕ꯭ꯔꯣ? ꯉꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕ꯭ꯔꯣ? ꯐꯔꯦꯁꯦ, ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩ ꯗꯨꯛ ꯊꯥꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯨꯡꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯇꯩꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯂꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯆꯥꯏꯕꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯄꯤꯕ ꯅꯠꯇ꯭ꯔꯤ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯅꯥꯎ ꯑꯇꯣꯝꯕꯤꯗꯨꯗꯤ ꯍꯧꯒꯠꯄꯕꯨ ꯎꯗ꯭ꯔꯤ꯫ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ? ꯂꯥꯏꯕꯤꯅ, ꯃꯁꯥ ꯉꯝꯗꯗꯅ ꯇꯨꯝꯃꯤꯕ ꯑꯣꯏꯔꯝꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯉꯟꯅ ꯍꯧꯒꯠꯂꯤꯗꯨꯗꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯍꯧ ꯉꯟꯕꯁꯦ ꯑꯩꯗꯤ ꯎꯗ꯭ꯔꯤꯀꯣ꯫ ꯑꯁ, ꯑꯩꯅ ꯇꯨꯝꯕ ꯄꯥꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯥ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯅ ꯇꯨꯝꯕꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯛꯑꯕ꯭ꯔꯣ? ꯑꯩꯒꯤꯁꯦ ꯌꯦꯡꯁꯤꯟꯕ ꯄꯥꯅꯕ ꯅꯠꯇꯦꯅꯦ꯫ ꯏꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯂꯪꯐꯩ ꯆꯠꯇꯅ ꯊꯕꯛ ꯁꯨꯔꯤ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯡꯅ ꯆꯠꯂꯤꯕꯒꯦ? ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯃꯥꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯀꯩꯅꯣ ꯅꯨꯄꯥ꯫ ꯍꯩ, ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯆꯪꯒꯅꯨ꯫ ꯑꯔꯦꯝꯕꯗ ꯅꯅꯝ ꯅꯥꯔꯒ ꯇꯣꯛꯀꯅꯤꯀꯣ꯫ ꯃꯣꯏ ꯇꯥꯆꯧꯁꯨꯅꯦ ꯃꯧ ꯌꯥꯏꯃꯒꯤ ꯃꯤꯆꯪꯗ ꯅꯠꯇ꯭ꯔꯣ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ? ꯀꯅꯥꯒꯤꯁꯨ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯅ ꯉꯥꯡꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ꯫ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯌꯥꯏꯃ ꯑꯁꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅꯦ ꯀꯩꯒ ꯃꯤꯠꯆꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯨꯒꯦ? ꯇꯥꯅꯤꯡꯗꯦꯗ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕꯅꯤ, ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯑꯍꯜꯅ ꯁꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯁꯣꯏ꯫ ꯑꯍꯜ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯂꯕꯗꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯗꯣ ꯐꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ꯫ ꯅꯨꯡꯁꯤ ꯃꯇꯩ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ, ꯏꯇꯩ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ꯫ ꯂꯥꯏꯕꯤꯅ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯅꯥꯎ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯃꯤꯁꯨꯝꯕꯤꯁꯤꯅ ꯀꯧꯔꯛꯑꯦ꯫ ꯅꯨꯄꯤ, ꯅꯪ ꯆꯩꯅꯤꯒꯅꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯐꯨꯔꯛꯄꯗ ꯅꯪ ꯁꯣꯏꯗꯅ ꯅꯄꯥꯝ ꯌꯧꯒꯅꯤ꯫ ꯅꯨꯡꯁꯤ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯌꯥꯏ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯃꯥꯟꯖꯅ, ꯗꯣ ꯆꯥꯛꯀꯧꯕ ꯆꯠꯅꯕꯅꯦ, ꯄꯣꯠꯆꯩ ꯂꯥꯡꯕ ꯍꯧꯔꯣꯀꯣ꯫ ꯅꯛꯁꯤꯜꯂꯒ ꯂꯩꯒꯗꯕꯁꯤꯡꯗꯨꯅ ꯑꯩꯒꯤ ꯍꯦꯛ ꯆꯠꯂꯒ ꯂꯩꯔꯨꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯤꯡꯗꯨꯅ ꯉꯁꯤꯔ ꯀꯩꯅꯣ ꯂꯩꯅꯕ ꯇꯧꯔꯣ, ꯑꯩ ꯁꯦꯜ ꯄꯤꯔꯝꯒꯦ꯫ ꯂꯩꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ, ꯍꯥꯟꯅꯒꯤ ꯂꯩꯔꯤꯁꯦ ꯑꯁꯤ ꯑꯗꯨꯝ ꯁꯦꯠꯂꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯅꯪꯅ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯁꯤ꯫ ꯑꯗꯨꯅ ꯐꯖꯅ ꯀꯦꯊꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯆꯥꯎꯕꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯅꯥꯎꯕꯨ ꯀꯧꯔꯛꯏ꯫ ꯌꯥꯏꯃ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯅꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯅꯨꯡꯁꯤꯅ, ꯆꯠꯂꯣ, ꯏꯇꯩꯅ ꯀꯧꯔꯦ, ꯑꯩꯅ ꯆꯥꯛ ꯄꯤꯔꯒ ꯊꯅꯝꯂꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯁꯦꯟꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯁꯤꯅ ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯩꯅ ꯄꯤꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈꯤꯕꯒ ꯅꯨꯡꯁꯤ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯅꯨꯄꯥ, ꯅꯪꯅꯗꯤ
ꯑꯩꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯔꯤꯕ ꯂꯥꯏꯔꯕꯤ ꯄꯣꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯏꯆꯦꯒ ꯏꯅꯥꯎꯒꯁꯨ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯅꯤꯀꯣ ꯑꯩ ꯃꯈꯣꯏꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯃꯤ ꯅꯠꯇꯕ꯭ꯔꯥ ngasi gi taibang pala sida aikhoi gi mafam leitabra lairaba ibongdo ai gi de isori machal ai gi hotna bada nong mata mabuk thana chaba phangjarak thrabani ta chau ne chana ibong gi kari shu taw bang amdrabasu ta sing bada cha gi thamoi na de ta chau piyam duksi e nong manong mahauki chakau basu nong ni ta ngai rakle Saibi gi mapurai ba kaurel su mayam da halaklami Saibi de amuk toy balori mapurai bana sen yam na purak le hai bagi mata go manga ka theka tun laikre nungthil wairam do Jaibi na iche han la o kai thel cha pado theng khrani ye chana ba tawrse Laibi de ma phi do semna lai la e thokle ai su makhoi na sat ke tawringai chaw bana machehan nangbu nanau yai musu bu khane Puna chatminar magi su laining balai ramkani matai na wangang lakpo oibana Jaibi kumning labasu kumdre Laibi na oina Moita chao chathom dai sida ne khuraw amuk thangbirakanu ma su makhong pali ne kaithel gi lambi khangdabasu nate maina mathanda chachani natraga khulle kai sida mabu yam nungsi bi bamau yam laidai adu ke hek chachani aikhoi ga di chatpa yaroi ikai ye lairabi ma ga chatmina baga hoi kai wa khungak sangang nang nang libada Manja thoraktuna tajo nungsigidi aigedum chatminarage Laibina adune yaima nange hek chalo nupa ai thu eko kaurelso imungdagi thoraktuna tajo aikhoi taimaga aigi nupi gase kamai ngangna doino chawbana asini adumni makhoini na sumna tawrushi nangne thabak chatringai yumda lainingai nangi nupi se wakhal ta na amta waram hoi tajo Mana lampangin hekta hinbi abrane Sauba manang nupa yai made yangaktuna Yai ma kaithal chalkane haibado chana batawroni thengkrani matamse Manja matai ma amadi manang nupi gi mawang asi khangdaba natti adubu mahak wangang thokte Mayamba ahal amadi manang nupa asina phabo oibana wangang thokte Nungsi su imungdagi thorai matai lairamba duda makokupi chawbana Chalur Apamba kai loina leiro Kaurelna Taima Nanau na handak laloni tik tawrubada Senpham khangna phangi Karbar du sukane Aduna se Itaima se sen silok silo Itaima na pamba kai do loina leiro Mi gi mamang da changda na chatpiya de koi taima Nungsina Yani ya tomba Nayama na su sen yam na pire Tayay na pibana ma Nanau na pibana ma Kaurel asi haiduna matai magi khutta sen na du pahelli Jawbana Sidi aida ngari ni pidrisha Ato bani hekta hen bayabra Aina su inaw nupi ay magi pithoga loire Jawba su purit khawdagi sel khara lauthok duna pi Yara ni itay Yadi lawshilo Awat palayra su iday di hekta hayo Manjana Tajo aigi di sen piroidro Jawbana Nang su inaw nupi sigi matung ilaga Chakaw ba chalugi hairibra ne Nate tajo Manja, Mayamba, Manauna, Magi nupida suki matik luna tawba matawda, mathamoy adu penjarami. Mapan thongda uthoktrabasu, Mayamba manaw bihena nungsiba poi. Matang koy nadagi wana ngay jarakpa, ningol sing na machumta na kiyaduna. Mapam lamdamda, mabung mapasingi manakta sa chaba, hiyangay ginini panba, numit haibada oirakle. Somda, mabung laira mamahagna, machal bulaklani khanna, wana ngay jari. Mayrabana. Nupi, sak hinjang du thongbu loishin na ba tawrako ichal ni hegi urakpaga sak cha thokna ba Laishanana thongbagi di loishila e ibe mi hek lakpaga chaba bu yarani Nakal amarom da mau ani duri magi thokpa machum tana kena balaknari Nungsi di hena kesilu ba tawde masa ke hana dagi kuchu pabaga khajik ke bada hena phaja thokpagum tawi loishin basu mana hana loiraduna Manja mabu mayum da thinbirai Mairaba machal bu ngaiduna konthong da lairami machal lakpa du ubada Ichala eduna Manja mabai da khurumi Yari hagolo
ꯅꯪꯁꯨ ꯍꯦꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯈꯣ ꯌꯥꯔꯅꯤ ꯗꯩ ꯄꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯩꯒꯁꯨ ꯃꯈꯣꯡ ꯄꯥꯟꯕꯤ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯇꯥꯆꯧꯅ ꯁꯦꯝꯍꯧꯔꯤ ꯃꯩꯔꯥꯕꯅ ꯑꯩꯁꯨ ꯅꯈꯣꯏꯗ ꯂꯥꯛꯄꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯏ ꯃꯥꯟꯖꯁꯨ ꯅꯨꯡꯁꯤꯕꯨ ꯊꯝꯕꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯆꯜꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯛꯏ ꯂꯩꯁꯅꯥ ꯃꯆꯟꯅꯨꯄꯤ ꯎꯕꯗ ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯅꯪ ꯂꯥꯛꯑꯕ꯭ꯔꯥꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯗ ꯃꯉꯛꯀꯁꯦ ꯃꯔꯤꯟ ꯆꯠꯂꯕꯅꯤ ꯃꯩꯔꯥꯕꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ ꯁꯥꯔꯤꯉꯩ ꯆꯥꯕꯅ ꯍꯥꯎꯕꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯂꯩꯁꯅꯥꯅ ꯏꯕꯦꯝꯃ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯛꯎꯒꯦ ꯃꯩꯔꯥꯕꯅ ꯍꯥꯞꯍꯜꯂꯣ ꯅꯅꯝꯃꯗ ꯅꯪꯅ ꯑꯋꯥꯠꯄꯈꯩꯗꯣ ꯄꯨꯛ ꯊꯟꯅ ꯆꯥꯗꯧꯅꯤꯀꯣ ꯏꯅꯝꯃ ꯌꯥꯔꯅꯤꯌꯦ ꯁꯤꯅ ꯑꯣꯛꯑꯅꯤꯌꯦ ꯈꯔꯒ ꯍꯥꯞꯍꯜꯂꯨꯅꯦ ꯏꯆꯟ ꯌꯥꯔꯅꯤꯌꯦ ꯇꯥꯆꯧ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯗꯨꯅ ꯃꯥꯡꯒꯣꯟꯗ ꯄꯨꯟꯅ ꯐꯝꯂꯤ ꯃꯩꯔꯥꯕ ꯃꯥꯅ ꯃꯆꯜꯒꯤꯅꯦ ꯍꯥꯏꯅ ꯂꯩꯗꯨꯅ ꯊꯝꯖꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ ꯏꯆꯜ ꯁꯤ ꯅꯕꯨꯡꯅ ꯏꯆꯜꯒꯤꯗꯃꯛꯅꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯏꯆꯜꯒꯤꯗꯃꯛ ꯅꯕꯨꯡ ꯑꯩꯅ ꯁꯥꯕꯅꯤ ꯄꯥꯝꯃꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯨꯡꯁꯤ ꯃꯕꯨꯡꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯃꯨꯛ ꯃꯕꯨꯡꯗ ꯌꯦꯡꯉꯛꯇꯨꯅ ꯇꯥꯆꯧ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯈꯨꯗꯣꯜ ꯑꯁꯦ ꯅꯆꯜ ꯑꯩꯒꯤꯗꯃꯛ ꯇꯝꯂꯤꯕꯅꯣ ꯃꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤ ꯇꯥꯆꯧꯅ ꯏꯆꯜꯒꯤꯗꯃꯛ ꯇꯧꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯇꯥꯆꯧꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯅꯥ ꯑꯁꯦ ꯁꯥꯔꯤꯕꯅꯣ ꯅꯆꯜ ꯐꯤꯁꯦ ꯈꯛ ꯂꯧꯖꯩ ꯁꯅꯥ ꯑꯁꯤꯗꯤ ꯅꯆꯜ ꯂꯧꯕ ꯉꯝꯖꯔꯣꯏ 이봉기 녹시 다저우 봄나마 ꯈꯪꯉꯤꯅꯤ ꯅꯪꯒꯤ ꯇꯥꯆꯧꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯜꯒꯤꯗꯃꯛꯇꯅꯤ ꯅꯕꯨꯡꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯜꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯗꯁꯨ ꯄꯤꯕ ꯉꯝꯈꯤꯗꯦ ꯑꯋꯣꯡ ꯑꯋꯣꯟꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯈꯤꯗꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ 이철기 미야마 다저우는 덕히니다 다저 나절디 구돌포테 히다나바 밤자디 마시디 히다나바 나디 이철기다마 다저우는ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯂꯩꯁꯅꯥꯅ ꯂꯧꯁꯤꯜ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏꯌꯦ ꯅꯪꯒꯤ ꯇꯥꯆꯧꯒ ꯑꯩꯒꯅ ꯅꯨꯡꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯂꯗꯨꯅ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯩꯔꯥꯕ ꯃꯆꯜꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ 이철ꯁꯤꯗꯤ ꯀꯞꯄ ꯄꯛꯆꯗꯦ ꯑꯗꯨꯒꯅꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯑꯒ ꯄꯤ ꯇꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯞꯀꯅꯨ ꯅꯨꯡꯁꯤꯁꯨ ꯀꯞꯂꯤꯕ ꯑꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯕꯨꯡꯗ ꯈꯨꯔꯨꯝꯖꯩ ꯇꯥꯆꯧ ꯅꯆꯜ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯒꯦ ꯇꯥꯆꯧꯒ ꯏꯅꯝꯃꯒꯁꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯗꯨꯅ ꯅꯆꯜ ꯂꯩꯕ ꯑꯗꯨꯃꯛ ꯅꯥꯎꯀꯣꯟꯕꯤꯈꯣꯀꯣ ꯃꯩꯔꯥꯕꯁꯨ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ 이철시디 누가야 이판 아나의 야우다 연마두다 누가이나 레유고 이철디 마북 무보 퍼비니 미나 랄락라바수 난기야 퍼버나 다우나 마이티버 비가다바니 난기다 저거나 남아가나 이철기다마 분치 쭈빠 레이키니 이철시디 동기 분치다 퍼버다 오이로고 누미당 와이람 눅시수 만전나 러우바 락두나 마욤다 할라이 mau ahal amadi atombiso halaktuna mangolda makhoi mapamdagi pirakpadu yami yamdi phajai phajade haina tongnaduna leirami nungsi ubada mau atombina iche yai gidi kari pirage yengodo ai gidi sana mayamsi laibina yengo ai gisu sanawo pirolbo as onthokne su yamda pirakre manja matai ma amadi manaw nupigi mawng aduda nungaijade sawningbasu phawi saibina iche yai kadai no puthoro yengse iche yai gi dusu laibina aduni mau yai ma kadai yengagi ngasai khoi chatringai dagi hana su chatkre aduga thengna nangna su hale kari pot pu pirake nabung lairabaduna saibina as iche phanik matat amaga phiramam gadra laibina khangde piraktraba kaino tumin letlaga leirisibo chawba amadi kaurelsu imungdagi thorei chawbuna maji ahan chariba nangoina cheijani ko ngase laibina kaino moita chaw kari khodol tamake haibado yengningdana hangbani kaurelna nabi chalo imungda changro chaibina moita ton aingonda mok onchin bi rei sibu kari gino ngasi ningo chagobu namit oirabasune nupi phuba yade leitabani ko chaibina ai phuge hairibro moita ton gise saubana mo tombi nang suna china khado yamda kangen
ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯎꯗ꯭ꯔꯕꯅꯦ ꯊꯛ ꯅꯥꯏꯅ ꯈꯔꯁꯨ ꯆꯠꯄ ꯇꯝ ꯃꯤꯅꯕꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦꯗꯣ ꯊꯣꯛꯂꯅꯦ ꯅꯈꯣꯏꯅ ꯆꯦꯒ ꯅꯪꯒꯁꯦ ꯂꯥꯏꯕꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯆꯧ ꯍꯦꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯋꯥꯍꯪ ꯄꯥꯡꯍꯪꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ ꯆꯥꯎꯕꯅ ꯉꯁꯤꯗꯤ ꯆꯩꯅꯝ ꯅꯝꯃꯤꯀꯣ ꯆꯦꯛꯁꯤꯜꯂꯨ ꯆꯥꯎꯕ ꯃꯧꯌꯥꯏ ꯃꯗꯤ ꯉꯥꯛꯇꯨꯅ ꯆꯪꯉꯣ ꯆꯪꯉꯣ ꯋꯥꯔꯝꯃꯅꯤ ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ ꯅꯆꯦꯒ ꯅꯅꯥꯎꯒꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯨꯅꯨ ꯂꯥꯏꯕꯤꯅ ꯑꯦ ꯃꯣꯏ ꯇꯥꯆꯧꯒ ꯑꯇꯣꯝꯕꯒꯅ ꯉꯁꯥꯏꯗꯒꯤ ꯏꯅꯥꯎꯒ ꯑꯩꯒꯗ ꯉꯥꯡꯂꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯃꯧ ꯂꯥꯏꯔꯕꯤ ꯑꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯦ ꯃꯁꯤꯅ ꯉꯝꯕꯁꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯃꯛ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤ ꯏꯕꯦꯝꯃ ꯁꯨꯝꯒꯦꯁꯨ ꯅꯄꯨꯔꯣꯏꯕꯁꯦ ꯈꯛ ꯁꯨꯝꯃꯨ ꯏꯄꯨꯔꯣꯏꯕꯒꯗꯤ ꯌꯥꯎꯕꯤꯔꯛꯀꯅꯨ ꯆꯥꯏꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯇꯩ ꯃꯁꯤꯒꯤ ꯃꯤꯆꯪꯗꯅꯤ ꯂꯩꯔꯤꯕ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯈꯣꯏꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯈꯖꯤꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯐꯨꯅꯤꯡꯗꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯣꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯜꯄꯣꯠꯇ ꯍꯤꯗꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯕ ꯃꯤꯁꯨ ꯃꯤꯅꯤ ꯅꯈꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯂꯩꯔꯤꯕꯗꯣ ꯂꯥꯏꯔꯕ ꯃꯈꯣꯏ ꯂꯩꯕꯅ ꯈꯪꯂꯤꯕꯅꯤ ꯅꯈꯣꯏꯒꯤ ꯅꯕꯨꯛꯆꯦꯜ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯃꯧꯌꯥꯏꯃꯁꯦ ꯀꯌꯥꯗ ꯐꯔꯤꯅꯣ ꯅꯈꯣꯏꯅꯤꯁꯨ ꯃꯇꯧ ꯇꯝꯖꯧꯅꯦ ꯑꯐꯕ ꯃꯇꯧ ꯇꯝꯕꯗꯤ ꯑꯍꯜ ꯑꯉꯥꯡ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯨꯗꯣꯜꯄꯣꯠꯇ ꯍꯤꯗꯥꯟꯅꯕ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯈꯨꯗꯣꯜꯒꯤꯗꯃꯛꯇ ꯅꯠꯇꯦ ꯆꯥꯛꯀꯧꯔꯤꯕꯁꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯂꯞꯅꯅ ꯂꯩꯔꯕ ꯃꯆꯜ ꯃꯆꯦꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯔꯤ ꯇꯠꯇꯅꯕ ꯀꯧꯔꯤꯕꯅꯤ ꯃꯗꯨꯗ ꯑꯉꯝꯕ ꯈꯨꯗꯣꯜ ꯄꯤꯔꯛꯄꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯒꯗꯕꯅꯤ ꯑꯩꯒꯤꯗꯤ ꯁꯤ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯣꯏꯗꯕꯅꯤ ꯃꯃꯜ ꯌꯥꯝꯂꯤꯕꯗꯤ ꯄꯣꯠꯁꯛꯇꯨ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯗꯨ ꯈꯪꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯅꯤ ꯃꯔꯨꯗꯤ ꯑꯇꯥꯡꯕ ꯄꯣꯠꯁꯛꯇꯨ ꯅꯠꯇꯦ ꯃꯗꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯉꯁꯤꯗꯒꯤ ꯃꯧꯌꯥꯏꯃ ꯑꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯇꯧꯔꯕꯗꯤ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯀꯧꯔꯦꯜꯅ ꯇꯥꯕ꯭ꯔ ꯅꯨꯄꯤ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯦ ꯅꯥꯄꯜ ꯋꯥꯡꯂꯝꯃꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯏ ꯍꯥꯏꯕ ꯈꯪꯖꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯁꯨ ꯃꯆꯦ ꯑꯃꯗꯤ ꯃꯅꯥꯎꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤ